ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤ ꯆꯐꯨ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯆꯐꯨ ꯁꯤꯖꯟ 2 ꯁꯤꯅꯥꯏ ꯈꯨꯅꯧ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯏꯖꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯐꯤꯛꯁꯟ ꯉꯥꯛꯇꯅꯤ ꯍꯥꯏꯖꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯂꯩꯅꯕ ꯌꯥꯎꯔꯕꯁꯨ ꯃꯗꯨ ꯋꯥꯔꯤꯅꯤ ꯈꯟꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯆꯐꯨ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯊꯔꯛꯄ ꯋꯥꯔꯤꯅꯤ꯫ ꯆꯐꯨ ꯁꯤꯖꯟ 2 ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯁꯤꯖꯟ 1 ꯇꯥꯗꯅ 2 ꯇꯥꯕꯤꯔꯕꯗꯤ ꯋꯥꯈꯜ ꯇꯥꯕ ꯉꯝꯗꯕ ꯌꯥꯏ꯫ ꯑꯗꯨꯅ ꯁꯤꯖꯟ 1 ꯑꯗꯨꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯍꯥꯞꯆꯔꯤꯕꯅꯤ, ꯃꯁꯤꯗ ꯆꯪꯕꯤꯗꯨꯅ ꯑꯃꯨꯛꯇꯪ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯍꯥꯏꯅ ꯑꯍꯥꯟꯕꯃꯛꯇꯗ ꯊꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯄ꯭ꯔꯤꯇꯝ ꯊꯥꯡꯖꯝꯒꯤ ꯃꯌꯦꯛꯇ ꯆꯐꯨ ꯁꯤꯖꯟ 2 ꯁꯤꯅꯥꯏ ꯈꯨꯅꯧ꯫ ꯏꯕꯨꯙꯧ ꯋꯥꯡꯕ꯭ꯔꯦꯜ ꯂꯥꯏꯁꯪ ꯃꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯁꯤꯂꯩꯃ, ꯌꯥꯏꯁꯅꯥ ꯑꯃꯗꯤ ꯕꯦꯕꯦ, ꯃꯈꯣꯏ ꯑꯗꯨ ꯇꯞꯅ ꯃꯃꯤꯠꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯂꯛꯏ꯫ ꯃꯩꯆꯥꯛꯁꯤꯡ ꯑꯗꯨ ꯈꯥꯡꯖꯤꯟꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇꯩ ꯌꯥꯏꯁꯅꯥꯅ ꯌꯥꯝꯅ ꯋꯥꯅ ꯑꯆꯥꯛꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ꯫ "ꯍꯦ ꯏꯁꯣꯔ, ꯃꯁꯤꯔꯥ ꯅꯪꯒꯤ ꯇꯥꯏꯕꯪ? ꯃꯁꯤꯔꯥ ꯅꯪꯒꯤ ꯀꯨꯝꯍꯩ? ꯂꯥꯟꯖꯗ꯭ꯔꯕ ꯊꯋꯥꯏ ꯑꯩꯈꯣꯏꯗ ꯃꯩꯆꯥꯛ ꯄꯤꯕꯤꯕ, ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯒꯤꯅ ꯃꯤꯆꯪ ꯑꯣꯏꯕꯤꯕ, ꯃꯁꯤꯔꯣ ꯅꯪꯒꯤ ꯀꯨꯝꯍꯩ? ꯅꯪꯗꯤ ꯂꯥꯏ ꯅꯠꯇꯦ, ꯅꯪꯗꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨꯅꯦ"꯫ ꯅꯤꯡꯕ ꯀꯥꯏꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒꯤ ꯋꯥꯀꯠꯂꯤꯕ ꯑꯗꯨꯕꯨ ꯏꯕꯨꯙꯧ ꯋꯥꯡꯕ꯭ꯔꯦꯜꯒꯤ ꯂꯥꯏꯁꯪ ꯃꯃꯥꯡ ꯑꯗꯨ ꯍꯦꯛ ꯅꯤꯜꯂꯤ꯫ ꯑꯇꯤꯌꯥꯁꯨ ꯑꯈꯥꯛ ꯑꯔꯥꯎꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ꯫ ꯃꯪꯂꯝꯕ ꯅꯣꯡꯁꯨ ꯑꯀꯤꯕ ꯐꯪꯅ ꯆꯨꯗꯔꯛꯂꯦ꯫ ꯑꯍꯤꯡ ꯑꯗꯨ ꯑꯀꯤꯕ ꯐꯪꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯀꯤꯅꯔꯦ꯫ ꯑꯁꯥꯕ ꯅꯨꯡꯁꯤꯠꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ꯫ ꯉꯥꯡꯂꯩꯅꯔꯕ ꯃꯤꯠ ꯑꯅꯤꯗꯨꯅ ꯋꯥꯡꯕ꯭ꯔꯦꯜ ꯂꯥꯏꯁꯪ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯄꯦꯟꯗ꯭ꯔꯕ ꯈꯣꯟꯖꯦꯜꯗ ꯈꯣꯟꯊꯥꯡ ꯌꯩꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯈꯣꯏ ꯃꯇꯝ ꯂꯣꯏꯗ꯭ꯔꯤ, ꯂꯥꯛꯈꯤꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯝꯁꯨ ꯁꯣꯏꯗꯅ꯫ ꯑꯃꯥꯏꯕꯤ ꯂꯩꯃ, ꯅꯈꯣꯏ ꯀꯅꯥꯕꯨꯁꯨ ꯍꯤꯡꯅ ꯊꯝꯃꯣꯏ꯫ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯩꯈꯣꯏ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ"꯫ ꯈꯣꯟꯖꯦꯜ ꯑꯁꯤꯒ ꯑꯗꯨꯃꯛ ꯂꯣꯏꯅꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯃꯩꯆꯥꯛ ꯈꯥꯡꯂꯝꯕ ꯑꯗꯨ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯃꯩꯈꯨ ꯑꯣꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯃꯥꯂꯦꯝ ꯃꯥꯒꯤ ꯀꯥꯗ ꯃꯥꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯔꯤ꯫ ꯇꯝꯐꯥꯅ, "ꯕꯨꯡꯉꯣ, ꯅꯪꯒꯤ ꯆꯥ ꯁꯤꯗ ꯂꯩꯔꯦ, ꯁꯤꯗ ꯊꯝꯃꯝꯃꯒꯦꯀꯣ"꯫ ꯃꯥꯂꯦꯝꯅ, "ꯍꯣꯏ ꯇꯦꯝꯃ"꯫ ꯇꯝꯐꯥꯁꯨ ꯆꯥ ꯑꯗꯨ ꯊꯝꯃꯝꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯂꯦꯝ ꯑꯗꯨꯁꯨ ꯃꯈꯨꯠꯅ ꯀꯔꯤꯅꯣ ꯑꯃ ꯀꯟꯅ ꯊꯤꯔꯤ꯫ ꯃꯅꯥꯗꯅ ꯕ꯭ꯂꯨꯇꯨꯠ ꯐꯣꯟꯒ ꯀꯅꯦꯛ ꯇꯧꯅꯗꯨꯅ ꯀꯅꯥꯒꯅꯣ ꯈꯪꯗꯦ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯥꯂꯦꯝꯅ, "ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯇꯧꯔꯁꯤ ꯌꯥꯏꯌꯦ꯫ ꯑꯇꯩꯁꯨ ꯍꯥꯏꯔꯒ ꯌꯦꯡꯉꯣ, ꯌꯥꯔꯛꯄ ꯍꯥꯏꯕꯗꯨ ꯑꯩꯒꯤꯗꯤ ꯑꯣꯀꯦ ꯇꯥꯔꯕꯅꯤ"꯫ ꯕꯤꯀꯤꯅ, "ꯐꯔꯦꯅꯦ ꯑꯗꯨꯕꯨꯗꯤ, ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯄꯨꯜꯂꯁꯦ ꯀꯣꯂꯦꯖꯇ, ꯑꯗꯨꯅ ꯐꯔꯣꯏꯗ꯭ꯔꯣ"꯫ ꯃꯥꯂꯦꯝꯅ, "ꯑꯗꯨꯅ ꯐꯔꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯊꯥꯒꯤ ꯑꯦꯗꯚꯦꯟꯆꯔꯗꯨꯒꯤ ꯐꯥꯏꯜ ꯑꯗꯨꯕꯨ ꯑꯩꯕꯨ ꯊꯝꯐꯝ ꯈꯪꯗ꯭ꯔꯦꯃꯤ"꯫ ꯕꯤꯀꯤꯅ, "ꯑꯁ ꯂꯣꯏꯔꯦꯍꯦ ꯅꯪꯁꯨ, ꯑꯗꯨꯒꯨꯝꯕꯗꯣ ꯐꯖꯅ ꯊꯤꯌꯨ꯫ ꯑꯩꯁꯨ ꯊꯝꯃꯒꯦꯀꯣ, ꯑꯇꯩꯗ ꯍꯥꯏꯈꯤꯒꯦ"꯫ ꯍꯣꯏ". ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯐꯣꯟ ꯑꯗꯨꯁꯨ ꯊꯝꯅꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯅ, "ꯅꯅꯥꯎꯒꯤ ꯆꯥ ꯄꯤꯔꯝꯃꯕ"꯫ ꯇꯝꯐꯥꯅ, "ꯄꯤꯔꯝꯃꯤ, ꯁꯤꯅ ꯇꯥꯃꯣꯒꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯏꯠ ꯇꯦꯕꯜꯗ ꯆꯥ ꯀꯞ ꯑꯗꯨ ꯊꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯅ, "ꯅꯅꯥꯎꯗꯤ ꯀꯣꯂꯦꯖ ꯆꯠꯅꯤ ꯍꯥꯏꯕ꯭ꯔꯥ"꯫ "ꯆꯠꯅꯤ ꯍꯥꯏꯕꯅꯤ"꯫ "ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯛ ꯊꯣꯡꯕꯤꯔꯨꯔꯣ, ꯑꯩꯁꯨ ꯉꯁꯤꯗꯤ ꯑꯣꯐꯤꯁ ꯈꯔ ꯉꯟꯅ ꯆꯠꯀꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕ ꯑꯗꯨ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯆꯥ ꯀꯞ ꯑꯗꯨ ꯂꯧꯗꯨꯅ ꯁꯤꯞ ꯑꯃ ꯆꯤꯡꯏ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯊꯥꯖꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯗꯤ ꯉꯁꯤꯁꯨ ꯅꯥꯀꯣꯡꯅ ꯇꯥꯔꯒ ꯂꯩꯔꯤ꯫ ꯊꯥꯏꯅ ꯏꯄꯥ ꯏꯄꯨꯒꯤ ꯋꯥꯔꯤ ꯀꯌꯥꯕꯨ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜ ꯑꯁꯤꯅ ꯀꯥꯎꯕꯒꯨꯝ ꯇꯧꯔꯤ꯫ ꯍꯧꯖꯤꯛ ꯑꯁꯤ 21st ꯁꯦꯟꯆꯨꯔꯤ, ꯆꯥꯎꯈꯠꯄꯩ ꯂꯝꯕꯥ ꯂꯩꯅꯗ꯭ꯔꯕ ꯃꯇꯝꯅꯤ꯫ ꯊꯥ ꯂꯩꯕꯥꯛꯇ ꯌꯨꯝ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯅꯔꯕ ꯃꯇꯝꯅꯤ꯫ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛꯄꯨ ꯕꯨꯠ ꯄ꯭ꯔꯦꯠ ꯂꯩꯔꯤꯕ꯭ꯔꯣ? ꯑꯗꯨꯕꯨ ꯂꯩꯇꯦ ꯍꯥꯏꯁꯤꯔꯥ, ꯂꯩꯕꯨ ꯍꯥꯏꯁꯤꯔꯥ, ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯔꯤ ꯊꯃꯣꯏ ꯑꯃꯗꯤ ꯋꯥꯈꯜꯗ꯫ ꯃꯔꯝꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗꯕꯨ ꯑꯗꯨꯒꯨꯝꯕ ꯂꯩꯔꯝꯕ ꯑꯁꯤꯗ ꯑꯉꯛꯄ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯁꯨ ꯃꯥꯂꯦꯝꯒꯤ ꯑꯇꯩ ꯃꯐꯝꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯏꯔꯝꯗꯝ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯤꯠ ꯍꯦꯜꯂꯤ ꯍꯥꯏꯁꯤꯔꯥ, ꯍꯥꯏꯕ ꯅꯠꯇꯦ, ꯍꯦꯜꯂꯤꯕꯅꯤ꯫ ꯃꯥꯂꯦꯝꯅ ꯍꯥꯏꯔꯛꯏ, "ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯊꯤꯖꯟꯕ ꯌꯥꯕ ꯊꯤꯖꯜꯂꯁꯨ ꯈꯪꯕꯗ ꯈꯪꯗ꯭ꯔꯤꯁꯦ꯫
ꯃꯇꯧ ꯀꯔꯝꯅꯅꯣ ꯁꯤꯈ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯑꯃꯨꯛ ꯇꯝꯅ ꯂꯥꯏ ꯁꯥꯔꯤꯁꯦ? ꯃꯁꯤ ꯑꯩꯈꯣꯏꯒ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯔꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯊꯤꯖꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯄꯥꯏꯈꯣꯝꯕꯅ ꯑꯗꯨꯗ ꯌꯥꯔꯣꯏꯗꯧꯔꯤꯕ ꯋꯥ ꯑꯃ ꯂꯩꯔꯤꯌꯦ꯫ ꯃꯥꯂꯦꯝꯅ ꯀꯩꯅꯣ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯨ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯑꯗꯨꯗ ꯊꯋꯥꯏ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅꯅꯣ ꯊꯤꯖꯤꯜꯂꯛꯇꯣꯏꯁꯤꯕꯣ? ꯊꯤꯖꯤꯟꯕꯩ ꯃꯍꯨꯠꯇ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯣꯏꯅ ꯊꯤꯖꯤꯟꯈꯤꯅꯤꯗ꯫ ꯕꯤꯀꯤꯅ ꯄꯥꯏꯈꯣꯝꯕ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯁꯨ ꯈꯟꯅꯕ ꯌꯥꯏ, ꯑꯗꯨꯒ ꯁꯤꯅ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯅꯤ, ꯁꯨꯝ ꯈꯟꯅꯁꯤ ꯍꯥꯏꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯗꯣꯀꯨꯃꯦꯟ ꯈꯣꯝꯒꯠꯄ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯂꯥꯏꯃꯨ ꯇꯤꯟꯃꯨꯗꯤ ꯍꯥꯏꯖꯔꯒ ꯌꯥꯏ ꯍꯥꯏꯕꯗꯥꯏ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯔꯒ ꯌꯦꯡꯉꯨꯕ ꯌꯥꯏ ꯀꯩꯅꯣ꯫ ꯂꯤꯟꯊꯣꯏꯅ ꯀꯩꯅꯣꯗ, ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯦꯟꯆꯔ ꯑꯁꯤꯗꯤ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯉꯣꯏꯗ꯫ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯆꯠꯁꯤꯜꯂꯨꯔꯒ ꯂꯥꯏꯃꯨ ꯇꯤꯟꯃꯨꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯈ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯃꯥꯡꯖꯔꯦ꯫ ꯅꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕ ꯌꯥꯗꯦꯗ꯫ ꯃꯥꯂꯦꯝꯅ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯂꯩꯔꯝꯃꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯩꯈꯣꯏꯁꯦ ꯐꯥꯎꯗꯣꯏꯅꯤꯅꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯌꯧꯅ ꯇꯝꯂꯛꯄ ꯃꯍꯩꯁꯨ ꯃꯌꯥꯝꯅ ꯈꯪꯕꯤꯗꯣꯏꯅꯦ꯫ ꯑꯟꯖꯂꯤꯅ ꯃꯌꯥꯝ, ꯃꯥꯂꯦꯝꯅ ꯍꯥꯏꯁꯦ ꯁꯪꯁꯥꯔꯁꯤꯗ ꯕꯨꯠ ꯄ꯭ꯔꯦꯠ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯍꯥꯏꯕꯅꯤ꯫ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯁꯦ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯑꯣꯔ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕꯗꯨ꯫ ꯚꯦꯂꯦꯟꯇꯤꯅꯥꯅ ꯅꯣꯏꯅ ꯍꯥꯏꯗꯣ ꯌꯥꯕꯨꯗꯤ ꯌꯥꯏꯕꯣ, ꯑꯗꯣ ꯀꯤꯗꯤ ꯀꯤꯍꯦ꯫ ꯃꯥꯂꯦꯝꯅ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯤꯡ ꯑꯁꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯁꯥꯏꯟ ꯇꯧꯅꯕ ꯇꯥꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯨꯛꯂ ꯃꯝꯂꯕ ꯀꯥ ꯑꯃꯗ ꯅꯨꯄꯤ ꯑꯃꯅ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯕꯗꯨ ꯊꯥꯖ ꯃꯥꯒꯤ ꯃꯅꯥꯗ ꯇꯥꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯊꯥꯖ ꯑꯗꯨ ꯇꯞꯅ ꯆꯪꯉꯛꯏ꯫ ꯊꯥꯖ, ꯊꯥꯖ, ꯊꯥꯖ꯫ ꯊꯥꯖ ꯃꯁꯥ ꯈꯪꯗ ꯃꯁꯥꯒꯤ ꯃꯤꯍꯨꯜ ꯑꯗꯨ ꯈꯪꯆꯣꯡ ꯆꯣꯡꯈꯤ꯫ ꯑꯀꯣꯏꯕ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯌꯦꯡꯉꯤ꯫ ꯌꯦꯡꯅ ꯌꯦꯡꯅ ꯑꯃꯝꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯤ꯫ ꯊꯥꯖ ꯃꯁꯥ ꯑꯗꯨ ꯍꯨꯃꯥꯡ ꯆꯅꯞꯄꯤ ꯀꯥꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯞꯄ ꯂꯦꯞꯂꯝꯗꯦ꯫ ꯑꯀꯤꯕ ꯑꯃꯕꯨ ꯇꯞꯅ ꯐꯥꯎꯔꯛꯏ ꯃꯁꯥꯗ꯫ ꯊꯥꯖ ꯃꯥꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯥ ꯑꯃꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯇꯞꯅ ꯍꯥꯡꯗꯣꯛꯀꯦ ꯇꯧꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯁꯌꯦꯡꯗ ꯈꯨꯠ ꯑꯃꯅ ꯇꯞꯅ ꯊꯝꯂꯛꯏ꯫ ꯊꯥꯖ ꯁꯌꯦꯡꯗ ꯀꯔꯤꯅꯣ ꯄꯣꯠꯁꯛ ꯑꯃ ꯄꯥꯏꯔꯛꯄꯒꯨꯝ ꯇꯧꯔꯛꯏ ꯍꯥꯏꯅ ꯃꯥꯒꯤ ꯃꯈꯨꯠꯅ ꯃꯥꯗꯨꯅ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ꯫ ꯏꯃꯥ! ꯇꯟꯖꯥ ꯑꯗꯨ ꯏꯃꯨꯡꯒꯤ ꯃꯤꯈꯩ ꯂꯣꯏꯅ ꯏꯁꯤꯁꯤꯅ ꯇꯨꯝꯊꯕ ꯃꯇꯥꯡ ꯊꯣꯛꯄꯗꯩ ꯊꯥꯖ ꯃꯥꯅ ꯈꯪꯂꯥꯎ ꯂꯥꯎꯈꯤꯕꯗꯨ ꯀꯅꯥꯅꯁꯨ ꯇꯥꯔꯝꯗ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨ ꯏꯃꯨꯡꯒꯤ ꯃꯤꯈꯩ ꯂꯣꯏꯅ ꯏꯁꯤꯁꯤꯅ ꯇꯨꯝꯊꯕ ꯃꯇꯥꯡ ꯊꯣꯛꯄꯗꯩ ꯊꯥꯖ ꯃꯥꯅ ꯈꯪꯂꯥꯎ ꯂꯥꯎꯈꯤꯕꯗꯨ ꯀꯅꯥꯅꯁꯨ ꯇꯥꯔꯝꯗ꯭ꯔꯦ꯫ ꯀꯩꯅꯣ? ꯀꯔꯤ ꯃꯪꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯀꯗꯥꯏꯗ ꯌꯨꯝꯅꯣ? ꯑꯃꯨꯛꯇꯕꯨ ꯎꯗ꯭ꯔꯤꯅꯦ꯫ ꯊꯥꯖ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯐꯤ ꯑꯗꯨ ꯂꯥꯝꯗꯨꯅ ꯃꯃꯥꯏꯗ ꯊꯣꯛꯂꯛꯏꯕ ꯍꯨꯃꯥꯡ ꯑꯗꯨ ꯇꯩꯊꯣꯛꯏ꯫ ꯑꯗꯨꯒ ꯃꯣꯟ ꯑꯗꯨ ꯃꯅꯝ 3ꯂꯛ ꯅꯝꯗꯨꯅ ꯇꯞꯅ ꯍꯤꯞꯊꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ, ꯂꯣꯏꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯇꯝꯐꯥ ꯀꯣꯔꯧ ꯏꯄꯥ ꯏꯕꯨꯡꯉꯣꯕꯨ ꯈꯨꯔꯨꯝꯅꯕ ꯇꯧꯔꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯕꯩ ꯃꯀꯣꯛ ꯅꯣꯟꯊꯔꯨꯕꯗꯒꯤ ꯅꯣꯡꯈꯠꯂꯛꯄꯗ ꯀꯦꯟꯗꯜ ꯑꯗꯨ ꯃꯨꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯩꯃꯥ, ꯅꯨꯡꯁꯤꯠꯅ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ꯫ ꯑꯁꯤ ꯈꯟꯅ ꯃꯩꯗꯨ ꯑꯃꯨꯛ ꯆꯨꯈꯠꯇꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯁꯤꯕ ꯀꯌꯥ ꯃꯔꯛꯇꯒꯤ ꯍꯤꯡꯗꯨꯅ ꯂꯥꯛꯑꯕ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯈ꯭ꯔꯦ? ꯇꯝꯊꯤꯔꯕ ꯑꯍꯤꯡ, ꯇꯝꯊꯤꯔꯕ ꯅꯨꯃꯤꯠ ꯀꯌꯥ ꯑꯃ ꯂꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯑꯕ ꯅꯨꯄꯤ ꯃꯔꯛꯇꯒꯤ ꯍꯤꯡꯍꯧꯔꯕ ꯃꯌꯥ, ꯅꯨꯄꯥꯗ ꯁꯟꯇꯣꯁ ꯑꯃꯗꯤ ꯔꯣꯍꯤꯠ, ꯃꯈꯣꯏ ꯑꯍꯨꯝ ꯍꯧꯖꯤꯛꯇꯤ ꯊꯃꯣꯏ ꯂꯩꯇꯥꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯍꯤꯡꯂꯤ꯫ ꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯂꯛꯇꯕꯤ ꯂꯥꯡꯂꯦꯟ ꯉꯁꯤꯗꯤ ꯔꯣꯍꯤꯠꯀꯤ ꯅꯨꯡꯁꯤꯕꯗ ꯃꯥ ꯉꯥꯎꯔꯦ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯈꯪꯕꯤꯔꯛꯇꯨꯅ ꯉꯁꯤꯗꯤ ꯔꯣꯍꯤꯠ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯂꯨꯍꯣꯡꯗꯨꯅ ꯃꯄꯨꯡ ꯐꯥꯔꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯒꯦ, ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯑꯀꯤꯕ ꯅꯨꯃꯤꯠ ꯂꯣꯏꯈ꯭ꯔꯕ꯭ꯔꯥ? ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯛꯑꯕꯗꯤ ꯃꯔꯥ ꯂꯩꯖꯗ꯭ꯔꯕꯤ ꯂꯥꯡꯂꯦꯟꯗꯁꯨ ꯗꯁꯥ ꯇꯥꯗꯧꯔꯤꯕ꯭ꯔꯥ? ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯛꯏ, ꯗꯥ ꯔꯣꯍꯤꯠ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯔꯗ꯭ꯔꯥ? ꯔꯣꯍꯤꯠꯅ ꯆꯥꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯔꯣꯍꯤꯠ ꯃꯊꯥ ꯁꯥꯔꯞꯅ ꯂꯩ꯫ ꯂꯥꯡꯂꯦꯟ ꯃꯥꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗ ꯃꯁꯥ ꯈꯪꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠꯅ ꯃꯁꯥꯗ ꯍꯨꯝꯖꯤꯜꯂꯛꯏ꯫ ꯂꯥꯡꯂꯦꯟ ꯃꯁꯥꯒꯤ ꯇꯨꯍꯥꯎ ꯑꯗꯨ ꯆꯞ ꯆꯞ ꯌꯨꯡꯉꯤ꯫
Langlen mamit adu arai bikhai lauthoi. Hais kaino hojikidudi. Langlen masada ising chingnaba haibadu oirami. Rohit su chak charage haidana chakhumda changlakpani. Chakhumgi thongjin aduda amuk khudi thire. Rohit laimai aduda sitlaga tagi tawi. Aduda magi makhutna laimai de ngakaga leiri. Laimai de takhidre Rohit. Rohit na as kaino ne aisi chatpa phawwa hajilaktre torise. Wahai asi khak hairaga magi chak thiriba adu tumin chakre adu thabak chatkhre. Rohit chatkraba matungda Langlenda oihoriba adu yamna hainadaba haibadu oikhre. Magi kaada sum leirabadi asum hainaraktarduna lainin thau kaada changai adubu oiramiba phibam adu ubada Langlendi sor hongani haiba khangdre. Karino tawribu tawsibu haina khankhre. Yumgi laning thau mapal thokkhre. Khudakta phi hongdoktuna yumgi laning thaubu koksinaba tawkhre. Langlen yum adugi laning thau koksilakpada khangdre. Ngarang numidangi thaudok mamita urai. Ngarangi thaudok adu numidangi pung mapan khara helakpa aduwaini mapurobe Rohitna thabak chatlubagi halakpa adu sak ising chaba loraduna pothana khre. Ngasigi ahing adudi toina tawraktaba thaba ama ngasidi tawrare. Ahing aduda khong hamninglai haiduna Rohit adu tapna hawgalai. Mana hawgalakpi lenglakpa adudadi magi manakta hiplibi Langlen adusu tapna mikap tholai. Kaino da kaidawrage. Rohit tapna hairai. Kaisu tawdeda manung changuge tawne. Langlen su wa makha tarakidre. Rohit su adu mahawgatuna chatkhre. Kari wakhaldaibu lakpunu khangde. Yum manungda leiriba adudadi changdabi maning thong adu hangdoktuna chatkhre. Rohit mana chatliba adugi tungdasu mi amana chatpagi makhol thoi. Rohit tung hanna yengude. Rohit adu chumna sum chatlaga maningi wapal pareng aduda phambrek phammaga aduga mana leiriba jaga aduwaida magi makhut ani changduna leibak adubu hogairai. Mana sumna hogairakpana leinung adudagi chapu ama phanglammi. Mana chapu adu hek phangkhibada tabada hainadraba khonjel kaya amarasu khekna lungna tagi. Chapu aduda munni yenglaga chapu adu thugaiduna chapu adugi mapung phaba adu manghankhre. Chapu adudagi musin muba ma paithoktuna Rohitna maning thong hanglamba aduda changkhre. Amuba musin muba adu asumna amuba musin muba aduna changlakhiba aduda yum adugi laini thau adusu magi phamendagi phuk hawgatuna chatkhre. Laini thau magi phamen adu amuba musin muba aduna changsinduna phamenda phamduna leiramme. Adu ubada Langlendi angakpa phangna ngakkhre. Yum adugi manungda changmani leiruni khanbada Langlendi akiba amabu yaurai. Mana sumna leirak-iba matam asi kuimankhre. Kari kamdongna amuba musin muba adubu karamna tanthokini khanbada awaba amabu oire. Santoshna hairai. Rohit nangna hairibu wasina chumladi aikhoigi lanphamse loidrini aduna haibadi. Rohitna aisu adumna khale. Handak ikhang khangawdana aikhoigi oja maibu yaifalena laikhidabase maram asina oigadra haina khalaidi. Santoshna wase yamna ludawrida. Kari kamdongnanu aikhoiga amuk mayokna duse tasengna akiba ma phawroi deisada. Aduga kaino mayana hojik phawba laktrisina. Santoshna lakpa natte magi phondo phangkhidre. Rohit ngaglap tawbu khonjelda kaino nangbu ngarang mangonda paw haikhidro. Santoshna phajana haikrabani hanagido amu hawroye haiduna aduna aikhoi amukta pundaba yararoi. Aduna hayeng pung anida aikhoigi unabamda amukta unase haikrabani. Aduga hojikna magi phondo phangdrisini. Karimuk tawraga laikhrajanone natragana aikhoina haise thajadrajalo. Malemna hairai. Valentina chattubi khongchatse yamna interest laini kedauge. Anjalina lairani soidre sibam nabam khangdam ngaktane duga. Paikhomba nokmi tong hairai. Chumbudi chummebo Anjali nangi wado aduda sum chatningubegi wani natro. Linthoina adui wabu mana haidrasu aina adum haibigese. Bikina kai haidubu nangde aduburo mana ne nang pamjabani. Bikina
ꯀꯔꯤ ꯄꯥꯝꯗꯦ ꯄꯥꯝꯗꯦ ꯑꯩꯒꯤꯁꯨ ꯂꯩꯖꯩꯀꯣ ꯑꯟꯖꯂꯤꯅ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯗꯤꯕ ꯏꯀꯥꯏꯕꯅ ꯐꯥꯒꯤ ꯇꯧꯅꯤꯗ ꯏꯕꯨꯡꯉꯣ ꯁꯨꯝ ꯅꯣꯛꯁꯦꯅ ꯄꯨꯟꯁꯤꯕꯅ ꯌꯥꯔꯦꯁꯦ ꯋꯥꯊꯤꯗꯣ ꯉꯥꯡꯅꯗ꯭ꯔꯁꯨ ꯆꯠꯄꯩ ꯃꯇꯝꯁꯨ ꯂꯦꯞꯊꯣꯛꯁꯤ ꯑꯗꯨꯒ ꯆꯠꯅꯕ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯆꯠꯅꯕ ꯃꯇꯝ ꯑꯗꯨꯁꯨ ꯂꯦꯞꯊꯣꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯥꯡꯂꯦꯟ ꯁꯟꯗ꯭ꯌꯥ ꯆꯦꯡꯂꯛꯄꯒꯤ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯃꯨꯗ꯭ꯔꯦ ꯃꯊꯥ ꯁꯥꯅ ꯂꯩꯔꯦ ꯌꯨꯝ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯋꯥ ꯑꯁꯤ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯀꯤꯅꯈ꯭ꯔꯅꯤ ꯍꯥꯏꯅ ꯔꯣꯍꯤꯠꯀꯤ ꯃꯃꯥ ꯄ꯭ꯔꯦꯃꯤꯂꯥꯁꯨ ꯃꯄꯥꯜꯗ ꯂꯩꯈꯤꯕ ꯊꯥ ꯑꯃꯗꯤ ꯍꯥꯏꯔꯝꯃꯅꯤ ꯃꯃꯥ ꯑꯗꯨ ꯐꯝꯁꯦꯟꯅꯔꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯃꯤꯂꯥꯁꯨ ꯆꯠꯈꯤꯕꯅꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯥꯏꯕꯨ ꯔꯣꯍꯤꯠ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯋꯥꯈꯜ ꯃꯝꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯔꯣꯍꯤꯠꯁꯨ ꯍꯜꯂꯛꯇꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯇꯦꯡꯁꯤꯡ ꯄꯥꯡꯁꯤꯜꯂꯤ ꯔꯣꯍꯤꯠ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤ ꯃꯥꯡ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯑꯔꯩ-ꯔꯩꯇ ꯌꯨꯝꯒꯤ ꯑꯣꯏꯕ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯤ ꯗꯥ ꯔꯣꯍꯤꯠ ꯑꯩꯗꯤ ꯗꯨꯀꯥꯟꯗꯨ ꯃꯤ ꯑꯃꯗ ꯐꯝꯍꯜꯁꯤꯔ ꯈꯟꯕꯅꯤ ꯔꯣꯍꯤꯠꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯗꯨꯀꯥꯟꯁꯨ ꯑꯃꯨꯛ ꯆꯠ ꯑꯗꯒꯤ ꯐꯥꯝꯗꯁꯨ ꯑꯃꯨꯛ ꯆꯠ ꯍꯛꯆꯥꯡꯗꯣ ꯁꯣꯛꯀꯗ꯭ꯔꯅ ꯁꯨꯝ ꯍꯥꯏꯅꯤꯗ ꯂꯧꯁꯤꯡꯁꯨ ꯂꯩꯇꯕꯁꯨ ꯅꯠꯇꯦ ꯆꯥꯕꯕꯨ ꯋꯥꯠꯇ꯭ꯔꯗꯤ ꯑꯩꯒꯤꯗꯤ ꯌꯥꯔꯦ ꯂꯟ ꯊꯨꯝ ꯍꯥꯏꯗꯨꯗꯤ ꯃꯥꯡꯕ ꯅꯥꯏꯕ ꯉꯥꯛꯇꯅꯤ ꯑꯩ ꯀꯥ ꯍꯦꯟꯅ ꯄꯥꯝꯗꯕ ꯍꯥꯏꯇꯥꯔꯦ ꯐꯔꯦꯁꯦ ꯏꯃꯥꯁꯨ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯂꯥꯛꯑꯅꯤ ꯍꯥꯏꯕꯅꯤ ꯂꯥꯡꯂꯦꯟ ꯃꯈꯨꯠꯇ ꯊꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯏꯟꯖꯥꯡ ꯁꯦꯝꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯔꯣꯍꯤꯠ ꯇꯝꯅ ꯌꯦꯡꯂꯛꯏ ꯔꯣꯍꯤꯠꯀꯤ ꯇꯨꯡꯗ ꯃꯁꯥ ꯃꯅꯥ ꯊꯥꯗꯣꯛꯇꯨꯅ ꯔꯣꯍꯤꯠꯇ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗꯗꯤ ꯂꯥꯡꯂꯦꯟ ꯃꯁꯥ ꯈꯪꯗ ꯈꯪꯆꯣꯡ ꯆꯣꯡꯉꯤ ꯃꯁꯥꯗꯨ ꯅꯥꯄꯨ ꯃꯆꯨ ꯇꯥꯔꯕ ꯃꯥꯏꯊꯣꯡ ꯃꯤꯠꯇꯅ ꯑꯃꯨꯕ ꯁꯔꯨꯛ ꯌꯥꯎꯗ꯭ꯔꯕ ꯃꯆꯤꯟꯅ ꯏꯔꯦꯛ ꯂꯦꯛꯊꯔꯕ ꯑꯗꯨꯅ ꯔꯣꯍꯤꯠꯇ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗꯗꯤ ꯂꯥꯡꯂꯦꯟ ꯃꯁꯥ ꯈꯪꯗ ꯈꯪꯆꯣꯡ ꯆꯣꯡꯈꯤꯕꯅꯤ ꯃꯇꯧ ꯑꯗꯨ ꯈꯪꯍꯧꯗ꯭ꯔꯦ ꯔꯣꯍꯤꯠꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯀꯩꯅꯣ ꯅꯪꯅ ꯈꯪꯆꯣꯡ ꯆꯣꯡꯉꯤꯗꯤ ꯀꯩꯝ ꯇꯧꯗꯦꯗ ꯋꯥ ꯉꯥꯡꯉꯤꯕ ꯑꯗꯨꯁꯨ ꯏꯇꯠ ꯇꯠꯂꯦ ꯂꯥꯡꯂꯦꯟ ꯑꯗꯨ ꯂꯥꯡꯂꯦꯟ ꯃꯁꯥ ꯑꯗꯨ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯡꯂꯦꯟꯅ ꯈꯪꯍꯣꯡ ꯍꯣꯡꯈꯤꯕ ꯑꯗꯨꯗ ꯔꯣꯍꯤꯠ ꯉꯛꯂꯞꯇꯤ ꯇꯧꯏ ꯑꯗꯨꯕꯨ ꯑꯗꯨꯗ ꯀꯥ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ ꯃꯥꯁꯨ ꯃꯥꯅ ꯇꯧꯒꯗꯕ ꯑꯗꯨ ꯇꯧꯁꯤꯜꯂꯤ ꯁꯟꯇꯣꯁꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯦ ꯅꯪ ꯉꯁꯥꯏ ꯂꯥꯛꯇ꯭ꯔꯤꯗꯤ ꯃꯌꯥꯅ ꯉꯁꯥꯏꯗꯣ ꯂꯥꯛꯀꯦ ꯇꯧꯕꯗ ꯒꯥꯔꯤꯗꯣ ꯌꯥꯈꯤꯗ꯭ꯔꯕ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯛꯀꯗꯕꯗꯣ ꯐꯣꯟꯁꯨ ꯉꯁꯤꯗꯤ ꯂꯥꯏꯟ ꯌꯥꯗ꯭ꯔꯕ ꯂꯥꯏꯟ ꯌꯥꯔꯛꯄꯒ ꯀꯨꯏꯗ꯭ꯔꯤ ꯁꯟꯇꯣꯁꯅ ꯑꯁ ꯗꯁꯥꯅꯤꯅꯦ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯇꯥꯔꯦꯅ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯌꯥꯒꯤ ꯃꯅꯥꯗ ꯌꯥꯝꯅ ꯑꯄꯤꯛꯄ ꯈꯣꯟꯖꯦꯜꯗ ꯁꯤꯔꯤ ꯁꯤꯔꯤ ꯇꯧꯅ ꯃꯌꯥ 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 ꯍꯥꯏꯅ ꯆꯤꯡꯗꯨꯅ ꯀꯧꯔꯛꯏ ꯃꯌꯥ ꯍꯥꯏꯅ ꯆꯤꯡꯗꯨꯅ ꯀꯧꯔꯛꯏ ꯃꯌꯥ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯔꯪ ꯆꯠꯂꯤ ꯁꯣꯝꯗ ꯁꯟꯇꯣꯁꯅ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕ ꯋꯥ ꯀꯌꯥ ꯑꯗꯨꯕꯨ ꯇꯥꯁꯤꯜꯂꯨꯗ꯭ꯔꯦ ꯃꯌꯥ ꯕꯦꯜꯀꯣꯅꯤꯗ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯗꯨ ꯔꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯃꯤꯟ ꯐꯝꯊꯈ꯭ꯔꯦ ꯃꯌꯥ ꯃꯁꯥ ꯑꯗꯨ ꯍꯨꯃꯥꯡ ꯀꯥꯔꯝꯃꯤ ꯃꯌꯥꯒꯤ ꯇꯨꯡꯗꯒꯤ ꯈꯨꯠ ꯃꯥꯟꯕ ꯑꯃꯅ ꯃꯌꯥꯒꯤ ꯄꯨꯛꯆꯦꯞꯇ ꯇꯞꯅ ꯊꯤꯡꯖꯤꯜꯂꯛꯏ ꯃꯌꯥ ꯃꯆꯤꯟꯅ ꯊꯣꯛꯅ ꯂꯥꯎꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ ꯃꯌꯥ ꯑꯀꯤꯕ ꯀꯌꯥ ꯇꯞꯅ ꯃꯁꯥ ꯃꯇꯣꯝꯇ ꯐꯥꯊꯖꯩ ꯀꯤꯔꯁꯨ ꯀꯤꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯥꯒꯤ ꯄꯨꯛꯆꯦꯞꯇ ꯄꯥꯏꯔꯛꯏꯕꯗꯨ ꯇꯞꯅ ꯃꯈꯨꯠꯅ ꯃꯥꯔꯛꯏ ꯀꯔꯤꯅꯣ ꯈꯪꯗꯕ ꯖꯕꯣꯛ ꯖꯕꯣꯛ ꯇꯧꯅ ꯇꯧꯕ ꯈꯨꯠ ꯃꯥꯟꯕ ꯑꯃꯗ ꯃꯌꯥꯒꯤ ꯈꯨꯠꯅ ꯃꯥꯕꯗ ꯊꯦꯡꯅꯔꯨꯔꯦ ꯑꯁꯨꯝꯅ ꯍꯦꯛ ꯊꯦꯡꯅꯔꯨꯕꯗꯗꯤ ꯃꯌꯥ ꯃꯁꯥ ꯈꯪꯗ ꯈꯪꯂꯥꯎ ꯂꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯑꯁꯨꯛ ꯀꯟꯅ ꯂꯥꯎꯔꯤꯕ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯇꯥꯕꯤꯔꯝꯗꯦ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯔꯣꯍꯤꯠ ꯏꯁꯤꯁꯤꯅ ꯇꯨꯝꯃꯤ ꯂꯥꯡꯂꯦꯟ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯍꯥꯡꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯥꯅ ꯑꯁꯨꯝꯅ ꯊꯣꯛꯂꯛꯑꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯅ ꯌꯦꯡꯉꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯃ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯂꯥꯡꯂꯦꯟꯅ ꯃꯈꯣꯡ ꯑꯗꯨꯁꯨ ꯍꯥꯏꯅ ꯍꯨꯝꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯂꯥꯡꯂꯦꯟ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯃꯁꯥꯗ ꯀꯤꯊꯨꯞ ꯀꯤꯔꯨꯞ ꯇꯧꯏ ꯈ꯭ꯋꯥꯡꯗ ꯈ꯭ꯋꯥꯡꯆꯦꯠ ꯂꯥꯛꯁꯤꯟꯗꯨꯅ ꯃꯥꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯛꯏ ꯁꯨꯃꯥꯡꯗꯨꯒꯤ ꯑꯀꯣꯏꯕꯗꯅ ꯐꯧ ꯃꯔꯨ ꯈꯔ ꯍꯨꯟꯗꯣꯛꯈꯤꯗꯨꯅ ꯆꯥꯏꯊꯣꯛꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯇꯞꯅ ꯃꯈꯨꯠ ꯑꯗꯨ ꯂꯩꯅ ꯈꯨꯠꯊꯦꯛ ꯇꯧꯔꯛꯏ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯗꯒꯤ ꯃꯤ ꯂꯩꯇꯕꯗ ꯈꯣꯡꯕ ꯃꯣꯏꯕꯨꯡ ꯑꯗꯨ ꯈꯣꯡꯉꯛꯏ ꯃꯈꯥꯔꯣꯝꯗꯩ ꯃꯤ ꯁꯤꯕꯗ ꯀꯞꯄ ꯂꯥꯎꯕ ꯄꯨꯡ ꯖ꯭ꯋꯥꯟ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃꯅꯤ ꯇꯥꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯍꯧꯔꯤꯕ
ꯋꯥꯄꯟ ꯄꯔꯦꯡ ꯑꯗꯨꯁꯨ ꯇꯦꯛꯑꯒ ꯂꯩꯃꯥꯏꯗ ꯗꯝ ꯗꯝ ꯂꯥꯎꯅ ꯃꯈꯣꯜ ꯀꯌꯥꯅꯤ ꯇꯥꯔꯤꯕ ꯂꯥꯡꯂꯦꯟꯁꯨ ꯖꯒꯣꯏ ꯈꯨꯊꯦꯛ ꯑꯗꯨ ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯦ ꯄꯨꯡ ꯖ꯭ꯋꯥꯟ ꯈꯣꯡꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨꯁꯨ ꯂꯥꯡꯂꯦꯟꯅ ꯂꯩꯔꯤꯕ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯔꯦ ꯂꯥꯡꯂꯦꯟꯒꯤ ꯖꯒꯣꯏ ꯈꯨꯊꯦꯛ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯍꯦꯟꯅ ꯃꯊꯣꯏ ꯍꯥꯞꯂꯔꯦ ꯂꯥꯡꯂꯦꯟꯒꯤ ꯋꯥꯈꯜ ꯑꯁꯨꯝꯅ ꯈꯜꯂꯛꯏ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯌꯨꯝꯁꯤꯒꯤ ꯐꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯒ ꯀꯗꯣꯝꯗꯒꯤ ꯂꯥꯛꯄꯅꯣ ꯇꯧꯔꯤꯁꯤꯕꯨ ꯑꯩꯅꯕꯨ ꯐꯠꯈꯤꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤꯕꯨ ꯀꯧꯈꯤꯕ ꯂꯩꯕ꯭ꯔꯣ ꯀꯗꯣꯝꯗꯒꯤ ꯍꯥꯏꯖꯤꯜꯂꯛꯄ ꯑꯃꯥꯏꯕꯅꯣ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯑꯁꯨꯝꯅ ꯌꯥꯝꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯤꯁꯦ ꯃꯁꯤꯗꯤ ꯂꯥꯏ ꯐꯠꯇꯕ ꯁꯥꯟꯅꯕ ꯃꯤꯒꯤ ꯈꯨꯠ ꯌꯥꯎꯔꯦꯗꯅ ꯂꯥꯡꯂꯦꯟꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯕꯨ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯦ ꯑꯁꯣꯝꯗꯅ ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯈꯥꯝꯕꯤ ꯃꯩꯊꯛꯇ ꯍꯥꯞꯇ꯭ꯔꯤꯉꯩ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯧꯍꯦ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯆꯤꯟꯗꯁꯨ ꯅꯣꯛꯃꯤ ꯃꯥꯏ ꯄꯥꯛꯑꯅꯤ ꯍꯥꯏꯅ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯗꯨ ꯅꯣꯛꯅ ꯇꯧꯔꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯍꯧꯖꯤꯛ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯕꯒꯦ ꯃꯥꯏꯕꯗꯨꯅ ꯍꯦꯔꯥ ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕꯗ ꯌꯦꯡꯉꯨꯕ ꯑꯗꯣ ꯑꯣꯖꯥ ꯌꯦꯡꯕꯗꯤ ꯌꯦꯡꯉꯦꯕꯣ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯈꯪꯅꯤꯡꯉꯛꯏꯕ ꯅꯣꯏꯁꯤꯗꯤ ꯌꯥꯝꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕꯅꯤ ꯃꯥꯏꯕꯗꯨꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯅꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯌꯥ ꯑꯗꯨ ꯂꯣꯟꯊꯣꯛꯇ ꯁꯥꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯃꯤꯟꯅ ꯍꯤꯞꯈ꯭ꯔꯦ ꯁꯣꯝꯗ ꯂꯥꯡꯂꯦꯟ ꯄꯨꯡ ꯖ꯭ꯋꯥꯟ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯂꯩꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯄꯥꯛꯅ ꯅꯥꯟꯊꯣꯛꯄꯗꯤ ꯌꯥꯔꯝꯗꯦ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯃꯊꯥ ꯁꯥꯅ ꯂꯩꯔꯤꯉꯩ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯐꯋꯣꯏꯕꯤꯒꯤ ꯂꯥꯡꯒꯣꯜꯗ ꯃꯐꯝ ꯑꯗꯨꯗ ꯁꯥꯊꯨꯞꯂꯛꯂꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯃꯥꯡꯅꯈ꯭ꯔꯦ ꯐꯋꯣꯏꯕꯤ ꯏꯃꯥꯒꯤ ꯁꯥꯏꯑꯣꯟ ꯎꯕꯗ ꯂꯥꯡꯂꯦꯟꯗꯤ ꯃꯀꯣꯛ ꯂꯩꯕꯥꯛ ꯇꯥꯅ ꯈꯨꯔꯨꯝꯖꯔꯤ ꯀꯔꯤꯒꯤ ꯆꯤꯡꯗ ꯄꯥꯏꯃ ꯊꯝꯃꯤ ꯏꯃꯥ ꯑꯩꯍꯥꯛ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯨꯃꯤꯟ ꯃꯥꯡꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯐꯋꯣꯏꯕꯤ ꯏꯃꯥꯒ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯅꯔꯒ ꯂꯥꯡꯂꯦꯟꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯍꯤꯞꯀꯦ ꯇꯧꯔꯛꯏ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯀꯥꯗ ꯍꯦꯛ ꯆꯪꯉꯛꯄꯗ ꯔꯣꯍꯤꯠ ꯏꯁꯤꯁꯤꯅ ꯇꯨꯝꯍꯧꯕ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯔꯣꯍꯤꯠ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯂꯥꯡꯂꯦꯟꯗꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈ꯭ꯔꯦ ꯄꯟꯊꯕ ꯇꯧꯗ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯅꯤꯡꯊꯣꯡ ꯑꯗꯣꯝꯗ ꯂꯥꯛꯏ ꯆꯨꯝꯂꯝꯃꯦ ꯂꯥꯡꯂꯦꯟ ꯃꯥꯅ ꯈꯜꯂꯝꯕꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯅꯤꯡꯊꯣꯡ ꯑꯗꯣꯝꯗꯒꯤ ꯔꯣꯍꯤꯠꯄꯨ ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯁꯣꯝꯗ ꯑꯍꯤꯡ ꯑꯗꯨꯗ ꯔꯣꯍꯤꯠ ꯃꯁꯥ ꯈꯪꯗ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯃꯁꯛ ꯈꯪꯗꯦ ꯃꯁꯥ ꯑꯗꯨꯁꯨ ꯆꯣꯛꯊꯕ ꯅꯥꯏꯗꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯅꯥꯀꯜ ꯑꯃꯗꯅ ꯏꯁ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯃꯥꯡꯉꯦ ꯄꯨꯡꯃꯥꯡꯉꯦ ꯍꯦ ꯊꯋꯥꯏ ꯅꯪꯗꯤ ꯁꯤꯔꯕ ꯑꯁꯤꯕ ꯊꯋꯥꯏꯅꯦ ꯀꯔꯤꯅꯣ ꯂꯥꯛꯑꯦ ꯍꯧꯔꯛꯑꯦ ꯃꯥꯒꯤ ꯃꯇꯝꯕꯨ ꯀꯅꯥꯅꯁꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯉꯝꯂꯔꯣꯏ ꯀꯔꯤ ꯃꯇꯧꯕꯨ ꯀꯧꯕꯒꯦ ꯇꯧꯔꯤꯁꯤꯕꯣ ꯔꯣꯍꯤꯠ ꯑꯗꯨ ꯆꯠꯂꯤ ꯃꯈꯩ ꯌꯧꯕ ꯀꯧꯕ ꯂꯩꯇꯦ ꯁꯣꯝꯗ ꯂꯥꯡꯂꯦꯟ ꯔꯣꯍꯤꯠꯀꯤ ꯈꯣꯡꯒꯨꯜ ꯂꯥꯏꯃꯤꯠ ꯊꯥꯟꯗꯨꯅ ꯃꯤꯠꯌꯦꯡ ꯁꯥꯅ ꯌꯦꯡꯂꯛꯏ ꯔꯣꯍꯤꯠ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯑꯗꯨꯗꯒꯤ ꯂꯥꯡꯂꯦꯟꯅ ꯑꯃꯨꯛ ꯆꯤꯡꯗꯨꯅ ꯌꯨꯝ ꯌꯧꯅꯕ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯀꯟꯅ ꯍꯣꯠꯅꯔꯛꯏ ꯂꯥꯡꯂꯦꯟ ꯑꯉꯝꯕꯤ ꯊꯥꯛꯇ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯂꯥꯛꯏ ꯅꯨꯃꯤꯠ ꯑꯗꯨ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯂꯤꯟꯊꯣꯏꯅ ꯁꯤꯅꯥꯏ ꯈꯨꯅꯧ ꯍꯥꯏꯔꯤꯕ ꯂꯝꯁꯦ ꯑꯩꯗꯤ ꯍꯥꯟꯅ ꯇꯥꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯅ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯥꯈ꯭ꯔꯤꯕ ꯂꯤꯟꯊꯣꯏꯅ ꯈꯔꯗꯤ ꯀꯨꯏꯔꯦ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕꯁꯤꯡ ꯊꯣꯛꯄ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯑꯦꯗꯚꯦꯟꯆꯔ ꯆꯠꯂꯤ ꯍꯥꯏ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯜꯂꯛꯑꯒ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯃ ꯂꯩꯔꯝꯂꯒ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯗꯦꯟꯖꯔꯁ ꯑꯣꯏ ꯍꯥꯏ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯆꯪꯁꯤꯟꯗꯣꯏꯁꯦ ꯈꯔꯗꯤ ꯈꯟꯊꯍꯟꯅꯤꯡꯉꯤ ꯊꯥꯖꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ 10 ꯆꯪꯈꯤ ꯍꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯣꯏ 3 ꯈꯛ ꯍꯤꯡꯂꯤ ꯍꯥꯏ ꯍꯤꯡꯂꯤꯕ ꯃꯔꯛꯇꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯏꯌꯥꯝꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯃꯤꯡꯅ ꯔꯣꯍꯤꯠ ꯀꯧꯏ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯀꯣꯂꯦꯖ ꯑꯁꯤꯗ ꯇꯝꯈꯤꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯌꯦꯡꯕꯗ ꯃꯐꯝ ꯑꯗꯨ ꯆꯪꯈ꯭ꯔꯤꯕ ꯃꯈꯣꯏꯒꯤ ꯂꯩꯐꯝꯅꯆꯤꯡꯕ ꯂꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯔꯤ ꯇꯨ ꯑꯩꯅ ꯐꯣꯇꯣ ꯅꯝꯁꯤꯜꯍꯧꯕꯅꯤ ꯌꯦꯡꯉꯣ ꯑꯁꯤ ꯍꯥꯏꯅ ꯊꯥꯖꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯐꯣꯇꯣ ꯑꯗꯨ ꯃꯈꯣꯏꯗ ꯌꯦꯡꯍꯜꯂꯤ ꯅꯪꯒꯤ ꯐꯣꯟꯗ ꯃꯌꯥꯝꯅ ꯑꯣꯟꯁꯤꯟꯅꯗ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯋꯥꯆꯞꯇ ꯑꯗꯨꯝ ꯊꯥꯒꯠꯂꯛꯑꯣ ꯕꯦꯂꯦꯟꯇꯤꯅꯥꯅ ꯑꯗꯨꯅ ꯐꯔꯦ ꯊꯥꯒꯠꯂꯛꯑꯣ ꯏꯁꯥꯒꯤ ꯐꯣꯟꯗ ꯑꯗꯨꯝ ꯌꯦꯡꯅꯔꯁꯤ
ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯔꯅꯤ ꯊꯥꯖꯁꯨ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯧꯔꯝꯃꯤ WhatsApp ꯌꯧꯔꯛꯄꯒ ꯃꯌꯥꯝ ꯑꯗꯨ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯌꯦꯡꯅꯈ꯭ꯔꯦ ꯁꯣꯝꯗ ꯕꯤꯖꯦꯟꯗ꯭ꯔꯅ ꯅꯣꯡꯊꯥꯡ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄ ꯅꯣꯡꯊꯥꯡꯉꯝꯕ ꯑꯗꯨꯁꯨ ꯃꯄꯥꯅ ꯀꯧꯔꯛꯄꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯣꯡꯊꯥꯡꯉꯝꯕꯅ ꯕꯕꯥ ꯀꯔꯤ ꯂꯩꯔꯦ ꯕꯤꯖꯦꯟꯗ꯭ꯔꯅ ꯅꯪꯅ ꯍꯟꯗꯛ ꯇꯧꯔꯛꯏꯕꯁꯦ ꯀꯔꯤꯅꯣ ꯉꯟꯇꯥ ꯆꯠꯈꯤꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯍꯜꯂꯛꯄ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯏꯄꯥ ꯏꯆꯥꯈꯛ ꯂꯩꯔꯤꯕꯁꯤꯗ ꯌꯨꯝꯁꯤꯗ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯏꯄꯥꯅ ꯀꯔꯝꯅ ꯌꯦꯡꯗꯨꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯛꯏꯁꯤ ꯀꯔꯤꯅꯣ ꯉꯟꯇꯥ ꯆꯠꯈꯤꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯍꯜꯂꯛꯄ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯏꯄꯥ ꯏꯆꯥꯈꯛ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯅꯤ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯏꯄꯥꯅ ꯀꯔꯝꯅ ꯌꯦꯡꯗꯨꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤꯇ ꯉꯥꯏꯔꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯅꯣꯡꯊꯥꯡꯉꯝꯕ ꯑꯗꯨ ꯃꯊꯃꯣꯏ ꯅꯧꯊꯈ꯭ꯔꯦ ꯕꯕꯥ ꯅꯆꯥ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯁꯨꯞꯅꯇꯒꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯂꯨꯕꯗ ꯅꯆꯥ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯧꯖꯤꯛ ꯇꯝꯕ ꯉꯝꯗ꯭ꯔꯦ ꯅꯆꯥ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯕ ꯉꯝꯕ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯄꯅꯤ ꯃꯆꯥꯒꯤ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯇꯥꯕꯗ ꯃꯄꯥꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯋꯥꯍꯩ ꯈꯖꯤꯛꯇ ꯐꯥꯎ ꯍꯥꯏꯔꯛꯇꯦ ꯅꯣꯡꯊꯥꯡꯉꯝꯕꯁꯨ ꯀꯔꯤꯝ ꯍꯥꯏꯗꯕꯤꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯄꯨꯟꯁꯤꯕꯅ ꯑꯗꯨꯗꯤ ꯃꯈꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯍꯤꯡꯍꯧꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯋꯥꯔꯤꯁꯦ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯍꯪꯂꯨꯕꯗꯤ ꯀꯩ ꯀꯥꯏ ꯕꯤꯀꯤꯅ ꯑꯗꯨ ꯌꯥꯝꯅ ꯐꯕ ꯑꯥꯏꯗꯤꯌꯥꯅꯤ ꯃꯌꯥꯝꯁꯨ ꯍꯥꯏꯌꯨꯅꯦ ꯄꯨꯟꯁꯤꯕꯅ ꯍꯥꯏꯁꯦ ꯀꯔꯤ ꯀꯥꯏꯒꯦ ꯃꯥꯂꯦꯝꯅ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯀꯣꯂꯦꯖ ꯑꯋꯥꯔ ꯂꯣꯏꯔꯒ ꯆꯠꯂꯨꯔꯁꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯅꯔꯦ ꯒꯤꯇꯥꯅ ꯑꯣꯖꯥ ꯑꯃꯥꯏꯕ ꯏꯆꯥꯒꯤ ꯃꯇꯧꯁꯤꯕꯨ ꯃꯥꯏꯕꯗꯨꯅ ꯃꯁꯥꯗ ꯂꯥꯏ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃ ꯆꯪꯗꯨꯅ ꯂꯩꯔꯦ ꯃꯁꯤ ꯂꯧꯊꯣꯛꯇ ꯌꯥꯔꯔꯣꯏ ꯁꯟꯇꯣꯁꯅ ꯑꯣꯖꯥ ꯑꯗꯨꯗꯤ ꯈꯔ ꯊꯨꯅ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨꯕ ꯑꯁꯨꯝꯅ ꯀꯣꯂꯦꯖꯀꯤ ꯃꯇꯝꯁꯨ ꯂꯣꯏꯔꯗꯨꯅ ꯃꯥꯂꯦꯝ ꯍꯣꯏ ꯑꯗꯨ ꯔꯣꯍꯤꯠꯀꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯌꯨꯝ ꯑꯗꯨꯁꯨ ꯌꯧꯔꯝꯃꯤ ꯁꯨꯃꯥꯡꯗ ꯃꯊꯥ ꯁꯥꯔꯞꯅ ꯆꯨꯕꯥ ꯃꯦꯠꯇꯨꯅ ꯂꯩꯔꯤꯕꯤ ꯂꯥꯡꯂꯦꯟ ꯎꯕꯗ ꯊꯥꯖꯅ ꯏꯅꯝꯃ ꯀꯩꯗꯧꯔꯒꯦ ꯃꯊꯥ ꯁꯥꯅ ꯂꯩꯔꯤꯁꯤꯕꯣ ꯊꯥꯖ ꯑꯗꯨꯁꯨ ꯃꯤꯅ ꯃꯥꯕꯨ ꯀꯧꯔꯛꯄꯗꯨꯗꯒꯤ ꯃꯃꯥꯏ ꯑꯗꯨ ꯅꯣꯡꯈꯠꯂꯛꯏ ꯅꯨꯄꯥ ꯅꯨꯄꯤ ꯈꯔ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯂꯥꯡꯂꯦꯟꯅ ꯊꯥꯖ ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯅ ꯃꯌꯥꯝꯁꯤꯅ ꯀꯅꯥ ꯀꯅꯥꯅꯣ ꯊꯥꯖ ꯅꯣꯛꯃꯤ ꯏꯅꯝꯃ ꯋꯥꯗꯣ ꯑꯩ ꯇꯞꯅ ꯍꯥꯏꯔꯒꯦ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯐꯝꯒꯦ ꯀꯣꯂꯦꯖꯇꯒꯤ ꯂꯥꯛꯄꯅꯤ ꯏꯍꯦ ꯀꯥꯎꯕꯨ ꯀꯥꯎꯔꯦꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯐꯤꯗꯥ ꯂꯧꯊꯣꯔꯛꯀꯦ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯅ ꯇꯧꯗꯨꯅ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯐꯝꯍꯟꯗꯨꯅ ꯂꯩꯅꯈ꯭ꯔꯦ ꯋꯥꯔꯤ ꯇꯞꯅ ꯁꯥꯅꯕ ꯍꯧꯔꯛꯏ ꯂꯤꯟꯊꯣꯏꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯅꯝꯃ ꯊꯥꯖꯅ ꯏꯅꯝꯃ ꯀꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯀꯧꯔꯒꯦ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯏꯅꯝꯃꯒꯤ ꯌꯨꯝꯗ ꯂꯥꯛꯏꯁꯦ ꯏꯅꯝꯃꯒꯤ ꯏꯇꯩ ꯔꯣꯍꯤꯠꯇꯣ ꯑꯃꯨꯛꯇ ꯎꯅꯒꯦ ꯍꯥꯏꯅ ꯂꯥꯛꯏꯅꯤ ꯂꯥꯡꯂꯦꯟꯅ ꯀꯣꯂꯦꯖꯇꯒꯤ ꯂꯥꯛꯄ ꯅꯈꯣꯏꯁꯦ ꯋꯥꯈꯜ ꯂꯩꯕꯤ ꯂꯥꯡꯂꯦꯟꯅꯤ ꯑꯗꯨꯝ ꯈꯪꯕ ꯉꯝꯈ꯭ꯔꯦ ꯂꯥꯛꯏꯁꯤꯒꯤ ꯃꯔꯝ ꯃꯈꯣꯏꯅ ꯀꯣꯂꯦꯖ ꯍꯥꯏꯔꯛꯄ ꯑꯗꯨꯗꯒꯤ ꯂꯥꯡꯂꯦꯟ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯈꯣꯏꯒꯤꯁꯦ ꯁꯤꯅꯥꯏ ꯈꯨꯅꯧꯒꯤ ꯋꯥꯐꯝꯂꯥ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯑꯉꯛꯄ ꯐꯥꯎꯔꯝꯗꯦ ꯂꯥꯛꯏꯁꯤꯒꯤ ꯃꯔꯝ ꯈꯪꯂꯝꯕꯗ ꯃꯥꯂꯦꯝꯅ ꯍꯣꯏ ꯏꯇꯩꯃ ꯌꯥꯔꯒꯗꯤ ꯏꯌꯥꯝꯕ ꯔꯣꯍꯤꯠꯀ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯟꯅꯖꯒꯦ ꯃꯁꯥ ꯂꯩꯈꯤꯕ꯭ꯔꯣ ꯂꯥꯡꯂꯦꯟꯅ ꯍꯣꯏ ꯂꯩ ꯀꯧꯊꯣꯔꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯤꯀꯨꯞ ꯑꯃꯗꯤ ꯂꯩ ꯄꯥꯏꯈꯣꯝꯕꯅ ꯍꯧꯖꯤꯛꯀꯤ ꯏꯇꯩꯃꯗꯣ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯣ ꯅꯨꯡꯁꯨꯡ ꯅꯨꯡꯖꯥꯅꯅ ꯂꯩꯕ ꯃꯥꯟꯗ꯭ꯔꯣ ꯍꯥꯏꯗꯤ ꯃꯊꯥ ꯁꯥꯅ ꯎꯗ꯭ꯔꯣ ꯃꯥꯂꯦꯝꯅ ꯄꯥꯎꯈꯨꯝ ꯍꯦꯛ ꯄꯤꯒꯦ ꯇꯧꯕꯒꯅꯤ ꯔꯣꯍꯤꯠ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯇꯞꯅ ꯊꯣꯛꯂꯛꯏ ꯔꯣꯍꯤꯠꯅ ꯏꯅꯥꯎꯁꯤꯡꯁꯤꯔ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯏꯁꯦ ꯕꯤꯀꯤꯅ ꯍꯣꯏ ꯏꯌꯥꯝꯕ ꯋꯥꯔꯤꯁꯦ ꯏꯇꯩꯃꯅꯁꯨ ꯍꯥꯏꯐꯦꯠꯇꯤ ꯍꯥꯏꯔꯝꯃꯗ꯭ꯔꯥ ꯃꯅꯨꯡꯗ ꯕꯤꯀꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯍꯥꯏꯐꯦꯠꯇꯤ ꯅꯣꯛꯅꯤꯡꯉꯤ ꯔꯣꯍꯤꯠ ꯑꯗꯨꯕꯨ ꯃꯥ ꯅꯣꯛꯂꯛꯇꯦ ꯔꯣꯍꯤꯠꯅ ꯈꯪꯉꯦ ꯑꯗꯨꯗ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯇꯥꯕ ꯄꯥꯝꯃꯤꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯃꯥꯂꯦꯝꯅ ꯏꯌꯥꯝꯕ ꯈꯨꯜ ꯑꯗꯨꯗ ꯑꯣꯏꯍꯧꯔꯤꯕ ꯐꯤꯕꯝ ꯑꯗꯨꯒ ꯈꯨꯜ ꯑꯗꯨꯗ ꯆꯪꯉꯨꯔꯒ ꯊꯣꯛꯂꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯈꯤꯕꯅꯣ ꯑꯗꯨ ꯅꯅꯥꯎ ꯑꯩꯈꯣꯏꯗ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ
Rohit wahayising adu tabada sor ama hondoi aduga tapna hairei. Wari se atenba matamda thokiba ngaktani. Aduga thogdoksing aduna matam kharadi isaga loinaduna laikhi. Aki akhang kayani nangkhiba. Wari asi aikhoisu thajakhide. Matam sidabu boot crate lairamni haibabu. Nakhoibu thajabro thajadabani. Nakhoisu thajaramoida. Nakhoisu thajaramoida. Adugumna aikhoi team ama khuladu da changki. Laibok thibana makhoidi loini sikhi. Aikhoi ahum khak hingauki. Yumda thola phawba mafam aduda lairamba thawai singadu aikhoi yi tungda inarakhi. Chingda khaknatana yumda phawbu tamnaraga hatkhibani. Tanja aduda langlensu chalonduna puthorai mayamgi. Paikhomana itaimana aikhoi pangwada wabire. Chado lolaktrasu yabadubu. Mayam adu wari ngaihakti lepi aduga cha adu buthaknari. Malemna itaima cha si yamna hawe. Valentina na aikhoi nupi ojarasu cha phok sumaina hauna holomde haijade. Vicky nang nupi ama yengi yenghoroda. Cha phawba hauna thakpa phangoroi nang. Anjali gi wahi aduda mayam adu noklai. Asumna mayamna noknaduna leiringai Rohit wa makha tasilai. Aikhoi gi timdo aina luchingi. Sinai khunau hariba khul asi aikhoina wari oina takhibada khul adu yamna phajaba lam koibada yamna nungaiba oina takhiba matamda asi haina wari macha ama ningsingai. Santosna hadakti kadaidano adventure chatusibo lam khara phajaba amtadi hairo oda. Rohitna lay kaino mafamsu yamna phajaba ama lay. Maya khangning na hairei. Kaiduna haisa. Rohitna Sinai khunau henthoi na hairei. Adudo aisu takhre yamna phajai haiye. Mafam aduda aikhoi maitai mitaigi laifam sing ariba oiba polam chairam sing lay haiye. Rohitna Sinai khunau hariba lamdo aikhoi maitaigi Sinai chai hariba asidagi maming lauraga thonkhibani hai. Haidi Sinai chai asi aikhoi maitai mitaina kawbu yararoidaba chai amanina nupa nupigi nungsi panthung yaursi haibada sijinaba pot amani. Haujiktabu chakholakpai haigadra phajakhraba maitai aikhoigi chatnabibu mangtharakpani. Haujikti tahaidraba uhaidraba thogdo wathoktana ngaikhre. Santosna aikhoina tawjabana aikhoigi culture and tradition leiraga mi lamgi culture da lupsiluba adudagi aikoi isagi culture and tradition mangthakhibani. Rakeshna adunani aikhoina ipai pusingna thambiramba kayasi thijinduna haujiki miyamda aikhoina masak taknaba hotnarise. Soniana haujika nupi ahal mau makhoigi samkak lakak singse uraga maitai nupini karamna haini masa komthoknaba ngaktani tongnaribasi maitai nupigi phajaba mangkhre. Rakesh Nairi nangi samdudi maitai nupigi samla chujang manba samdo buda leire atai haidrasu. Ikhang khanghaudana Rakeshna hairaiba waduda makhoi mayam adu nokthorei. Mataududa Soniana aikhoidi laisabi aduga makhoina mau khangaba khara adum khenarakani. Malemna iyamba kedorage Malemna masa parga kaurakpadudadi Rohit su wakhal lai. Rohit ikhang khangna kaibo wakhal amuk taraktuna tapna hairei. Ai wakhal amada leirure Sinai khunau hariba khulse maitai aikhoigi yamna liraba potchai mafam aduda lay. Haidi thainagi matam aduda sijinaramba potchai kaya adudagi Sinai chai hariba pot asidagi Sinai wahi asi loktholaga khul adu nauna lakhibai. Khul adugi mamingdo Sinai khunau haina kaukhibani. Khul adu yamna phajaba khulni. Khul adugi mipung khudingmak loina phai. Wa adugi marak thatna Valentina na hairakpani. Nai chai harisi karino
ꯆꯩ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯪꯉꯕꯗꯨ ꯆꯩ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯈꯪꯉꯤ ꯑꯗꯣ ꯁꯤꯅꯥꯏ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯔꯣꯍꯤꯠꯅ ꯑꯩꯈꯣꯏꯁꯨ ꯀꯨꯞꯊꯅꯗꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯜꯂꯛꯇ꯭ꯔꯦ ꯈꯨꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯂꯥꯟꯗꯤ ꯕꯤꯛꯀꯤꯅ ꯂꯥꯟ ꯍꯥꯏꯁꯦ ꯀꯔꯝꯕ ꯂꯥꯟ ꯑꯣꯏꯗꯣꯏꯅꯣ ꯔꯣꯍꯤꯠ ꯅꯣꯛꯃꯤ ꯇꯧꯅ ꯍꯥꯏꯔꯛꯏ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒ ꯍꯥꯏꯕꯅꯤꯗ ꯂꯥꯟ ꯍꯥꯏꯗꯤ ꯃꯥꯂꯦꯝꯅ ꯏꯌꯥꯝꯕ ꯍꯣꯏꯅ ꯆꯠꯈꯤꯕꯗ ꯃꯐꯝ ꯑꯗꯨꯗ ꯕꯨꯠ ꯄ꯭ꯔꯦꯠ ꯂꯩ ꯍꯥꯏꯕꯗꯤ ꯈꯪꯈꯤꯗꯕ꯭ꯔꯥ ꯈꯪꯉꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯅꯤꯡꯕ ꯀꯌꯥꯅ ꯍꯦꯟꯖꯤꯜꯂꯛꯄꯅ ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯑꯗꯨꯃꯛ ꯑꯩꯈꯣꯏꯁꯨ ꯈꯟꯈꯤ ꯑꯗꯨꯅꯅꯤ ꯈꯪꯅ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯪꯈꯤꯕ ꯄꯥꯏꯈꯣꯝꯕꯅ ꯑꯗꯨꯗꯩꯗꯤ ꯀꯔꯝ ꯇꯧꯈ꯭ꯔꯦ ꯋꯥꯔꯤꯁꯦ ꯀꯔꯝꯅ ꯂꯥꯛꯇꯣꯏꯅꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯪꯂꯛꯄꯗ ꯈꯨꯜ ꯑꯗꯨꯒꯤ ꯑꯣꯏꯔꯝꯃꯤꯕ ꯐꯤꯕꯝ ꯑꯗꯨꯗꯤ ꯏꯌꯥꯝꯕ ꯍꯣꯏꯅ ꯐꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒ ꯊꯦꯡꯅꯈꯤ ꯈꯨꯜ ꯑꯗꯨꯒꯤ ꯗꯁꯥꯗꯨ ꯀꯣꯛꯄꯤꯈꯤ ꯑꯗꯨꯕꯨ ꯀꯨꯏꯅ ꯁꯥꯡꯅ ꯆꯠꯈꯤꯗ꯭ꯔꯦ ꯆꯍꯤ ꯈꯔꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯍꯧꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗꯗꯤ ꯅꯈꯣꯏ ꯆꯠꯍꯟꯅꯤꯡꯗꯦ ꯑꯩꯗꯤ ꯑꯩꯈꯣꯏꯗ ꯇꯥꯈꯤꯕ ꯗꯁꯥꯗꯣ ꯑꯗꯨꯃꯛ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯉꯤ ꯃꯐꯝ ꯑꯗꯨꯒꯤ ꯈꯪꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯕꯅꯤ ꯃꯥꯂꯦꯝꯅ ꯐꯔꯦ ꯑꯗꯨꯗꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯇꯝ ꯈꯔꯗꯤ ꯂꯧꯖꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈꯤꯒꯦ ꯇꯦꯃ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯈꯤꯒꯦ ꯔꯣꯍꯤꯠ ꯑꯗꯨ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯂꯥꯡꯂꯦꯟꯗꯤ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯃꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯔꯣꯍꯤꯠ ꯑꯗꯨ ꯇꯞꯅ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯏ ꯂꯥꯡꯂꯦꯟ ꯄꯨꯟꯁꯤꯁꯦ ꯑꯉꯛꯄꯅꯤꯀꯣ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯛꯏ ꯈꯪꯂꯁꯨ ꯀꯔꯤꯝ ꯍꯥꯏꯈꯤꯗꯕꯗꯨꯅ ꯐꯔꯦꯗ ꯍꯧꯖꯤꯛꯀꯥꯟ ꯅꯍꯥꯁꯤꯡꯁꯦ ꯂꯥꯏ ꯇꯤꯟꯗ ꯀꯅꯥꯝ ꯊꯥꯖꯗ꯭ꯔꯕꯅꯤ ꯃꯁꯥꯗ ꯊꯣꯛꯂꯀꯥꯟꯗ ꯈꯪꯕ ꯍꯥꯏꯕꯗꯨꯅꯤ ꯔꯣꯍꯤꯠꯅ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯃꯈꯣꯏꯗ ꯑꯋꯥꯕꯗꯤ ꯇꯥꯍꯟꯅꯤꯡꯗꯦ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯆꯠꯀꯅꯨ ꯍꯥꯏꯕ ꯃꯐꯝꯗꯅ ꯍꯦꯟꯅ ꯆꯠꯅꯤꯡꯉꯤ ꯍꯥꯏꯗꯨꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯆꯠꯈꯤꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯁ ꯈꯪꯗ꯭ꯔꯤꯗ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ ꯃꯈꯣꯏꯁꯨ ꯔꯣꯍꯤꯠ ꯍꯣꯏꯗꯒꯤ ꯑꯗꯨꯝ ꯊꯣꯛꯂꯛꯏ ꯑꯗꯨꯝ ꯊꯣꯛꯂꯛꯑꯒ ꯃꯌꯨꯝ ꯇꯝꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯊꯥꯖꯗꯤ ꯃꯌꯨꯝꯗ ꯊꯝꯕꯤꯔꯝꯃꯤ ꯃꯈꯣꯏꯅ ꯍꯜꯂꯛꯄ ꯂꯝꯕꯤꯗ ꯋꯥꯔꯤ ꯀꯌꯥꯅꯤ ꯁꯥꯟꯅꯔꯤꯕ 4 ꯋꯤꯂꯔ ꯑꯅꯤꯗ ꯂꯥꯛꯄꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄꯨꯟꯁꯤꯕ ꯕꯤꯛꯀꯤ ꯑꯃꯗꯤ ꯑꯟꯖꯂꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯃ ꯇꯣꯡꯉꯤ ꯃꯥꯂꯦꯝ ꯄꯥꯏꯈꯣꯝꯕ ꯕꯦꯂꯦꯟꯇꯤꯅꯥ ꯑꯃꯗꯤ ꯂꯤꯟꯊꯣꯏ ꯃꯈꯣꯏ ꯃꯔꯤ ꯑꯃ ꯇꯣꯡꯉꯤ ꯒꯥꯔꯤ ꯑꯃꯃꯝꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄꯨꯟꯁꯤꯕꯅ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗ꯭ꯔꯣ ꯕꯤꯛꯀꯤꯅ ꯈꯜꯂꯤꯕꯅꯤ ꯃꯇꯝꯁꯤꯗꯕꯨ ꯍꯥꯏꯅ ꯃꯥꯒꯤ ꯋꯥꯗꯨ ꯈꯔ ꯑꯥꯎꯠꯗꯦꯇꯦꯠ ꯑꯣꯏꯗ꯭ꯔꯣ ꯑꯟꯖꯂꯤꯅ ꯍꯩꯄꯥꯁꯥ ꯃꯤ ꯊꯦꯡꯅꯔꯛꯄꯗꯨꯅꯅꯦ ꯍꯥꯏꯔꯤꯁꯦ ꯑꯗꯨꯕꯨ ꯅꯣꯏꯗ ꯊꯣꯛꯄ ꯅꯠꯇ꯭ꯔꯕꯅꯤꯅ ꯈꯪꯉꯣꯏꯅꯦ ꯅꯪꯗꯤ ꯍꯩꯄꯥꯁꯥ ꯃꯤ ꯊꯦꯡꯅꯔꯛꯄꯗꯨꯅꯅꯦ ꯍꯥꯏꯁꯦ ꯑꯗꯨꯕꯨ ꯅꯣꯏꯗ ꯊꯣꯛꯄ ꯅꯠꯇ꯭ꯔꯕꯅꯤꯅ ꯈꯪꯉꯣꯏꯅꯦ ꯄꯨꯟꯁꯤꯕ ꯅꯣꯛꯃꯤ ꯇꯧꯅ ꯑꯗꯨꯗꯤ ꯃꯥꯏꯕ ꯑꯃꯒ ꯆꯠꯈ꯭ꯔꯁꯤꯔꯣ ꯁꯤꯅꯥꯏ ꯈꯨꯅꯧꯗ ꯕꯤꯛꯀꯤꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯑꯗꯨꯅꯕꯨ ꯐꯔꯦꯅꯦ ꯊꯋꯥꯏꯁꯤꯡꯅꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯑꯟꯖꯂꯤꯅ ꯁꯛꯇꯥꯁꯤꯡꯁꯤꯗꯤ ꯃꯥꯂꯦꯝꯅ ꯍꯥꯏꯔꯛꯏ ꯏꯌꯥꯝꯕꯗꯨꯒꯤ ꯋꯥꯗꯨꯕꯨ ꯀꯃꯥꯏ ꯇꯧꯁꯤ ꯍꯥꯏꯅꯣ ꯂꯤꯟꯊꯣꯏꯅ ꯑꯩꯒꯤ ꯋꯥꯗꯤ ꯈꯔ ꯀꯨꯞꯊꯅ ꯌꯦꯡꯁꯤꯗ ꯂꯩꯔꯦ ꯍꯌꯦꯡ ꯆꯠꯂꯒ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯑꯗꯤ ꯀꯅꯥꯝ ꯅꯨꯡꯉꯥꯏꯅꯔꯣꯏ ꯕꯦꯂꯦꯟꯇꯤꯅꯥꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯀꯩꯅꯣꯝꯗꯤ ꯌꯦꯡꯈꯤꯁꯤ ꯄꯥꯏꯈꯣꯝꯕꯅ ꯐꯔꯦꯁꯦ ꯑꯩꯈꯣꯏꯁꯨ ꯆꯠꯀꯗꯕꯗꯨ ꯑꯗꯨꯝ ꯆꯠꯂꯒ ꯌꯦꯡꯂꯁꯤ ꯂꯥꯏ ꯃꯈꯣꯏꯗꯤ ꯍꯥꯏꯖꯔꯒ ꯌꯥꯏ ꯍꯥꯏꯗꯥꯏ ꯑꯗꯨꯅ ꯋꯥꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗ꯭ꯔꯦ ꯈꯨꯜꯗꯨꯗ ꯃꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯃꯈꯣꯏꯁꯨ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯝꯗꯣꯏꯁꯤꯗꯤ ꯃꯥꯂꯦꯝꯅ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯃꯇꯝꯁꯤꯒ ꯆꯥꯟꯅꯗꯕ ꯉꯥꯛꯇꯅꯤ ꯂꯩꯔꯝꯃꯤꯁꯦ ꯃꯇꯝꯁꯤꯗꯕꯨ ꯑꯁ ꯄꯥꯎꯁꯤꯁꯨ ꯃꯔꯣꯜ ꯑꯃ ꯍꯩꯅꯈꯤꯗ꯭ꯔꯦꯍꯦ ꯄꯥꯏꯈꯣꯝꯕꯅ ꯑꯩꯗꯤ ꯅꯤꯡꯀꯣꯛꯅꯤ ꯂꯩꯔꯤꯁꯦ ꯊꯦꯡꯂ ꯃꯝꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯃꯌꯥꯝ ꯃꯥꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯃꯁꯥꯅ ꯆꯠꯈ꯭ꯔꯕꯣꯏ ꯈꯜꯂꯤ ꯋꯥꯈꯜꯗ ꯆꯤꯡ ꯑꯗꯨꯗ ꯑꯁꯨꯝ ꯀꯥꯔꯛꯄꯅ ꯃꯈꯣꯏꯅ ꯆꯐꯨ ꯍꯣꯒꯥꯏꯗꯨꯅ
ꯂꯧꯊꯣꯛꯈꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯑꯗꯨꯋꯥꯏꯗ ꯏꯔꯥꯞ ꯂꯥꯞꯇꯅ ꯂꯩꯔꯦ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯁꯨ꯫ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨ ꯎꯕꯗ ꯃꯌꯥ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯁꯥꯗ ꯅꯨꯄꯤ ꯑꯃ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯤꯕ ꯑꯗꯨ ꯅꯨꯄꯤ ꯑꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯅꯨꯡꯁꯤꯠꯅ ꯍꯨꯝꯂꯤ ꯃꯈꯩ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯔꯤ꯫ ꯃꯌꯥ ꯀꯤꯅ ꯀꯤꯅ ꯑꯁꯨꯝ ꯌꯦꯡꯉꯤ꯫ ꯑꯗꯨꯗ ꯅꯨꯡꯁꯤꯠꯅ ꯍꯨꯝꯂꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯅꯨꯡꯁꯤꯠꯅ ꯍꯨꯝꯅ ꯍꯨꯝꯅ ꯈ꯭ꯋꯥꯡꯒꯤ ꯃꯈꯥ ꯑꯗꯨ ꯇꯠꯂꯒ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ꯫ ꯑꯗꯨ ꯎꯕꯗ ꯃꯌꯥ ꯑꯗꯨ ꯃꯥꯒꯤ ꯃꯤꯍꯨꯜ ꯑꯗꯨ ꯈꯪꯆꯣꯡ ꯆꯣꯡꯈ꯭ꯔꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨ ꯐꯠ ꯍꯥꯏꯒꯠꯂꯛꯇꯨꯅ ꯃꯌꯥꯗ ꯆꯥꯗꯨꯒꯤ ꯃꯥꯅ ꯃꯨꯁꯨꯛ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯃꯈꯨꯠꯅꯁꯨ ꯃꯌꯥ ꯇꯝꯅ ꯐꯔ ꯐꯔ ꯍꯥꯏꯔꯤ꯫ ꯍꯥꯠꯂꯒꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝꯅꯁꯨ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯌꯥ ꯑꯗꯨꯒꯤ ꯃꯅꯥꯗ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ "ꯃꯌꯥ, ꯃꯌꯥ, ꯃꯌꯥ" ꯃꯌꯥ ꯑꯗꯨ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯉꯛꯏ꯫ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯁꯨꯛꯇꯛ ꯇꯧꯕ ꯈꯣꯡ ꯂꯝꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯎꯔꯝꯃꯤ꯫ ꯂꯝꯕꯤꯗꯨꯗꯁꯨ ꯃꯨꯁꯤꯟ ꯃꯨꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯕꯥꯜ ꯃꯥꯟꯕ ꯑꯃꯁꯨ ꯂꯦꯞꯂꯤ꯫ ꯃꯌꯥ ꯄꯥꯈꯠꯂꯞ ꯇꯧꯕ ꯈꯣꯟꯖꯦꯜꯗ "ꯀꯅꯥꯅꯣ? ꯅꯪ ꯀꯅꯥꯅꯣ?" ꯃꯨꯁꯤꯟ ꯃꯨꯕ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯔꯛꯇꯦ꯫ ꯑꯗꯨꯃꯛ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯌꯥ ꯀꯤꯔꯁꯨ ꯀꯤꯅ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯖꯤꯜꯂꯛꯏ꯫ ꯃꯌꯥꯅ ꯑꯁꯨꯝꯅ ꯃꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯑꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯨꯁꯤꯟ ꯃꯨꯕ ꯑꯗꯨ ꯃꯃꯥꯏꯗꯤ ꯂꯩꯁꯤꯜꯂꯛꯇꯕꯤꯗ ꯃꯁꯥꯗꯨ ꯑꯁꯨꯛꯄ ꯎꯃꯪ ꯑꯃꯒꯤ ꯂꯝꯕꯤꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯃꯨꯁꯤꯟ ꯃꯨꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯛꯄ ꯂꯝꯕꯤꯗ ꯆꯪꯈꯤꯕꯗꯨꯗ ꯃꯌꯥ ꯑꯗු ꯆꯞ ꯂꯦꯞꯇꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯃꯌꯥꯅ ꯆꯞ ꯂꯦꯞꯈꯤꯕꯗꯨꯗ ꯑꯃꯨꯕ ꯃꯍꯥꯛꯁꯨ ꯑꯃꯨꯛ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯦꯞꯄꯒ ꯂꯩꯔꯤꯉꯩ ꯃꯌꯥ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯑꯁꯨꯛꯄ ꯂꯝꯕꯤꯗꯨꯗ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯌꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯊꯦꯛ ꯃꯊꯦꯛ ꯊꯦꯛꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯆꯔꯆꯀꯤ ꯐꯥꯗꯔ ꯑꯗꯨ ꯃꯈꯨꯠꯇ ꯀꯣꯔꯁ ꯃꯥꯔꯛ ꯄꯥꯏꯔꯒ ꯃꯌꯥꯒꯤ ꯃꯔꯥꯏꯕꯛꯇ ꯅꯝꯁꯤꯜꯂꯒ ꯊꯋꯥꯏ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤ꯫ ꯃꯆꯤꯟꯗꯁꯨ ꯆꯔꯆꯀꯤ ꯑꯣꯏꯕ ꯂꯥꯏꯒꯤ ꯂꯥꯏꯔꯣꯟꯁꯨ ꯁꯣꯜꯂꯤ꯫ ꯁꯟꯇꯣꯁ ꯑꯃꯗꯤ ꯒꯤꯇꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯒꯤꯇꯥ ꯊꯋꯥꯏ ꯋꯥꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ ꯁꯟꯇꯣꯁ, ꯑꯩꯒꯤ ꯏꯆꯥꯁꯦ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯛꯇ꯭ꯔꯦ." ꯁꯟꯇꯣꯁꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ, ꯐꯅꯕ ꯂꯥꯌꯦꯡꯁꯤꯗꯤ ꯑꯩꯈꯣꯏꯁꯨ, ꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ, ꯄꯥꯈꯠꯀꯅꯨ." ꯃꯌꯥ ꯑꯗු ꯃꯥꯒꯤ ꯃꯁꯥ ꯑꯗꯨ ꯐꯔ ꯐꯔ ꯍꯥꯏꯗꯨꯅ ꯈꯥꯡꯂꯤ꯫ ꯃꯌꯥꯒꯤ ꯃꯇꯧ ꯑꯗꯨ ꯑꯉꯛꯄꯅꯤ꯫ ꯃꯌꯥ ꯃꯔꯥꯏꯕꯛꯇ ꯀꯣꯔꯁ ꯑꯗꯨꯅ ꯊꯝꯕꯗ ꯃꯩꯈꯨ ꯀꯥꯈꯠꯂꯛꯄꯗꯨ ꯁꯟꯇꯣꯁ ꯑꯃꯗꯤ ꯒꯤꯇꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯎꯔꯝꯃꯤ꯫ ꯃꯌꯥꯒꯤ ꯃꯁꯥ ꯑꯗꯨ ꯃꯩꯅ ꯆꯥꯛꯄꯒꯨꯝ ꯃꯔꯥꯏꯕꯛ ꯑꯗꯨ ꯆꯥꯛꯊꯦꯛꯂꯛꯏ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯒꯤꯇꯥꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯦ, ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯛꯏ꯫ ꯃꯌꯥ ꯑꯗꯨ ꯃꯥꯒꯤ ꯃꯁꯥ ꯑꯗꯨ ꯐꯔ ꯐꯔ ꯍꯥꯏꯗꯨꯅ ꯈꯥꯡꯂꯤ꯫ ꯃꯌꯥꯒꯤ ꯃꯇꯧ ꯑꯗꯨ ꯑꯉꯛꯄꯅꯤ꯫ ꯃꯌꯥ ꯃꯔꯥꯏꯕꯛꯇ ꯀꯣꯔꯁ ꯑꯗꯨꯅ ꯊꯝꯕꯗ ꯃꯩꯈꯨ ꯀꯥꯈꯠꯂꯛꯄꯗꯨ ꯁꯟꯇꯣꯁ ꯑꯃꯗꯤ ꯒꯤꯇꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯎꯔꯝꯃꯤ꯫ ꯃꯌꯥꯒꯤ ꯃꯁꯥ ꯑꯗꯨ ꯃꯩꯅ ꯆꯥꯛꯄꯒꯨꯝ ꯃꯔꯥꯏꯕꯛ ꯑꯗꯨ ꯆꯥꯛꯊꯦꯛꯂꯛꯏ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯒꯤꯇꯥꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯦ, ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯄꯛꯏ꯫ ꯒꯤꯇꯥꯅ, "ꯁꯟꯇꯣꯁ, ꯏꯆꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯦ, ꯇꯣꯛꯍꯜꯂꯁꯤꯔꯥ? ꯏꯆꯥ ꯑꯁꯤꯒꯤ ꯊꯋꯥꯏ ꯃꯥꯡꯂꯒ ꯇꯣꯛꯑꯅꯤꯌꯦ." ꯁꯟꯇꯣꯁꯅ, "ꯏꯃꯥ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ, ꯐꯔꯗꯣꯏꯅꯤꯁꯦ." ꯃꯌꯥ ꯑꯗꯨ ꯁꯣꯝꯗ ꯊꯋꯥꯏ ꯑꯗꯨꯅ ꯆꯤꯡꯈꯤꯕꯅ ꯃꯐꯝ ꯑꯃꯗ ꯇꯥꯔꯝꯃꯤ, ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯇꯥꯔꯝꯃꯤ꯫ ꯃꯌꯥ ꯑꯗꯨ ꯇꯞꯅ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯅꯣꯡꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯀꯣꯏꯕꯗꯨ ꯇꯞꯅ ꯌꯦꯡꯉꯛꯏ꯫ ꯄꯥꯟꯈꯠꯂꯛꯄꯒꯤ ꯇꯔꯥꯅꯤ ꯄꯥꯟꯕ ꯊꯥꯖꯅ ꯃꯉꯥꯜ ꯂꯩꯅ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯗꯒꯤ ꯃꯥꯂꯦꯝ ꯄꯨꯝꯕ ꯉꯥꯜꯍꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯑꯇꯤꯌꯥꯗꯒꯤ ꯃꯉꯥꯜ ꯄꯤꯔꯛꯏ꯫ ꯃꯌꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯃꯤ꯫ ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯥꯎꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃ ꯂꯩꯔꯝꯕ ꯑꯗꯨꯗꯗꯤ ꯃꯌꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯑꯗꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯑꯀꯤꯕ ꯐꯥꯎꯏ꯫ ꯈꯣꯡꯅꯥꯡ ꯑꯗꯨ ꯃꯔꯤ ꯃꯔꯥꯡꯅꯁꯨ ꯌꯥꯝꯅ ꯌꯥꯟꯊꯔ ꯂꯩꯔꯝꯃꯤ꯫ ꯑꯄꯤꯛꯄ ꯈꯣꯟꯖꯦꯜꯗ ꯈꯣꯟꯊꯥꯡ ꯌꯩꯅ ꯀꯧꯔꯛꯏ, "ꯃꯌꯥ, ꯃꯌꯥ, ꯃꯌꯥ." ꯊꯥꯖꯅ, "ꯃꯌꯥꯝ, ꯑꯩꯈꯣꯏ ꯃꯤ ꯁꯨꯔꯕꯣ? ꯁꯨꯔꯗꯤ ꯆꯠꯅꯕ ꯇꯧꯔꯁꯦ." ꯄꯥꯏꯈꯣꯝꯕꯅ, ꯁꯨꯔꯦ, ꯆꯠꯅꯕ ꯇꯧꯔꯁꯦ." ꯃꯥꯂꯦꯝꯅ, "ꯐꯔꯦ ꯑꯗꯨꯗꯤ, ꯕꯤꯀꯤ, ꯅꯪꯒꯤ ꯒꯥꯔꯤꯗ ꯅꯣꯏ ꯃꯔꯤ ꯇꯣꯡꯉꯣ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯤꯗꯅ ꯑꯩꯈꯣꯏ ꯃꯔꯤ ꯇꯣꯡꯉꯒꯦ." ꯃꯌꯥꯝ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯌꯥꯅꯔꯦ꯫ ꯃꯥꯂꯦꯝ, ꯄꯥꯏꯈꯣꯝꯕ, ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯊꯥꯖ ꯃꯈꯣꯏ ꯃꯔꯤ ꯇꯣꯡꯂꯤ꯫ ꯕꯤꯀꯤ, ꯄꯨꯟꯁꯤꯕ, ꯚꯦꯂꯦꯟꯇꯤꯅꯥ ꯑꯃꯗꯤ ꯑꯟꯖꯂꯤ ꯃꯈꯣꯏ ꯃꯔꯤ ꯑꯃ ꯇꯣꯡꯂꯤ꯫ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯀꯌꯥꯅꯤ ꯁꯥꯟꯅꯔꯤꯕ꯫ ꯄꯥꯏꯈꯣꯝꯕꯅ,
ꯑꯩꯗꯤ ꯌꯥꯝꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯌꯦ ꯆꯠꯂꯤꯕ ꯈꯣꯡꯆꯠꯁꯦ ꯑꯦꯗꯚꯦꯟꯆꯔꯅꯤ ꯈꯜꯂꯨꯕꯗ ꯂꯤꯟꯊꯣꯏꯅ ꯑꯦ ꯅꯪꯗꯤ ꯀꯩ ꯕꯤꯠꯇꯅꯣ ꯅꯨꯡꯉꯥꯏꯔꯤꯁꯤꯅ ꯅꯪꯕꯨ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕꯔꯣ ꯊꯥꯖꯅ ꯑꯃꯨꯛ ꯍꯧꯔꯛꯑꯕ꯭ꯔꯥ ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯩꯗꯣ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯍꯥꯏꯁꯦ ꯌꯥꯝ ꯄꯛꯂꯛꯇꯕ ꯑꯗꯨꯏ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯄꯥꯏꯈꯣꯝꯕꯅ ꯏꯕꯦꯝꯃ ꯈꯪꯉꯤꯀꯣ ꯅꯪꯒꯤ ꯅꯒꯨꯟ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯑꯩꯅ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛꯇ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯅꯪꯅ ꯑꯩꯕꯨ ꯊꯥꯒꯠꯂꯛꯄ ꯌꯥꯎꯔꯕ꯭ꯔꯣ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯒꯥꯔꯤ ꯊꯧꯔꯝꯕ ꯃꯥꯂꯦꯝ ꯑꯗꯨ ꯍꯧꯖꯤꯛꯇ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯅꯪꯁꯦ ꯈꯔ ꯄꯛꯂꯛꯇꯕꯖꯥꯠꯅꯤ ꯑꯗꯨꯏꯅꯤ ꯊꯥꯒꯠꯄꯤꯗ꯭ꯔꯤꯗꯣ ꯄꯥꯏꯈꯣꯝꯕꯅ ꯑꯁ ꯅꯪꯁꯨ ꯅꯨꯄꯤꯒꯤ ꯃꯤꯆꯪꯒ ꯆꯪꯉꯤ ꯌꯥꯝ ꯍꯩꯅꯗꯦꯅ ꯅꯪꯗꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯇꯨꯃꯤꯟꯅ ꯊꯧꯔꯤ ꯁꯣꯝꯗꯅ ꯕꯤꯛꯀꯤꯅ ꯍꯥꯏꯔꯤ ꯑꯩꯗꯤ ꯆꯠꯂꯤꯕ ꯂꯝꯕꯤꯁꯦ ꯁꯨꯡꯌꯧ ꯍꯦꯛ ꯌꯧꯍꯟꯅꯤꯡꯗꯦ ꯚꯦꯂꯦꯟꯇꯤꯅꯥꯅ ꯑꯦ ꯅꯪꯗꯤ ꯀꯩꯒꯤ ꯕꯤꯛꯀꯤꯅ ꯂꯩꯗꯅ ꯑꯣꯏꯕ ꯌꯥꯕ ꯌꯥꯝ ꯂꯩꯈ꯭ꯔꯦꯗꯅ ꯑꯗꯨꯏ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯂꯥꯜꯕ ꯑꯩꯒꯤꯁꯦ ꯀꯩꯅꯣ ꯅꯪꯒꯤ ꯑꯣꯏꯕ ꯌꯥꯕ ꯑꯁꯤꯅ ꯑꯟꯖꯂꯤꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯍꯥꯏꯔꯛꯇꯣꯏ ꯋꯥꯁꯦ ꯖꯨꯠ ꯆꯥꯕ ꯋꯥꯗꯤ ꯑꯣꯏꯔꯔꯣꯏ ꯈꯪꯉꯤ ꯕꯤꯛꯀꯤꯅ ꯍꯥꯏꯔꯛꯏ ꯏꯁ ꯅꯪꯅ ꯈꯪꯕꯤꯔꯤꯕ ꯚꯦꯂꯦꯟꯇꯤꯅꯥꯅ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯕꯤꯛꯀꯤꯅ ꯌꯥꯔꯦ ꯇꯥꯅꯤꯡꯉꯛꯇ꯭ꯔꯦꯀꯣ ꯄꯨꯟꯁꯤꯕ ꯈꯣꯟꯖꯦꯜ ꯈꯔ ꯂꯨꯊꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯈꯨꯟꯗꯨꯗ ꯌꯧꯔꯨꯔꯒ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯂꯧꯈꯠꯇꯕ ꯊꯕꯛꯁꯦ ꯑꯗꯨꯏ ꯋꯥꯗꯨꯗꯤ ꯀꯦꯞꯇꯦꯟꯗ ꯍꯪꯉꯨ ꯌꯥꯗ꯭ꯔꯣ ꯑꯩꯈꯣꯏꯗ ꯍꯪꯗ꯭ꯔꯁꯨ ꯕꯤꯛꯀꯤꯅ ꯍꯥꯏꯔꯛꯏ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯀꯤꯗꯤ ꯀꯤꯀꯣ ꯁꯨꯝ ꯍꯥꯏꯖꯕ ꯋꯥꯅꯤ ꯑꯩꯁꯨ ꯃꯤꯅꯤꯅ ꯀꯤꯔꯤ ꯄꯣꯠꯅꯤ ꯚꯦꯂꯦꯟꯇꯤꯅꯥ ꯍꯥꯏꯔꯛꯏ ꯚꯦꯂꯦꯟꯇꯤꯅꯥꯅ ꯌꯥꯝ ꯀꯤꯒꯜꯂꯤꯀꯣ ꯑꯍꯣꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯉꯥꯡꯅ ꯂꯥꯛꯄꯅ ꯁꯤꯅꯥꯏ ꯈꯨꯅꯧ ꯈꯨꯟꯗ ꯌꯧꯔꯝꯃꯤ ꯈꯨꯜ ꯑꯗꯨꯗ ꯌꯧꯔꯛꯄꯗ ꯈꯨꯜꯗꯨꯒꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏꯕꯨ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯅꯔꯤ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯀꯨꯝꯊꯔꯛꯇꯨꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯗ ꯃꯥꯂꯦꯝꯅ ꯍꯥꯏꯔꯛꯏ ꯇꯥꯗ ꯑꯩꯈꯣꯏꯁꯦ ꯈꯨꯜꯁꯤꯒꯤ ꯃꯔꯝꯗ ꯈꯔ ꯊꯤꯖꯤꯟꯕ ꯂꯥꯛꯄꯅꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯈꯨꯜ ꯑꯁꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗ꯭ꯔꯦ ꯅꯈꯣꯏꯗ ꯑꯋꯥꯕ ꯇꯥꯔꯒ ꯇꯣꯛꯀꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯅ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯌꯥ ꯃꯁꯥꯗꯨ ꯑꯁꯤꯕ ꯀꯧꯕ ꯃꯥꯒ ꯃꯥꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯤꯡꯂꯤ ꯍꯥꯏꯕꯗ ꯃꯉꯥꯏꯔꯦ ꯃꯁꯥ ꯐꯥꯎ ꯂꯦꯡꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯁꯟꯇꯣꯁꯅ ꯍꯥꯏꯔꯛꯏ ꯐꯥꯗꯔ ꯍꯧꯖꯤꯛ ꯀꯔꯝ ꯇꯧꯅꯤ ꯐꯥꯗꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯃꯁꯥꯗ ꯂꯩꯔꯝꯕꯗꯨ ꯊꯣꯛꯈꯤꯕꯒꯤ ꯇꯧꯕꯅꯤ ꯋꯥꯍꯩ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯐꯥꯗꯔ ꯑꯗꯨ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯂꯩꯃꯥꯏꯗ ꯑꯁꯤꯕꯒ ꯃꯥꯟꯅꯗꯨꯅ ꯇꯥꯔꯤꯕ ꯃꯌꯥ ꯑꯗꯨ ꯃꯥꯒꯤ ꯃꯁꯥ ꯑꯗꯨ ꯃꯊꯦꯛ ꯊꯦꯛꯂꯛꯏ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯒꯤꯇꯥꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯏꯆꯥ ꯑꯁꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯁꯟꯇꯣꯁꯅ ꯍꯥꯏꯔꯛꯏ ꯐꯥꯗꯔ ꯃꯌꯥ ꯑꯁꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯅꯊꯨꯝ ꯁꯈꯣꯏꯔꯥꯅ ꯏꯂꯤ ꯃꯥꯡ ꯉꯥꯛꯁꯛ ꯈꯥꯕꯩ ꯁꯥꯂꯥꯂꯥ ꯏ ꯑꯔꯣꯏꯕ ꯎꯏ ꯏꯇꯝ ꯔꯥꯍꯩ ꯔꯥꯁꯤ ꯑꯩꯅ ꯅꯥꯇꯨꯝ ꯈꯤꯄꯥꯂꯤꯈꯥ ꯈꯔꯤꯡ ꯑꯩꯅ ꯃꯍꯥꯏ ꯃꯔꯩ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯐꯥꯗꯔ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯑꯗꯨ ꯃꯉꯥꯏ ꯁꯟꯇꯣꯁ ꯑꯃꯗꯤ ꯒꯤꯇꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯥꯏꯔꯛꯏꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯇꯔꯪ ꯆꯠꯂꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯌꯥ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯌꯥ ꯑꯣꯏꯗ꯭ꯔꯕꯣꯏ ꯈꯜꯂꯛꯏ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯅꯊꯨꯝ ꯈꯤꯄꯥꯂꯤꯈꯥ ꯈꯔꯤꯡ ꯑꯩꯅ ꯃꯍꯥꯏ ꯃꯔꯩ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥ ꯑꯗꯨ ꯄꯦꯟꯅ ꯅꯣꯛꯈ꯭ꯔꯦ ꯃꯌꯥ ꯑꯗꯨ ꯑꯁꯨꯝꯅ ꯅꯣꯛꯂꯝꯕꯗꯒꯤ ꯀꯣꯛ ꯑꯗꯨꯅ ꯅꯣꯡꯊꯛꯇ ꯅꯣꯡꯈꯠꯇꯨꯅ ꯅꯣꯛꯅ ꯈꯦꯛꯅ ꯑꯁꯨꯝ ꯄꯥꯏꯈꯠꯂꯛꯏ ꯃꯌꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯇꯧꯐꯝ ꯑꯃ ꯈꯪꯂꯛꯇ꯭ꯔꯦ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗꯗꯤ ꯃꯃꯥ ꯒꯤꯇꯥꯗꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈ꯭ꯔꯦ ꯁꯟꯇꯣꯁ ꯃꯥꯒꯤ ꯈꯣꯡꯐꯝ ꯑꯗꯨ ꯇꯨꯡꯗ ꯈꯤꯇꯪ ꯍꯜꯂꯤ ꯅꯣꯡꯊꯛ ꯃꯥꯁꯨ ꯑꯈꯥꯛ ꯑꯔꯥꯎ ꯈꯛꯇꯃꯛ ꯉꯥꯏꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯔꯣꯍꯤꯠꯅ ꯍꯥꯏꯔꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗ꯭ꯔꯣ ꯁꯟꯇꯣꯁꯅ ꯍꯥꯏꯔꯤ ꯑꯁ ꯑꯗꯨꯗ ꯅꯠꯇꯦꯅꯦ ꯃꯥꯅ ꯉꯁꯥꯏ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯄꯔꯦꯡ ꯑꯃ ꯑꯅꯤ ꯌꯥꯎꯈꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯀꯣꯛ ꯉꯥꯎꯔꯤ ꯔꯣꯍꯤꯠꯅ ꯍꯥꯏꯔꯤ ꯀꯩ ꯋꯥꯍꯩꯅꯣ ꯍꯥꯏꯁꯦ ꯑꯁ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯩꯇꯩꯂꯣꯟꯁꯨ ꯅꯠꯇꯦ ꯃꯥꯅ ꯉꯁꯥꯏ ꯍꯥꯏꯔꯛꯈ꯭ꯔꯤꯗꯣ ꯀꯩ ꯂꯣꯟꯅꯣ ꯑꯗꯨꯗꯤ
ꯁꯟꯇꯣꯁ ꯋꯥꯈꯜ ꯈꯟꯖꯥꯟꯅꯅ ꯍꯥꯏꯔꯛꯏ, ꯉꯁꯥꯏꯒꯤꯗꯣ ꯀꯕꯨꯏ ꯅꯠꯇ꯭ꯔꯒ ꯇꯥꯡꯈꯨꯜ ꯑꯃꯗꯤ ꯃꯔꯤꯡꯒꯨꯝꯕ ꯂꯣꯟ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ꯫ ꯅꯥꯒꯥ ꯂꯣꯟ ꯈꯪꯕ ꯃꯤ ꯂꯩꯔꯗꯤ ꯁꯣꯏꯗꯅ ꯈꯪꯒꯅꯤ꯫ ꯋꯥꯍꯩꯕꯨ ꯀꯃꯥꯏ ꯇꯧꯒꯦ? ꯑꯗꯨꯏꯗꯤ ꯃꯅꯤ ꯂꯩꯁꯤꯗꯤ, ꯃꯅꯤꯒꯤ ꯃꯃꯥꯗꯣ ꯇꯥꯡꯈꯨꯜꯅꯦ, ꯃꯄꯥꯅ ꯃꯩꯇꯩꯅꯤ, ꯑꯗꯨꯅ ꯃꯅꯤꯁꯨ ꯂꯣꯏꯅ ꯅꯠꯇ꯭ꯔꯁꯨ ꯈꯔꯗꯤ ꯈꯪꯉꯝꯅꯤ ꯀꯩꯅꯣ꯫ ꯁꯟꯇꯣꯁꯅ ꯍꯥꯏꯔꯛꯏ, ꯍꯣꯏꯅꯦ ꯃꯅꯤ ꯂꯩꯀꯣ, ꯑꯁ ꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ ꯑꯩꯗꯤ꯫ ꯑꯗꯣ ꯃꯥꯅ ꯉꯁꯥꯏ ꯍꯥꯏꯕ ꯂꯣꯟꯗꯣ ꯀꯔꯤꯑꯕ? ꯑꯣ ꯅꯤꯡꯁꯤꯡꯉꯦ꯫ ꯉꯥꯏꯈꯣꯀꯣ, ꯑꯩ ꯔꯦꯀꯣꯔꯠ ꯇꯧꯒꯦ ꯑꯗꯨꯒ ꯃꯅꯤꯗ ꯇꯥꯍꯟꯒꯦ꯫ ꯍꯣꯏ, ꯑꯩ ꯍꯥꯏꯔꯛꯑꯒꯦꯀꯣ꯫ ꯁꯟꯇꯣꯁ ꯑꯁꯤ ꯍꯥꯏꯅ ꯋꯥꯈꯜ ꯑꯗꯨ ꯈꯟꯖꯥꯟꯅꯅ ꯍꯥꯏꯔꯛꯏ, ꯅꯥꯊꯨꯝ ꯁꯀꯥꯏꯔꯣꯅ ꯏꯂꯤ ꯃꯥꯡ ꯉꯥꯛꯁꯛ ꯈꯥꯕꯩ ꯁꯥꯂꯥꯂꯥ ꯏ ꯑꯔꯣꯏꯕ ꯏꯋꯤ ꯑꯇꯝ ꯔꯍꯩꯔꯥ ꯆꯤ ꯑꯩꯅ ꯅꯥꯊꯨꯝ ꯀꯤꯄꯥꯂꯤꯈꯥ ꯈꯔꯤꯡ ꯑꯩꯅ ꯃꯍꯥꯏ ꯃꯔꯩ꯫ ꯁꯤ ꯋꯥꯍꯩꯁꯦ, ꯑꯗꯨꯒ ꯑꯃꯅ ꯀꯩꯕ ꯉꯁꯥꯏꯒꯤꯗꯣ? ꯑꯣ ꯅꯥꯊꯨꯝ ꯀꯤꯄꯥꯂꯤꯈꯥ ꯈꯔꯤꯡ ꯑꯩꯅ ꯃꯍꯥꯏ ꯃꯔꯩ, ꯑꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯀꯩꯅꯣ ꯑꯗꯨꯗꯤ ꯃꯃꯥꯡꯗ ꯅꯪꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯨꯒ ꯃꯥꯟꯅꯗ꯭ꯔꯣ? ꯁꯟꯇꯣꯁ ꯈꯪꯅꯤꯡꯅ ꯍꯥꯏꯔꯛꯏ, ꯀꯥꯏ ꯖꯒꯥꯗ? ꯋꯥꯍꯩꯗꯨꯒꯤ ꯑꯔꯣꯏꯕ ꯑꯗꯨꯋꯥꯏꯗ꯫ ꯑꯁ ꯈꯪꯗꯦꯁꯦ, ꯅꯪꯅ ꯈꯔ ꯐꯅꯕ ꯇꯧꯔꯛꯑꯣ ꯑꯗꯨꯒ ꯍꯥꯏꯔꯛꯑꯣꯀꯣ꯫ ꯍꯣꯏꯁꯦ, ꯑꯩꯅ ꯑꯗꯨꯝ ꯇꯧꯔꯛꯑꯒꯦ꯫ ꯑꯗꯣ ꯃꯌꯥꯗꯤ ꯑꯗꯨꯝ ꯍꯜꯂꯛꯇ꯭ꯔꯦ? ꯁꯟꯇꯣꯁ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯍꯥꯏꯔꯛꯏ, ꯍꯜꯂꯛꯇ꯭ꯔꯦ꯫ ꯑꯁ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ, ꯏꯃꯥꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯕꯅꯦ, ꯄꯥꯕꯨꯡꯁꯨ ꯂꯩꯔꯝꯃꯗꯤ ꯈꯔ ꯐꯗꯧꯅꯤ, ꯑꯗꯨꯁꯨ ꯑꯣꯏꯗ꯭ꯔꯦ꯫ ꯑꯩꯁꯨ ꯄꯥꯈꯪꯅꯤ, ꯑꯗꯨꯅ ꯑꯗꯨꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯅꯤ, ꯑꯩꯁꯨ ꯑꯗꯨꯝ ꯍꯜꯂꯛꯑꯦ꯫ ꯔꯣꯍꯤꯠꯅ, ꯅꯪꯁꯨ ꯀꯔꯤꯝ ꯍꯥꯏꯔꯝꯗ꯭ꯔꯣ ꯍꯥꯏꯁꯦ? ꯍꯥꯏꯗꯤ ꯋꯥꯈꯜ ꯈꯔꯗ ꯑꯣꯏꯁꯨ ꯆꯥꯎꯊꯣꯛꯅꯕ꯫ ꯑꯗꯨꯕꯨꯗꯤ ꯍꯥꯏꯔꯝꯃꯦ, ꯍꯌꯦꯡ ꯑꯃꯥꯏꯕ ꯑꯃ ꯊꯤꯔꯒ ꯌꯦꯡꯊꯣꯛꯁꯤ ꯍꯥꯏꯅ꯫ ꯃꯥꯏꯕꯗꯣ ꯑꯩ ꯍꯥꯏꯔꯛꯀꯦ, ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯒ ꯈꯪꯅꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯂꯩꯔꯝꯅꯤ, ꯑꯗꯨꯗꯒꯤ ꯑꯍꯩꯕ ꯑꯃ ꯍꯥꯏꯔꯛꯀꯦꯁꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯄꯣꯊꯥꯔꯒꯦꯀꯣ꯫ ꯍꯣꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯣꯟ ꯑꯗꯨ ꯊꯝꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯁꯤꯅꯥꯏ ꯈꯨꯅꯧꯗꯅꯤ, ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅꯗꯤ ꯌꯨꯝ ꯑꯃꯗ ꯂꯩꯅꯕ ꯋꯥ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯅꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯥꯈꯤꯗ꯭ꯔꯦ꯫ ꯈꯨꯜ ꯑꯗꯨꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕ ꯑꯃꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯇꯦꯟ ꯈꯟꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯃꯥꯂꯦꯝꯅ ꯍꯥꯏꯔꯛꯏ, ꯃꯐꯝꯁꯤꯗꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯤꯖꯥꯠꯅꯤꯗꯅ, ꯑꯩꯈꯣꯏꯅ ꯈꯜꯂꯒ ꯂꯥꯛꯈꯤꯕꯗꯨꯗꯤ ꯀꯌꯥꯗ ꯑꯣꯟꯅ ꯇꯩꯅꯔꯝꯃꯕ? ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯛꯏ, ꯉꯁꯥꯏꯒꯤꯗꯣ ꯑꯋꯥ ꯂꯥꯟꯗ ꯁꯤꯖꯤꯟꯅꯔꯝꯃꯅꯤ ꯍꯥꯏꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ, ꯊꯥꯏꯅ ꯏꯄꯥ ꯏꯄꯨ ꯀꯌꯥꯅ ꯄꯥꯏꯔꯝꯕ ꯊꯥꯡ ꯇꯦꯟ ꯀꯌꯥ ꯑꯗꯨ ꯎꯔꯨꯔꯒ ꯅꯨꯡꯕꯨ ꯅꯨꯡꯁꯤꯀꯣ꯫ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯁꯦ ꯊꯧꯅꯥꯗꯤ ꯐꯖꯅ ꯂꯩꯕꯖꯥꯠꯅꯤꯀꯣ, ꯃꯈꯣꯏꯒꯤ ꯆꯥꯗꯥ ꯅꯧꯗꯥꯅꯤꯅ ꯍꯟꯗꯛꯀꯤ ꯀꯨꯀꯤ ꯂꯥꯟꯗꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯉꯝꯈꯤꯀꯣ꯫ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯊꯧꯅꯥ ꯃꯥꯂꯦꯝꯒꯤ ꯏꯇꯤꯍꯥꯁꯇ ꯃꯌꯦꯛ ꯂꯥꯅ ꯏꯔꯝꯂꯤꯀꯣ꯫ ꯑꯩꯈꯣꯏꯁꯦ ꯃꯩꯇꯩ ꯑꯣꯏꯅ ꯄꯣꯛꯂꯨꯕꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯕ, ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯅ ꯂꯩꯔꯝꯕꯁꯦ ꯀꯌꯥꯗꯅꯣ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯦꯟꯖꯩ꯫ ꯄꯥꯏꯈꯣꯝꯅ ꯍꯥꯏꯔꯛꯏ, ꯁꯤꯗꯒꯤ ꯍꯟꯈ꯭ꯔꯒ ꯂꯤꯟꯊꯣꯏꯒ ꯑꯩꯒ ꯑꯃ ꯍꯣꯡꯉꯅꯤ, ꯑꯩꯈꯣꯏ ꯂꯣꯏꯔꯒ ꯕꯤꯀꯤꯒ ꯕꯦꯂꯦꯟꯇꯤꯅꯥꯒ, ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯣꯏꯃꯨꯛ ꯂꯣꯏꯔꯒ ꯃꯥꯂꯦꯝꯒ ꯊꯥꯖꯒ ꯑꯃꯨꯛ, ꯑꯗꯨꯒ ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯈꯤꯗ꯭ꯔꯦ꯫ ꯂꯤꯟꯊꯣꯏꯅ ꯃꯔꯛ ꯊꯠꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯦꯀꯣ ꯅꯪ ꯑꯃ, ꯑꯁꯤꯟ ꯑꯔꯥꯡ ꯌꯥꯝ ꯐꯔꯤꯌꯦ, ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ꯫ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯂꯤꯟꯊꯣꯏ ꯌꯥꯝ ꯁꯥꯎꯔꯤꯗꯨꯅ? ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯁꯦ ꯆꯨꯝꯗ꯭ꯔꯣ? ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯛꯏ, ꯏꯁ ꯃꯤꯆꯪꯂꯣ ꯅꯣꯏꯒꯤꯁꯦ? ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ, ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ, ꯇꯦꯡꯊꯥꯕ ꯈꯣꯟꯖꯦꯜꯗ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯂꯩꯈ꯭ꯔꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯏꯁꯩ ꯑꯣꯏꯅ ꯁꯛꯂꯛꯄꯒꯨꯝ ꯇꯥꯔꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ, ꯃꯪꯂ ꯂꯤꯁꯥ ꯃꯂꯤꯔꯥ ꯃꯪꯂ ꯈꯨꯁꯩ ꯃꯈꯨꯏꯔꯥ ꯄꯦꯅ ꯍꯣꯛꯈꯤ ꯃꯃꯂꯥꯏꯔꯥ ꯃꯪꯂ ꯑꯔꯤ ꯇꯨꯈꯨꯏꯁꯤꯀꯥ ꯃꯪꯂ ꯑꯂꯤ ꯍꯣꯁꯤꯀꯥ ꯔꯥꯂꯨ ꯔꯥꯂꯨ ꯔꯥꯂꯨꯅꯦ꯫ ꯏꯁꯩ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯝ ꯈꯪꯂꯝꯗꯦ꯫ ꯏꯁꯩ ꯑꯗꯨꯁꯨ ꯑꯁꯨꯝ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤ꯫ ꯏꯁꯩ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯝ ꯈꯪꯂꯝꯗꯦ꯫ ꯏꯁꯩ ꯑꯗꯨꯁꯨ ꯑꯁꯨꯝ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯊꯤꯔꯛꯏ꯫
khara laptakna leiriba ching adu urami makhoi adu amaga onsinaduna wari sanarai Bikina hari kari isaino haujikidubo khangbu khangdene karamba jatigi isaino ne nate mayam kari khonjeno haujikidubo punsibana hari kaino hojikpu kadai di nupino khonjel sidi nupi khonjel ne nupi makhodi wa kari su hairakti adumak tumi lei malem hari asibu aikoina khongun thirubana chumgadra wahai asi hairakpada thajana hairai malem adudi tong khulsigi wari kaya ma tar ibana tranangsho thajadaba tong adugumada adu oirasu achumba amadi khangba yaina akhoi mayam manaraga pai khomana hari oidingba oirasano ngasigidi tumin leirase aduna pharadong male Valentina na chumme ngasidi tumin leirase adugi sumathakta hauji numidangi matamni yare tumin leirase mayam adusu tumin leinakhre ahinga sibu haukiba loikiba ngainarami simakni hairai haise ado kari lon oiduno nangbu khangbro manina khange tangkhul lon adudi kai haino manina hairi nathum saikorana ili mang ngaksa khabai salala I aroiba iwi atam rahira chi aina nathum khipalika kharing aina mahai marai haidine atei karim haibanate ai haigiko muna tawko nakhoi mayamna aibu manghanna bo tawrasu ai hojikti aigi matam laabani nakhoi kanabusu hingnadi thamaroi si wahi sine harise kaino adudi wahang ama lae Rohit thawai wan harai karamba wahang haisa kaino noida mamangi matamda thokriba thodosing adudi maitai nupigi thawai singna haidai aduga kaino hojik laiba thawai asina tangkhul londa haira isidi aduna haidi thawai asi tangkhul nupigi oipham thokdro adu orambasu as khangdrida ai kari tawduna haiba tawpham khangdre manina haire farese maiba ma thirase aduna pharadong male nakhogi thawai sing adu kalhongnaba aisu adu khalibani aikhogi thawai asibu kanbiba ngamba ma thirasira haina manina hari phagi nate thinaba tawrase aisu tumina leiraroige aisu nakhogi na teng pangsilage Rohit naire nangdi yarokana thabak asidi aikhogi thabak oiduna lakpani handaki asisu aikhoina adumak tawjage mani Rohina hairiba wadu takhidre magi oiba wa ama harai phare adudi hayengsa noigi unabam aduda pung ani da unarase aisu thamage ko asi haiduna manidi thamkhre Rohit wa karisu haibigi matam lehogdre Rohit wa karisu hairi roi khankhre ahingi matamni khul adugi lampa aduda makhoi nipalgi ten ani khak khanduna leibani nupi makhoi mari ama nupa makhoi mari ama leibani thenglaba ahingi matam sida punsiba adu tapna mikap tholai aduga ten gi mapanda tholai asumna mapalda tholaaga punsiba du mapal thoi mapal thokpa loiraduna manungda change haiduna mamai adu sat lesilakpa matamni phibam kairaba nupi amagi thawai aduna mangonda munna yengduna leirambadu ubada punsibadi khangprek khangi khongpham khara tunghalli aduga amaromdana ahingi matam sida chaphu ama pai makhut oidana samu maya pai lai gi laifam tingi tilam khaidokduna lai khurumi lai je pukrida kumtharaktuna lai je ironungda masada phi thongda pukrida phawoi bi imagi saiwon langduna langlenda jagoi khuthek toribadu namu taibang kanana su uramde hai ningtharla nangi matam yore yongomda thawai mirel mabu chingduna puro sathuplo langlen wahai kharasi haiduna laije ironungda makhut anido jagoi khuthek tamla I langol langdai yambi ima panthobi magi langdaida ngauroidaba pangtharoidaba kana lai ahing sigi namu taibang mipung khudingmak sumtharage haibagum sumthari phawoi bi imana aduga amoromdana thawai warapna hairai
Is kari mataubu kaubagi taibang miyoibaga lairembi imaga launa leinakhraba mangledana. Wahai asi haiduna nupa adu wakhal mangi. Laije ironungda jagoi khuthek tamlibi adusu magi mathau lore haiduna laije ironungdagi kakhalai. Nupi adusu mayum tamna adumak chatkhre. Mana chaliba lambi adusu isuksukpa lambi dani chaliba. Asumna asum chatpana yum amada yorommi. Yum adugi akoiba aduda nupi adugi makhongna thangjilakpa adudadi yum adugi magun mangan lakpagum tawri. Isuk sukthana lairamba yum adu mangal laina yum adugi masak matau laki. Yum adu mapaldagi yenglakpada pikna ujarabasu yum adugi manungdadi yam sauduna lairamle. Nupi adusu yum adugi thongjawdu hangduna manungda changai. Yum adugi manungda maingal chingba amata lairamde. Adubu nupi adugi mittagi yum adugi manung adu ngana uri. Ye thangba thongjaw adomda chaida maibun semaga laimaida taduna lairiba adu nupi aduna urammi. Maibun adu paikhalubada ikhang khanghaudana maibun adu mai haurai. Musi musi ngalamba adu mangal laina ngankhre. Mafam adu nupi adu akoiba aduda koyeng yengduna lairamiba posaksing aduda munna yenglai. Numit adu asumna haukre ayukki matamni. Malemna breakfast torase laknaro. Paikhomna chanaba torase. Mayam adu changnarakduna chaba yaba khara chasilli. Aduga makhoina tawgadaba thabaksing adu tawnaba tawnari. Valentina na hairei. Chaba suloinare aduna khulgi miyoisingda aikhoina haigadaba adu hairurasi. Vicky na hairei hairurasi. Mani na hairei. Karino noina tawrisibo. Rohit na hairei. Khangde mani. Ai karim khangdre. Langlenda hainingde tawrise. Karisu khangjadwi mabu amuk awafamda tani. Adugisu mathakta hayengse imasu laani. As ai kari tawduna khangdre. Mani na hairi. Pharese haukredi haukre. Haujik aikhoina tawdise hingnaba lambi thiba tare. Aduga aisu mamangi matamda tumina laikhrabasu haujikti aina ngamjabi thakta nakhoigidamak aina su mateng pangni. Phare aigi oja amaiba ama lei. Maga unaraga kari kamdobuno haibado yenghalasi. Mani nang awafamda tanida yare nang lapthokna leida. Mani na nungaitana hairei. Rohit mamangi matamda nakhoigi thawaising launaba honarakpada adugi marakta aigi thawai oirambi Silemegi thawai yauriye. Aigi marupsingi thawai mirel ngaktani. Mani na hairaiba wadu taraga Rohit ti ngakpana masadu kainom tawkhre. Rohit khonjen nikladuna hairei. Adudi Silema. Mani na hairei. Nongma nakhoigi thawaising aduna laktuna aigi famda hairambani. Thenglaba ahingi matamsida thamoi adu pothaba yada atiyada thokliba thaja mahakpu yengjaduna awaba pothari. Mani na hairei. Dasogi Silema. Ai nangi saktam uraktaba yam kuire. Nang aibu uningdrabo. Mani mitludagi pirang tapna sintarai. Asumna athengma thaja mahakpu yengjaduna awaba pothari mani. Kadomdagi lakpa matongno mara tapna silamba nungsit adu asaba puba nungsit oina sichilakpa. Mani masada karisu khalude adubu apikpa khonjelda. Dachau. 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 Matam kuina tarudraba khonjel ama ngasi ikhang khanghaudana tarakpasida mani tu chungi. Khonjel adugi maikai thi machindasu harai. Dachaugi Silema nang kadai lege. Mani gi matau adu uriba mahakti thamoi kaikhre amukasu apikpa khonjelda. Dachau. Dachau. Manisu mamai adu koire leiduna thirakpada ure haujikta. Sumang matuna leptuna leiribi adu ubada ngai haktang duda Mani Silema asi bhaksang ne haiba kaukre. Manina chesilakpa adu ubada Silema tapna khongthang adu maningda halli. Silema gi matau adu uraga ngasai makhai wakhal amada leiramba adu haujikta wakhal tarai. Mani na hari. Silema nang mafamsida. Dachau aina laise
ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯍꯥꯏꯔꯝꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯆꯤꯡ ꯑꯗꯨꯗ ꯅꯨꯄꯥ ꯅꯨꯄꯤ ꯃꯈꯣꯏ ꯈꯔ ꯆꯪꯂꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯉꯝꯖꯕꯅꯤ꯫ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯍꯥꯏꯔꯤ ꯁꯤꯂꯩꯃꯅ꯫ ꯔꯣꯍꯤꯠꯅ ꯍꯥꯏꯔꯛꯄꯅꯤ, ꯃꯗꯨ ꯐꯅ ꯑꯣꯏꯔꯁꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅ ꯍꯥꯠꯄ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯎꯆꯤꯟ ꯅꯥꯆꯤꯟꯗ ꯍꯤꯡꯍꯧꯕꯅꯤ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯕ ꯑꯃꯥꯏꯕ ꯌꯥꯏꯐꯂꯦꯟꯕꯨ ꯍꯥꯠꯈꯤꯕ ꯍꯥꯏꯕꯁꯦ ꯋꯥꯁꯦ ꯀꯔꯝꯅ ꯑꯔꯥꯏꯕ ꯃꯑꯣꯡꯗ ꯈꯟꯗꯣꯏꯅꯣ? ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯃꯅꯤꯅ ꯍꯥꯏꯔꯛꯏ, ꯔꯣꯍꯤꯠ ꯌꯥꯔꯁꯦ, ꯑꯩꯒꯤꯁꯨ ꯑꯣꯖꯥ ꯑꯃꯥꯏꯕ ꯂꯩꯌꯦ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯂꯒ ꯂꯣꯏꯔꯦ꯫ ꯔꯣꯍꯤꯠꯅ, ꯑꯗꯨꯕꯨ ꯂꯩꯔꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯂꯁꯦ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯍꯤꯡꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯂꯁꯦ꯫ ꯑꯗꯣ ꯅꯪ ꯂꯥꯡꯂꯦꯟꯗꯗꯤ ꯍꯥꯏꯔꯔꯣꯏꯗ꯭ꯔꯣ? ꯔꯣꯍꯤꯠ ꯁꯣꯔ ꯇꯞꯅ ꯍꯣꯟꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯍꯥꯏꯅꯤꯡꯗꯦꯗ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯉꯣꯟꯗ ꯑꯋꯥꯕꯗꯤ ꯑꯩ ꯄꯤꯅꯤꯡꯗꯦ꯫ ꯑꯁ ꯈꯪꯗ꯭ꯔꯦꯗ, ꯑꯩꯁꯨ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ꯫ ꯁꯣꯝꯗꯁꯨ ꯃꯌꯥꯝ ꯑꯗꯨ ꯆꯤꯡ ꯀꯥꯟꯅꯔꯛꯏ꯫ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯛꯏ, ꯆꯤꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯏꯪꯉꯤꯍꯦ꯫ ꯁꯤꯗꯒ ꯂꯩꯔꯗꯤ ꯋꯥꯈꯜꯒꯁꯦ ꯐꯖ ꯐꯖꯕ ꯊꯣꯛꯂꯛꯀꯅꯤ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯔꯥꯏꯇꯔ ꯃꯌꯥꯝꯁꯤꯅ ꯁꯤꯗ ꯂꯥꯛꯑꯒ ꯋꯥꯔꯤ ꯏꯔꯗꯤ ꯃꯣꯏꯅ ꯏꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯗꯧ ꯃꯥꯜꯂꯦꯍꯦ꯫ ꯃꯥꯂꯦꯝꯅ, ꯑꯗꯨꯗꯤ ꯋꯥꯔꯤꯒꯤ ꯔꯥꯏꯇꯔ ꯈꯪꯒꯦ ꯍꯥꯏꯔꯗꯤꯅꯦ ꯂꯤꯟꯊꯣꯏꯗ ꯂꯣꯏꯅ ꯍꯥꯏꯔꯣ, ꯑꯗꯨꯒ ꯈꯪꯒꯗꯧꯅꯤ꯫ ꯂꯝ ꯐꯥꯎ ꯈꯪꯂꯝꯅꯤ꯫ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯛꯏ, ꯈꯪꯕꯩ ꯋꯥꯗꯤ ꯑꯩꯅ ꯈꯪꯗꯕ ꯀꯅꯥꯝꯕ ꯂꯩꯔꯝꯃꯣꯏꯗ꯫ ꯑꯟꯖꯂꯤꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯑꯃꯈꯛ ꯍꯪꯖꯒꯦ ꯌꯥꯒꯗ꯭ꯔꯣ? ꯍꯪꯗꯦꯕꯨ ꯍꯥꯏꯅꯤꯅꯦ, ꯌꯥꯅꯤ ꯍꯪꯕꯤꯔꯛꯄ꯫ ꯑꯟꯖꯂꯤꯅ, ꯑꯗꯨꯗꯤ ꯋꯥꯔꯤ ꯆꯐꯨ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜꯗꯣ ꯑꯗꯨꯒꯤ ꯃꯃꯤꯡ ꯇꯥꯈ꯭ꯔꯕ꯭ꯔꯥ? ꯇꯥꯔꯦ꯫ ꯕꯨꯠꯀꯤ ꯆꯦꯅꯦꯜꯗꯣ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ꯫ ꯑꯗꯨꯗ ꯍꯥꯞꯈꯤꯕ ꯋꯥꯔꯤ ꯃꯃꯤꯡꯅ ꯆꯐꯨ ꯍꯥꯏꯕ ꯋꯥꯔꯤꯗꯣ ꯈꯪꯈꯤꯕ꯭ꯔꯣ? ꯈꯪꯉꯤꯃꯤ ꯅꯪꯕꯣ, ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯁꯤꯖꯟ 1ꯗꯗꯤ ꯔꯥꯏꯇꯔꯒꯤ ꯃꯃꯤꯡ ꯍꯥꯞꯇꯦꯗꯅ, ꯁꯤꯖꯟ 2ꯗꯗꯤ ꯍꯥꯞꯄꯤꯗꯅ, ꯑꯗꯨ ꯍꯥꯏꯔꯛꯑꯣ꯫ ꯏꯁ, ꯑꯗꯨꯛ ꯂꯥꯏꯕꯗꯣ? ꯁꯦ ꯍꯥꯏꯕꯤꯒꯦ꯫ ꯃꯃꯤꯡꯅ ꯄ꯭ꯔꯤꯇꯝ ꯊꯥꯡꯖꯝ, ꯂꯩꯐꯝꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ ꯑꯗꯣꯝꯗꯦ꯫ ꯗꯥꯏꯔꯦꯛꯇꯤ ꯅꯠꯇꯦ, ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯒꯤ ꯈꯨꯟꯗꯣ ꯑꯗꯨꯒ ꯊꯪꯅꯔꯦ꯫ ꯈꯪꯉꯦꯀꯣ? ꯏꯁ, ꯌꯥꯝ ꯈꯪꯉꯤꯀꯣ꯫ ꯑꯩꯈꯣꯏ ꯁꯣꯝꯁꯦ ꯈꯔ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤꯗ꯫ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯦ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯊꯤꯗꯣ ꯑꯩꯈꯣꯏ ꯇꯥꯅꯤꯡꯗ꯭ꯔꯦꯀꯣ꯫ ꯔꯥꯏꯇꯔꯕꯨ ꯃꯉꯣꯟꯗ ꯍꯦꯟꯕ ꯃꯌꯥꯝ ꯂꯩꯔꯤꯀꯣ꯫ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ꯫ ꯌꯥꯔꯦ ꯇꯣꯛꯑꯣ꯫ ꯃꯌꯥꯝ ꯁꯤꯒꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯈꯣꯡꯁꯤꯗ ꯑꯃꯨꯛꯇ ꯄꯣꯊꯥꯁꯦ꯫ ꯚꯦꯂꯦꯟꯇꯤꯅꯥꯅ ꯍꯥꯏꯔꯛꯏ, ꯋꯥꯕꯅ ꯁꯤꯔꯦ, ꯁꯤꯗ ꯑꯃꯨꯛꯇ ꯁꯣꯔꯁꯦ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯈꯤꯁꯦ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯤ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯁꯟꯇꯣꯁꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯈꯟꯅꯗꯣꯏꯁꯦ ꯃꯌꯥ ꯊꯤꯕ ꯈꯪꯗ꯭ꯔꯤꯁꯤ ꯁꯤꯅꯤ꯫ ꯔꯣꯍꯤꯠꯅ ꯍꯥꯏꯔꯛꯏ, ꯁꯟꯇꯣꯁ, ꯅꯪ ꯑꯩꯅ ꯊꯤꯔꯒ ꯈꯪꯒꯗꯕ ꯅꯠꯇꯦ꯫ ꯃꯁꯤꯗꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯃꯈꯣꯏꯒꯤ ꯃꯊꯧꯅꯤ꯫ ꯑꯗꯨꯅ ꯑꯃꯥꯏꯕꯤꯔ ꯑꯃꯥꯏꯕꯔ ꯊꯤꯅꯕ ꯇꯧꯁꯦ꯫ ꯂꯩꯁꯨ ꯂꯩꯔꯦ ꯑꯃꯥꯏꯕꯗꯣ꯫ ꯁꯟꯇꯣꯁ ꯈꯪꯅꯤꯡꯅ ꯍꯥꯏꯔꯛꯏ, ꯀꯥꯏꯗꯦ, ꯃꯃꯤꯡꯗꯤ? ꯅꯪꯗꯤ ꯀꯥꯏꯗ ꯆꯠꯂꯒ ꯊꯤꯔꯨꯔꯤꯕ? ꯃꯅꯤꯅ ꯍꯥꯏꯔꯛꯏ, ꯁꯟꯇꯣꯁ, ꯔꯣꯍꯤꯠꯁꯨ ꯈꯪꯗ꯭ꯔꯤꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯕꯅꯦ, ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯣꯖꯥꯅꯤ, ꯂꯩꯐꯝꯅ ꯊꯣꯡꯖꯥꯎꯗꯒꯤ, ꯃꯤꯡꯅ ꯆꯤꯡꯌꯣꯏꯕ꯫ ꯁꯣꯝꯗ ꯃꯥꯏꯕ ꯆꯤꯡꯌꯣꯏꯕꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯥꯏꯀꯩ 4ꯗꯒꯤ ꯅꯨꯡꯁꯤꯠ ꯀꯌꯥꯅ ꯁꯤꯠꯆꯜꯂꯛꯏ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯗ ꯄꯣꯂꯥꯡ ꯁꯥꯔꯒ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯆꯤꯡꯌꯣꯏꯕꯒꯤ ꯃꯁꯥꯗ ꯁꯥꯃꯤꯟ ꯈꯔꯗꯤ ꯐꯪꯂꯝꯃꯤ꯫ ꯃꯁꯥꯗ ꯌꯥꯝꯅ ꯍꯩꯅꯔꯛꯇ꯭ꯔꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨ ꯁꯠ ꯎꯏꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯀꯨꯏꯗꯦ, ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯈꯨꯅꯨ 3ꯈꯛ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯈꯨꯅꯨ ꯃꯈꯣꯏ ꯂꯥꯛꯑꯦ ꯈꯪꯉꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯈꯨꯅꯨ ꯃꯈꯣꯏꯗ ꯍꯥꯏꯈꯤ, ꯑꯩꯒꯤ ꯏꯁꯥꯗ ꯁꯥꯃꯤꯟ ꯈꯔ ꯐꯪꯉꯤ, ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯉꯛꯎ꯫ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯊꯣꯛꯂꯛꯀꯗꯕꯗꯣ ꯃꯥꯡꯖꯧꯅꯅ ꯍꯥꯏꯔꯛꯎ ꯑꯩꯉꯣꯟꯗ꯫ ꯈꯪꯂꯗ꯭ꯔꯥ ꯅꯣꯏ? ꯈꯨꯅꯨꯁꯤꯡ ꯑꯗꯨꯁꯨ ꯈꯪꯂꯅꯤ ꯍꯥꯏꯕꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯃꯈꯣꯏ 3 ꯆꯪꯗꯨꯅ ꯀꯥꯏꯗ ꯀꯩ ꯂꯩ ꯍꯥꯏꯗꯨꯅ ꯊꯧꯔꯕ ꯃꯤꯠꯌꯦꯡꯁꯤꯡ ꯑꯗꯨꯅ ꯀꯣꯏꯅ ꯄꯥꯏꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯠꯇ ꯈꯨꯅꯨꯁꯤꯡ ꯑꯗꯣ ꯏꯆꯝ ꯆꯝꯕ ꯑꯣꯏꯅ ꯎꯔꯁꯨ ꯑꯃꯥꯏꯕ ꯑꯗꯨꯅꯗꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯕꯨ ꯄꯥꯏꯔꯒ ꯃꯥꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯗ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯑꯃꯥꯏꯕ ꯆꯤꯡꯌꯣꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯌꯨꯝ ꯂꯩꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯔꯤ꯫
ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯅ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯤ ꯋꯥ ꯆꯣꯂꯨꯞ ꯍꯧꯔꯤꯕ ꯑꯗꯨꯗꯒꯤ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯂꯧꯅ ꯄꯥꯛ ꯆꯥꯎꯅ ꯂꯩꯈ꯭ꯔꯦ ꯂꯝꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ ꯅꯠꯇꯅꯗꯤ ꯂꯝꯕꯤ ꯂꯩꯔꯝꯗꯦ ꯑꯃꯥꯏꯕ ꯆꯤꯡꯑꯣꯏꯕꯒꯤ ꯌꯨꯝ ꯂꯝꯕꯤ ꯈꯨꯅꯨꯁꯤꯡ ꯑꯗꯨꯁꯨ ꯃꯄꯨꯅ ꯍꯥꯏꯔꯛꯑꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯧꯁꯤꯡ ꯑꯗꯨ ꯇꯧꯔꯤ ꯈꯨꯅꯨ ꯃꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯕꯗ ꯍꯧꯖꯤꯛꯇꯤ ꯎꯔꯦ ꯁꯥꯍꯨꯝ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯄꯥꯏꯔꯒ ꯂꯥꯛꯑꯦ ꯊꯋꯥꯏ ꯑꯃ ꯑꯗꯨ ꯎꯕꯗ ꯈꯨꯅꯨꯁꯤꯡ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯑꯃꯥꯏꯕ ꯆꯤꯡꯑꯣꯏꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯈꯨꯅꯨꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯄꯗꯨꯗꯗꯤ ꯑꯃꯥꯏꯕꯗꯨꯁꯨ ꯀꯔꯤ ꯄꯥꯎꯕ ꯄꯨꯔꯛꯏꯕ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯈꯨꯅꯨꯁꯤꯡ ꯑꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯔꯔꯦ ꯑꯃꯥꯏꯕ ꯑꯗꯨꯗ ꯈꯨꯅꯨꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯔꯣꯍꯤꯠ ꯃꯅꯤ ꯑꯃꯗꯤ ꯁꯟꯇꯣꯁ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯊꯣꯡꯒꯥꯟꯗ ꯂꯦꯞꯂꯔꯦ ꯑꯃꯥꯏꯕ ꯆꯤꯡꯑꯣꯏꯕ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯎꯕꯗ ꯃꯃꯤꯠ ꯑꯗꯨ ꯏꯁꯨꯛ ꯁꯨꯛꯈ꯭ꯔꯦ ꯃꯌꯨꯝꯗ ꯆꯪꯉꯛꯏꯕ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯀꯨꯞꯊꯅ ꯌꯦꯡꯉꯛꯏ ꯃꯅꯤꯅ ꯑꯣꯖꯥ ꯑꯩꯈꯣꯏ ꯂꯥꯛꯏꯌꯦ ꯃꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯔꯝꯗ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗ ꯑꯃꯥꯏꯕ ꯑꯗꯨ ꯔꯣꯍꯤꯠꯀꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯉꯛꯏ ꯔꯣꯍꯤꯠ ꯑꯗꯨ ꯏꯉꯛ ꯉꯛꯏ ꯋꯥꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯤ ꯑꯃꯥꯏꯕ ꯆꯤꯡꯑꯣꯏꯕꯅ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯆꯔꯩꯍꯟꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯀꯅꯥꯁꯨ ꯈꯪꯂꯝꯗꯦ ꯋꯥ ꯑꯗꯨ ꯈꯪꯗ꯭ꯔꯗꯨꯅ ꯃꯅꯤꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯑꯗꯨꯕꯣ ꯀꯅꯥꯅꯣ ꯆꯔꯩꯍꯟꯕ ꯍꯥꯏꯕꯣ ꯃꯥꯗꯤ ꯔꯣꯍꯤꯠꯅꯦ ꯑꯃꯥꯏꯕ ꯆꯤꯡꯑꯣꯏꯕ ꯑꯗꯨ ꯇꯞꯅ ꯋꯥꯈꯜ ꯇꯥꯔꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯩꯗꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯔꯦꯗꯅ ꯐꯔꯦ ꯐꯔꯦ ꯆꯪꯉꯛꯑꯣ ꯃꯥꯡꯒꯣꯜꯗ ꯐꯝꯁꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯄꯨꯟꯅ ꯐꯝꯃꯤ ꯑꯗꯨꯒ ꯋꯥꯔꯤ ꯑꯗꯨꯕꯨ ꯁꯥꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯁꯣꯝꯗꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯆꯤꯡ ꯑꯗꯨ ꯀꯥꯔꯛꯄꯒꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯃꯤꯀꯨꯞ ꯈꯔꯗꯤ ꯇꯨꯝꯊꯅꯔꯨꯔꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯇꯞꯅ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯅꯔꯤ ꯃꯤ ꯁꯨꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯕꯤꯀꯤ ꯎꯗꯦꯅ ꯄꯥꯏꯈꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯅꯩ ꯕꯤꯀꯤ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯄꯥꯈꯠꯄ ꯍꯧꯔꯛꯏ ꯚꯦꯂꯦꯟꯇꯤꯅꯥꯗꯤ ꯀꯞꯄꯕꯨ ꯍꯧꯔꯛꯑꯦ ꯃꯥꯂꯦꯝꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅꯅꯣ ꯃꯐꯝꯁꯤꯗ ꯃꯥꯕꯨ ꯊꯤꯗꯣꯏꯁꯤꯕꯣ ꯄꯨꯟꯁꯤꯕꯅ ꯃꯌꯥꯝ ꯁꯣꯝꯗ ꯈꯣꯡ ꯂꯝꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯁꯦ ꯁꯦ ꯇꯨ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯄꯨꯟꯁꯤꯕꯁꯨ ꯃꯈꯨꯠꯅ ꯊꯤꯟꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯗ ꯇꯥꯛꯂꯤ ꯈꯣꯡ ꯂꯝꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯗꯨ ꯃꯌꯥꯝ ꯑꯗꯨꯁꯨ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ ꯄꯨꯟꯁꯤꯕꯗꯤ ꯈꯔ ꯆꯠꯊꯣꯛꯅ ꯂꯩꯔꯝꯃꯤ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯃꯥꯂꯦꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯥꯡꯈ꯭ꯔꯕ ꯕꯤꯀꯤꯕꯨ ꯑꯩꯈꯣꯏꯅ ꯐꯪꯅꯕ ꯊꯤꯅꯤ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯆꯤꯡ ꯑꯁꯤꯗꯒꯤ ꯍꯜꯂꯔꯣꯏꯁꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯅꯈ꯭ꯔꯦ ꯍꯥꯏꯅꯔꯨꯕ ꯇꯧꯗ ꯏꯟꯁꯤꯜꯂꯨꯕ ꯇꯧꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯂꯝꯕꯤ ꯃꯆꯥ ꯑꯗꯨꯗ ꯃꯈꯣꯡꯁꯤꯡ ꯊꯥꯡꯖꯤꯜꯂꯛꯏ ꯑꯃꯥꯏꯕ ꯆꯤꯡꯑꯣꯏꯕꯅ ꯊꯋꯥꯏ ꯑꯗꯨ ꯃꯊꯤ ꯐꯣꯡꯂꯛꯑꯦ ꯊꯋꯥꯏ ꯃꯁꯤꯡ ꯈꯪꯗ ꯀꯧꯔꯛꯑꯅꯤ ꯔꯣꯍꯤꯠ ꯅꯪꯒꯤꯗꯤ ꯅꯪꯒꯤ ꯏꯕꯦꯝꯃꯅ ꯌꯨꯝꯒꯤ ꯑꯣꯏꯕ ꯉꯥꯛꯊꯣꯛꯀꯅꯤ ꯑꯗꯨꯒ ꯌꯨꯝꯗ ꯊꯣꯛꯂꯤꯕ ꯑꯗꯨꯗꯤ ꯑꯃꯥꯏꯕ ꯑꯃꯅ ꯅꯪꯒꯤ ꯏꯕꯦꯝꯃ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯊꯧꯔꯝ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯃꯤꯄꯥꯏꯔꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯅꯪꯒꯤ ꯏꯕꯦꯝꯃ ꯃꯍꯥꯛꯀꯤꯗꯃꯛ ꯏꯃꯥ ꯐꯧꯑꯣꯏꯕꯤ ꯂꯩꯔꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯉꯥꯛꯊꯣꯛꯀꯅꯤ ꯑꯗꯨꯗ ꯍꯦꯟꯅ ꯃꯤꯄꯥꯏꯅꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯪꯒꯤ ꯏꯕꯦꯝꯃꯅ ꯉꯝꯃꯣꯏꯗꯕ ꯍꯥꯏꯔꯒꯗꯤ ꯅꯪꯒꯤ ꯊꯋꯥꯏ ꯀꯟꯕ ꯑꯁꯤꯅꯤ ꯅꯪꯗ ꯅꯠꯇꯦ ꯅꯪꯒꯤ ꯃꯔꯨꯞ ꯁꯟꯇꯣꯁ ꯑꯁꯤꯁꯨꯅꯤ ꯑꯗꯨꯕꯨ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯌꯥꯎꯈꯤꯗ꯭ꯔꯕꯁꯨ ꯍꯟꯗꯛꯇꯤ ꯅꯈꯣꯏꯒꯤ ꯃꯔꯨꯞ ꯃꯅꯤꯒꯤꯁꯨ ꯂꯥꯛꯑꯦ ꯑꯩꯅ ꯃꯥꯕꯨ ꯀꯟꯕꯕꯨ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯃꯥꯗ ꯅꯠꯇꯦ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯀꯟꯕ ꯉꯝꯒꯗ꯭ꯔꯥ ꯅꯈꯣꯏꯒꯤ ꯃꯔꯨꯞ ꯅꯨꯄꯤ ꯑꯃꯁꯨ ꯊꯤꯕ ꯈꯪꯗ꯭ꯔꯤꯀꯣ ꯃꯍꯥꯛ ꯍꯧꯖꯤꯛ ꯍꯤꯡꯂꯤ ꯃꯃꯤꯡꯇꯒꯤ ꯍꯤꯡꯂꯤ ꯅꯈꯣꯏꯅꯁꯨ ꯊꯤꯕ ꯐꯪꯂꯣꯏ ꯑꯗꯨꯕꯨ ꯃꯥ ꯍꯧꯖꯤꯛ ꯁꯤꯅꯥꯏ ꯈꯨꯅꯧ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯌꯧꯈ꯭ꯔꯦ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯁꯟꯇꯣꯁꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯃꯥꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯗꯨꯗꯗꯤ ꯑꯁꯨꯝꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯃꯈꯣꯏꯁꯤꯡ ꯈꯔꯗꯤ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯏ ꯑꯟꯖꯂꯤ ꯄꯥꯈꯠꯂꯞ ꯇꯧꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯁꯤ ꯕꯤꯀꯤꯒꯤ ꯐꯣꯟ ꯅꯠꯇ꯭ꯔꯣ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯟꯖꯂꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏꯕ ꯑꯗꯨꯗ ꯌꯦꯡꯂꯨꯏ ꯍꯧꯖꯤꯛꯇꯤ ꯎꯔꯦ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯕꯤꯀꯤꯒꯤ ꯐꯣꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯒ ꯂꯩꯔꯝꯕꯗꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯉꯛꯄ ꯑꯃꯗꯤ ꯄꯥꯈꯠꯄ ꯐꯥꯎꯅꯔꯛꯏ
ꯃꯁꯥꯗ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯅꯗ ꯐꯣꯟ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯃꯈꯣꯏꯅ ꯆꯪꯉꯛꯏꯕ ꯂꯝꯕꯤ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯆꯪꯂꯛꯄꯗ ꯁꯨꯝ ꯆꯠꯂꯤꯕ ꯃꯅꯤꯡ ꯊꯥꯡꯅ ꯆꯠꯂꯤꯕ ꯄꯨꯟꯁꯤꯕꯒꯤ ꯈꯣꯡꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯆꯣꯠ ꯂꯥꯎꯕ ꯈꯨꯠ ꯑꯃꯅ ꯄꯨꯟꯁꯤꯕꯒꯤ ꯈꯨꯗꯥꯡꯗ ꯈꯪꯄꯥꯏ ꯄꯥꯏꯔꯛꯏ ꯑꯁꯨꯝꯅ ꯄꯥꯏꯔꯛꯄꯗꯨꯗꯗꯤ ꯄꯨꯟꯁꯤꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯛꯏ ꯑꯁꯨꯝꯅ ꯄꯨꯟꯁꯤꯕꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗꯗꯤ ꯃꯌꯥꯝ ꯑꯗꯨ ꯏꯈꯪ ꯈꯪꯅ ꯄꯨꯟꯁꯤꯕꯗ ꯂꯣꯏꯅ ꯌꯦꯡꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯎꯔꯦ ꯄꯨꯟꯁꯤꯕꯒꯤ ꯈꯨꯠ ꯑꯃꯗ ꯇꯨꯡꯗꯒꯤ ꯃꯤ ꯑꯃꯅ ꯆꯤꯡꯕꯩ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤ ꯄꯨꯟꯁꯤꯕꯅ ꯃꯥꯡꯗ ꯀꯟꯅ ꯆꯤꯡꯏ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒꯅ ꯍꯦꯟꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯛꯄ ꯀꯩꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯄꯨꯟꯁꯤꯕ ꯅꯪ ꯀꯩꯗꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯟꯊꯣꯏꯅ ꯄꯨꯟꯁꯤꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯄꯨꯟꯁꯤꯕꯗꯨ ꯐꯥꯗꯨꯅ ꯊꯝꯂꯝꯕꯗꯨ ꯊꯥꯗꯣꯛꯂꯛꯏ ꯄꯨꯟꯁꯤꯕꯁꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯌꯥꯝ ꯑꯗꯨꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯎꯕꯗ ꯀꯗꯣꯝꯗꯒꯤ ꯂꯥꯛꯄꯅꯣ ꯈꯪꯗꯦ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ ꯆꯠꯂꯣ ꯅꯈꯣꯏ ꯃꯌꯥꯝ ꯍꯤꯡꯅꯕ ꯆꯠꯍꯧꯔꯣ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯌꯧꯈ꯭ꯔꯕꯗꯤ ꯅꯈꯣꯏ ꯀꯅꯥꯕꯁꯨ ꯍꯤꯡꯂꯔꯣꯏ ꯆꯠꯍꯧꯔꯣ ꯅꯈꯣꯏ ꯆꯠꯍꯧꯔꯣ ꯅꯈꯣꯏ ꯍꯤꯡꯅꯕ ꯆꯠꯍꯧꯔꯣ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯈꯣꯏ ꯃꯌꯥꯝꯗꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯀꯗꯣꯝꯗꯒꯤ ꯂꯥꯛꯄꯅꯣꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯃꯁꯝ ꯃꯅꯥ ꯃꯀꯣꯏꯅ ꯃꯁꯛ ꯈꯪꯕ ꯉꯝꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯃꯆꯥ ꯑꯗꯨꯗꯒꯤ ꯑꯁꯥꯕ ꯅꯨꯡꯁꯤꯠꯅ ꯃꯈꯣꯏꯒꯤ ꯃꯁꯥ ꯇꯝꯅ ꯁꯤꯠꯆꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯗꯨ ꯉꯥꯡꯅ ꯆꯦꯟꯈ꯭ꯔꯦ ꯂꯥꯛꯑꯦ ꯃꯍꯥꯛ ꯂꯥꯛꯑꯦ ꯑꯀꯤꯕ ꯄꯨꯝꯕꯒꯤ ꯁꯛꯂꯣꯟꯗ ꯂꯥꯛꯑꯦ ꯊꯋꯥꯏ ꯀꯧꯕ ꯃꯌꯥꯝꯗꯒꯤ ꯍꯦꯜꯂꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯃꯍꯥꯛꯇꯣ ꯂꯥꯛꯑꯦ ꯃꯥꯒꯤ ꯃꯁꯥꯏꯒꯣꯜꯗ ꯆꯪꯂꯛꯄ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯄꯨꯝꯕ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯂꯥꯛꯑꯦ ꯃꯍꯥꯛ ꯂꯥꯛꯑꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯏꯅ ꯂꯩꯔꯝꯕ ꯂꯝꯕꯤ ꯍꯧꯖꯤꯛꯅ ꯆꯠꯄꯤꯗꯕꯗꯒꯤ ꯁꯣꯡꯂꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯗꯨ ꯆꯣꯡꯅ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤꯕ ꯋꯥꯗꯨ ꯇꯥꯔꯨꯔꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯃꯝꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯜꯂꯨꯗ ꯑꯩꯈꯣꯏꯒꯤ ꯆꯪꯁꯤꯟꯒꯗꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯃꯔꯣꯟ ꯑꯗꯨ ꯈꯣꯏꯔꯞ ꯇꯧꯅ ꯑꯄꯤꯛꯄ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯏ ꯃꯥꯂꯦꯝ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝ ꯇꯔꯪ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯃꯌꯥꯝꯗꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯝꯗꯦ ꯃꯥꯂꯦꯝ ꯈꯛ ꯇꯥꯔꯝꯃꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯧꯏ ꯃꯥꯂꯦꯝ ꯑꯗꯨꯕꯨ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯎꯔꯝꯃꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃ ꯃꯔꯤ ꯃꯔꯥꯡ ꯃꯌꯥꯝ ꯑꯗꯨꯅ ꯈꯣꯡꯅꯥꯡ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ ꯆꯥꯎꯕꯁꯨ ꯌꯥꯝꯅ ꯆꯥꯎꯔꯤ ꯈꯣꯡꯅꯥꯡ ꯑꯗꯨ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯂꯩꯅꯕ ꯇꯧꯔꯁꯤ ꯁꯤꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯏꯁꯤꯡ ꯆꯥꯏꯕ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯃꯐꯝ ꯑꯁꯤ ꯆꯞ ꯆꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨ ꯇꯥꯔꯨꯔꯒ ꯃꯌꯥꯝ ꯑꯗꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯅꯔꯦ ꯃꯌꯥꯝ ꯑꯗꯨ ꯇꯦꯟ ꯈꯟꯗꯨꯅ ꯂꯩꯅꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯛꯏ ꯑꯗꯨꯕꯨ ꯃꯥꯂꯦꯝꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯋꯥꯈꯜ ꯑꯃꯗꯅꯤ ꯃꯥꯅ ꯇꯧꯔꯤꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯈꯪꯂꯗꯨꯅ ꯃꯥꯒꯤ ꯈꯔ ꯍꯦꯟꯅ ꯂꯣꯏꯅꯖꯕ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯛꯏ ꯃꯥꯂꯦꯝ ꯀꯩꯗꯧꯔꯦ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯎꯔꯤꯁꯤꯕꯣ ꯍꯣꯏ ꯕꯤꯀꯤꯗꯣ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯅꯤ ꯍꯌꯦꯡ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯦꯟꯆꯔꯁꯦ ꯑꯩꯈꯣꯏꯒꯤ ꯇꯤꯝꯒꯤ ꯃꯦꯝꯕꯔ ꯑꯃ ꯃꯥꯡꯈꯤꯕꯁꯤꯗ ꯁꯤ ꯑꯣꯏꯅ ꯊꯤꯔꯒ ꯂꯩꯔꯁꯤ ꯑꯗꯨꯅ ꯐꯔꯅꯤ ꯑꯁ ꯀꯔꯤ ꯍꯥꯏꯗꯨꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏꯁꯨ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯚꯦꯂꯦꯟꯇꯤꯅꯥꯒꯤꯁꯨ ꯅꯨꯡꯉꯥꯏꯇꯦ ꯈꯟꯁꯤꯜꯂꯨꯕꯗ ꯍꯥꯏꯗꯤ ꯍꯥꯏꯔꯛꯈꯤꯕꯅꯤꯀꯣ ꯏꯌꯥꯝꯕꯁꯤꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯨꯅꯨ ꯍꯥꯏꯅ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯝ ꯍꯦꯟꯅ ꯂꯥꯛꯈꯤꯕꯅꯤꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯗ ꯅꯪꯈꯤꯕ ꯑꯋꯥꯕ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤꯁꯨ ꯅꯣꯛꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯉꯁꯤꯒꯤ ꯁꯥꯏꯟꯁꯀꯤ ꯖꯨꯛ ꯑꯁꯤꯗ ꯑꯁꯨꯝꯕ ꯂꯩꯔꯝꯕꯁꯤꯗ ꯅꯠꯇꯦ ꯁꯤꯗꯕꯨ ꯃꯇꯧ ꯀꯔꯝꯅꯅꯣ ꯁꯥꯏꯟꯁ ꯆꯥꯎꯈꯠꯂꯦ ꯍꯥꯏꯗꯣꯏꯁꯦ ꯃꯥꯂꯦꯝꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯅꯣ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯆꯥꯎꯈꯠꯂꯦ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯥꯎꯈꯠꯂꯦ ꯁꯤꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯐꯝ ꯅꯠꯇꯕꯩꯅꯤ ꯁꯤꯒꯤꯁꯨ ꯂꯩꯔꯤꯁꯤꯗꯤ ꯑꯣꯖꯥ ꯑꯃꯥꯏꯕꯤ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯃꯈꯣꯏꯒꯤꯅꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯊꯤꯖꯤꯟꯕ ꯁꯤꯇꯅꯤ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯛꯏ ꯑꯗꯨꯏ ꯅꯠꯇꯦꯗ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯨ ꯁꯨꯝ ꯍꯥꯏꯅꯤꯗ
ꯑꯩꯁꯨ ꯍꯥꯏꯕ ꯑꯃ ꯈꯪꯗ꯭ꯔꯦ ꯑꯗꯨꯒꯤꯅꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯆꯤꯡꯌꯣꯏꯕꯅ ꯅꯈꯣꯏꯅ ꯆꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯈꯪꯗꯕꯅꯤ ꯆꯤꯡ ꯑꯗꯨ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯌꯥ ꯑꯃꯅꯤ ꯂꯩꯔꯤꯕ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯅꯈꯣꯏꯗ ꯑꯋꯥꯕ ꯄꯤꯔꯛꯈꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯅꯠꯇꯦ ꯍꯧꯖꯤꯛ ꯅꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯊꯋꯥꯏ ꯑꯁꯤ ꯊꯋꯥꯏ ꯑꯔꯤꯕ ꯊꯋꯥꯏꯅꯤ ꯁꯤꯗ ꯅꯠꯇꯦ ꯆꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯃꯇꯝ ꯑꯃꯗ ꯆꯤꯡ ꯑꯗꯨꯗ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯐꯨꯝꯅꯔꯝꯃꯤꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏꯕꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕꯅꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯀꯌꯥ ꯑꯐꯕ ꯃꯈꯣꯏꯗꯤ ꯂꯥꯏꯔꯦꯝꯂꯦꯟꯗ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯂꯩ ꯆꯤꯡ ꯑꯗꯨ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯀꯌꯥ ꯑꯃꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥꯅ ꯊꯋꯥꯏꯁꯤꯡ ꯁꯥꯟꯅꯔꯒ ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏꯁꯤꯡ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯗꯕ ꯀꯌꯥꯅꯤ ꯂꯩꯔꯤꯕ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯅꯈꯣꯏꯒ ꯃꯥꯌꯣꯛꯅꯈꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯍꯜꯂꯛꯈꯤꯅꯤ ꯊꯋꯥꯏ ꯑꯣꯏꯅ ꯑꯗꯨꯃꯛ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨ ꯇꯥꯔꯨꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨꯏ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯁꯥꯐꯣꯡꯂꯛꯇꯨꯅ ꯑꯃꯨꯛ ꯃꯈꯣꯏꯕꯨ ꯍꯥꯠꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯅꯤ ꯀꯔꯝꯕ ꯀꯗꯣꯝꯗꯒꯤ ꯂꯥꯛꯄꯅꯣ ꯈꯪꯗꯕ ꯊꯋꯥꯏꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯃꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯕꯨ ꯂꯧꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯈꯜ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯥꯏꯕ ꯆꯤꯡꯑꯣꯏꯕꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯗꯤ ꯊꯋꯥꯏ ꯑꯗꯨꯒꯤ ꯋꯥꯔꯤ ꯈꯪꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯊꯋꯥꯏ ꯑꯗꯨꯒꯤ ꯂꯤꯈꯨꯟ ꯊꯤꯕ ꯇꯥꯕꯅꯤ ꯃꯅꯤꯅ ꯍꯥꯏꯔꯤ ꯑꯣꯖꯥ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯊꯤꯗꯣꯏꯅꯣ ꯋꯥꯔꯤ ꯋꯥꯈꯣꯡꯁꯨ ꯈꯪꯗꯅ ꯑꯗꯨꯒꯤꯗꯤ ꯅꯈꯣꯏ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯑꯩꯅ ꯐꯅꯕ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯑꯩ ꯌꯦꯡꯂꯛꯀꯦ ꯑꯗꯨꯒ ꯊꯤꯁꯤ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯅꯈꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯣ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯂꯛꯈꯤꯒꯦ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯔꯣꯍꯤꯠ ꯅꯪ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯃꯔꯝꯗꯤ ꯀꯣꯟꯅ ꯈꯪꯉꯣ ꯑꯗꯨꯒꯤꯗꯤ ꯅꯈꯣꯏ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯑꯩꯅ ꯐꯅꯕ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯃꯔꯝ ꯑꯗꯨ ꯍꯧꯖꯤꯛ ꯍꯥꯏꯕꯗꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯅꯪ ꯅꯁꯥꯅ ꯊꯤꯒꯠꯂꯒ ꯅꯪ ꯅꯁꯥꯅ ꯑꯗꯨꯝ ꯈꯪꯅꯕ ꯍꯣꯠꯅꯔꯣ ꯃꯈꯣꯏ ꯃꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯑꯉꯛꯄ ꯐꯪꯅ ꯅꯣꯡ ꯄꯨꯕ ꯑꯃꯨꯕ ꯂꯩꯆꯤꯟꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯑꯃꯥꯏꯕꯗꯨꯒꯤ ꯃꯥꯡꯗ ꯃꯁꯝ ꯃꯅꯥ ꯍꯥꯏꯅ ꯍꯨꯝꯅ ꯂꯦꯞꯂꯔꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯤꯗꯅ ꯉꯥꯏꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯑꯃꯥꯏꯕ ꯆꯤꯡꯑꯣꯏꯕ ꯑꯗꯨꯗ ꯃꯃꯤꯠꯅ ꯃꯨꯟꯅ ꯈꯥꯅ ꯌꯦꯡꯂꯛꯏ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯈꯣꯡꯐꯝ ꯈꯔꯗꯤ ꯇꯨꯡꯍꯜꯂꯤ ꯑꯃꯥꯏꯕ ꯆꯤꯡꯑꯣꯏꯕꯅ ꯏꯕꯨꯡꯉꯣ ꯁꯥ ꯅꯈꯣꯏ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯣ ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯥꯅꯅ ꯇꯥꯟꯕꯣꯏ ꯇꯧꯔꯛꯄ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯤꯡ ꯑꯗꯨꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯃꯌꯥ ꯑꯗꯨꯋꯥꯏꯗ ꯇꯦꯟ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯤꯠ ꯑꯃꯅ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯅꯨꯄꯤ ꯃꯈꯣꯏ ꯑꯃ ꯂꯩꯔꯤ ꯅꯨꯄꯥ ꯃꯈꯣꯏ ꯑꯃ ꯂꯩꯔꯤ ꯇꯦꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯗꯨꯁꯨ ꯇꯦꯟ ꯑꯅꯤꯗꯨ ꯊꯦꯡꯅꯗꯨꯅ ꯁꯥꯔꯤꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝ ꯅꯛꯅꯅ ꯂꯩꯕꯅ ꯃꯈꯣꯜꯁꯨ ꯂꯣꯏꯅ ꯇꯥꯟꯅꯔꯝꯃꯤ ꯀꯔꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯊꯥꯖꯕꯨ ꯑꯣꯏꯔꯤꯕ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯍꯥꯛꯁꯨ ꯃꯥꯂꯦꯝ ꯄꯨꯝꯕꯕꯨ ꯑꯃꯝꯕ ꯂꯩꯍꯜꯂꯔꯣꯏ ꯍꯥꯏꯕꯗꯨꯅ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯇꯤꯛ ꯃꯉꯥꯜ ꯂꯩꯅ ꯉꯥꯜꯂꯤ ꯁꯣꯝꯗ ꯑꯃꯥꯏꯕ ꯆꯤꯡꯑꯣꯏꯕꯒꯤ ꯌꯨꯝ ꯑꯗꯨ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯈꯔꯗꯤ ꯇꯧꯔꯔꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯃꯥꯏꯕ ꯑꯗꯨ ꯈꯨꯗꯛꯇ ꯃꯐꯤ ꯑꯁꯦꯡꯕ ꯁꯦꯠꯈ꯭ꯔꯦ ꯃꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯊꯧꯔꯥꯡ ꯁꯤꯟꯈ꯭ꯔꯦ ꯌꯨꯝ ꯑꯗꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯈ꯭ꯔꯦ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯃꯩ ꯂꯣꯏꯅ ꯃꯨꯠꯈ꯭ꯔꯦ ꯃꯩ ꯃꯨꯠꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯥꯒꯤ ꯈꯨꯅꯨꯁꯤꯡ ꯑꯗꯨ ꯀꯧꯈ꯭ꯔꯦ ꯊꯤꯟꯊꯕ ꯇꯧꯗ ꯈꯨꯅꯨꯁꯤꯡ ꯑꯗꯨ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯏ ꯑꯗꯨꯒ ꯈꯨꯅꯨꯁꯤꯡ ꯑꯗꯨꯒꯤ ꯃꯁꯥꯗ ꯑꯃꯥꯏꯕ ꯆꯤꯡꯑꯣꯏꯕꯅ ꯃꯩꯒꯤ ꯖꯩꯒ꯭ꯌ ꯇꯧꯔꯤꯕ ꯑꯗꯨꯗꯒꯤ ꯃꯩꯆꯝ ꯑꯣꯏꯗꯨꯅ ꯃꯨꯠꯂꯨꯔꯕ ꯃꯩꯔꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯨꯈꯠꯂꯛꯏ ꯁꯣꯝꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯕꯤ ꯑꯗꯨꯁꯨ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯤꯠꯇ ꯎꯔꯛꯏ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯗꯨꯅ ꯄꯣꯠꯁꯛ ꯑꯃꯕꯨ ꯀꯟꯅ ꯊꯤꯔꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇꯦ ꯅꯨꯄꯤ ꯑꯗꯨꯅ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯊꯤꯔꯛꯄꯗ ꯎꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯄꯣꯠꯁꯛ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯈꯤ ꯃꯆꯤꯟ ꯑꯗꯨ ꯄꯣꯠꯁꯛ ꯑꯗꯨ ꯂꯧꯕ ꯆꯪꯉꯤ ꯄꯣꯠꯁꯛ ꯑꯗꯨ ꯄꯥꯏꯔꯒ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄꯣꯠꯁꯛ ꯑꯃꯁꯨ ꯌꯥꯎꯅ ꯆꯤꯡꯈ꯭ꯔꯦ ꯅꯨꯄꯤ ꯑꯗꯨ ꯑꯗꯨꯝꯅ ꯇꯧꯈꯤꯕꯗ ꯃꯃꯥꯏ ꯑꯗꯨ ꯂꯩꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯨꯏ ꯐꯤ ꯑꯗꯨ ꯆꯤꯡꯊꯗꯨꯅ ꯂꯩꯔꯝꯂꯦ
ꯐꯤ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯩꯔꯝꯂꯦ ꯁꯤꯂꯩꯃ ꯌꯥꯏꯁꯅꯥ ꯑꯃꯗꯤ ꯕꯦꯕꯦ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯁꯛꯇꯝ ꯃꯤꯇꯝ ꯑꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯃꯤꯠ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯊꯕ ꯀꯧꯕ ꯌꯥꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯂꯦꯞꯄꯒ ꯌꯦꯡꯕꯒꯨꯝ ꯇꯧꯔꯤ꯫ ꯂꯥꯡꯂꯦꯟ ꯈꯪꯂꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯅꯥꯀꯟ ꯑꯃꯗ ꯑꯣꯟꯊꯣꯛꯂꯒ ꯇꯨꯝꯂꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯖꯥꯎ ꯀꯥ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯅ ꯆꯠꯄꯒꯨꯝ ꯃꯈꯣꯜ ꯇꯥꯔꯤ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯗ꯫ ꯂꯥꯡꯂꯦꯟ ꯑꯃꯥꯏꯕꯤꯒꯤ ꯁꯤꯡꯗ ꯆꯠꯂꯕꯁꯨ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯔꯛꯄ ꯑꯁꯤꯗꯗꯤ ꯄꯥꯈꯠꯄ ꯊꯥꯀꯠꯄꯅ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕ ꯐꯥꯎ ꯈꯪꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯥꯀꯟꯗ ꯔꯣꯍꯤꯠ ꯑꯗꯨꯁꯨ ꯏꯁꯤꯁꯤꯅ ꯇꯨꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯌꯨꯝꯖꯥꯎ ꯀꯥ ꯑꯗꯨꯗ ꯂꯥꯛꯏ꯫ ꯌꯨꯝꯖꯥꯎ ꯀꯥ ꯑꯗꯨꯗꯒꯤ ꯆꯥꯛꯈꯨꯝ ꯑꯗꯣꯝꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯋꯥꯏꯃꯤꯔꯦꯜ ꯑꯗꯨ꯫ ꯂꯥꯡꯂꯦꯟꯗ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ꯫ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯜꯂꯤ, ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯤ ꯂꯥꯏꯁꯣꯜ꯫ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯛꯏ꯫ ꯂꯥꯡꯂꯦꯟ ꯃꯃꯥ ꯄ꯭ꯔꯦꯃꯤꯂꯥꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯁꯣꯟꯊꯔꯝꯃꯤ꯫ ꯃꯥꯒꯤ ꯈꯨꯅꯨꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯊꯧ ꯑꯗꯨ ꯉꯝꯅ ꯄꯥꯡꯊꯣꯛꯂꯤ꯫ ꯍꯦ ꯊꯋꯥꯏꯃꯤꯔꯦꯜ, ꯅꯍꯥꯛꯀꯤ ꯃꯇꯝ ꯂꯥꯛꯂꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯊꯋꯥꯏꯃꯤꯔꯦꯜ ꯅꯈꯣꯏꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯧ ꯆꯥꯃꯤꯟꯅꯧ ꯍꯥꯏꯅ ꯇꯝꯂꯝꯗꯕꯅ ꯅꯪꯅ ꯇꯧꯅꯤꯡꯂꯤꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯗꯨ ꯑꯌꯦꯠꯄ ꯑꯊꯤꯡꯕ ꯂꯩꯔꯅꯤ꯫ ꯑꯃꯥꯏꯕꯤ ꯌꯥꯝꯕ ꯏꯔꯝꯗꯝꯅꯤ꯫ ꯅꯪꯒꯤ ꯅꯅꯤꯡ ꯀꯩꯁꯨ ꯊꯨꯡꯉꯣꯏ꯫ ꯑꯗꯨꯅ ꯅꯪꯒꯤ ꯊꯋꯥꯏꯃꯤꯔꯦꯜ ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯏꯔꯝꯂꯦꯟꯗ ꯊꯥꯕꯤꯔꯒꯦ꯫ ꯑꯃꯥꯏꯕ ꯆꯤꯡꯑꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯋꯥꯏꯃꯤꯔꯦꯜ ꯑꯗꯨ ꯍꯧꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯂꯛꯏ꯫ ꯊꯋꯥꯏ ꯑꯗꯨꯅ ꯑꯩ ꯀꯔꯤꯁꯨ ꯀꯤꯕꯤꯗꯦ꯫ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯃꯩꯇꯩ ꯃꯆꯥ ꯃꯥꯄꯨꯗꯤ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ꯫ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯣꯡꯊꯥꯡꯉꯝꯕ, ꯅꯪꯒꯤ ꯑꯁꯤꯗꯤ ꯌꯥꯔꯣꯏꯗꯧꯔꯤꯅꯦꯍꯦ꯫ ꯀꯃꯥꯏ ꯇꯧꯅꯤ? ꯊꯋꯥꯏ ꯑꯁꯤꯒ ꯑꯗꯨꯃꯛ ꯊꯦꯡꯅꯕꯗ ꯇꯥꯔꯦꯅꯦ꯫ ꯅꯣꯡꯊꯥꯡꯉꯝꯕꯅ ꯍꯥꯏꯔꯛꯏ꯫ ꯑꯣꯖꯥ, ꯀꯔꯤꯅꯣ ꯎꯄꯥꯏ ꯑꯃꯇꯗꯤ ꯑꯃꯨꯛꯇꯗꯤ ꯌꯦꯡꯕꯤꯌꯨ꯫ ꯑꯩ ꯀꯩꯁꯨ ꯂꯥꯟꯗꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯃꯔꯨꯞ ꯊꯦꯟꯗꯨꯡ ꯑꯃꯗꯤ ꯔꯤꯞꯁꯟ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯗꯗꯤ ꯀꯟꯕꯤꯌꯨ꯫ ꯅꯣꯡꯊꯥꯡꯉꯝꯕ, ꯅꯪ ꯑꯣꯖꯥꯁꯨ ꯀꯔꯤ ꯍꯥꯏꯗꯨꯅ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯊꯋꯥꯏꯃꯤꯔꯦꯜ ꯑꯁꯤꯕꯨ ꯍꯧꯗꯣꯛꯎꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯥꯟꯅ ꯍꯥꯠꯂꯒꯦ ꯇꯧꯅꯤ ꯍꯥꯏꯕꯨ ꯑꯗꯨꯗ ꯈꯨꯠ ꯊꯥꯕ ꯌꯥꯗ ꯂꯩꯔꯦꯅꯦ꯫ ꯅꯣꯡꯊꯥꯡꯉꯝꯕꯅ ꯍꯥꯏꯔꯛꯏ꯫ ꯑꯣꯖꯥ, ꯑꯗꯨꯗꯤ ꯇꯧꯕꯤꯅꯨ꯫ ꯃꯤꯒꯤ ꯄꯨꯟꯁꯤꯗꯤ ꯃꯥꯡꯍꯟꯕꯤꯅꯨ꯫ ꯑꯩ ꯑꯗꯨꯅ ꯍꯦꯟꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯦ ꯍꯥꯏꯕꯗꯣ ꯑꯩ ꯀꯨꯞꯊꯅ ꯌꯦꯡꯂꯛꯑꯒꯦꯀꯣ꯫ ꯍꯦꯔꯥ, ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯑꯩꯅꯤ ꯀꯩꯗꯧꯒꯦ? ꯅꯣꯡꯊꯥꯡꯉꯝꯕꯅ ꯍꯥꯏꯔꯛꯏ꯫ ꯑꯣꯖꯥꯅ ꯁꯤ ꯐꯩ ꯍꯥꯏꯕꯗꯨ ꯇꯧꯔꯒ ꯂꯣꯏꯔꯦ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦ ꯃꯥꯡꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯁꯣꯝꯗ ꯑꯃꯥꯏꯕ ꯆꯤꯡꯑꯣꯏꯕꯒ ꯊꯋꯥꯏꯃꯤꯔꯦꯜ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯂꯥꯛꯄ ꯉꯝꯂꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯃꯒ ꯑꯃꯒ ꯁꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯃꯥꯏꯕ ꯆꯤꯡꯑꯣꯏꯕꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯉꯝꯂꯒ ꯃꯈꯣꯏꯕꯨ ꯍꯥꯠꯂꯨ, ꯑꯗꯨꯒ ꯑꯩꯅ ꯉꯝꯂꯒꯅ ꯊꯋꯥꯏꯃꯤꯔꯦꯜ ꯅꯪꯕꯨ ꯅꯊꯤ ꯊꯣꯛꯄ ꯐꯥꯎ ꯂꯥꯛꯅꯒꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒꯅ ꯍꯦꯟꯅ ꯊꯣꯏꯅ ꯍꯔꯥꯎꯅ ꯃꯥꯏꯀꯩ ꯈꯪꯗ ꯃꯥꯡꯈ꯭ꯔꯦ ꯊꯋꯥꯏꯃꯤꯔꯦꯜ ꯑꯗꯨ꯫ ꯁꯣꯝꯗꯅ ꯂꯥꯡꯂꯦꯟ ꯑꯗꯨ ꯃꯅꯤꯡꯊꯣꯡ ꯑꯗꯣꯝꯗꯒꯤ ꯊꯣꯛꯂꯛꯑꯒ ꯋꯥꯄꯜ ꯄꯔꯦꯡ ꯑꯗꯨꯗ ꯆꯨꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯒꯤꯠ ꯐꯝꯊꯔꯒ ꯂꯩꯃꯥꯏ ꯑꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯍꯣꯒꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯩꯃꯥꯏ ꯑꯗꯨ ꯍꯣꯒꯥꯏꯕꯗꯒꯤ ꯆꯐꯨ ꯑꯃ ꯐꯪꯂꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯆꯐꯨ ꯑꯗꯨ ꯎꯔꯒ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯛꯏ꯫ ꯆꯐꯨ ꯑꯗꯨ ꯄꯥꯏꯔꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝ ꯊꯣꯡꯒꯥꯟ ꯑꯗꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯃꯇꯧ ꯑꯗꯨ ꯎꯍꯧꯔꯤꯕ ꯂꯥꯡꯂꯦꯟꯒꯤ ꯃꯄꯨꯔꯣꯏꯕ ꯔꯣꯍꯤꯠ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥ ꯀꯩꯁꯨꯗꯤ ꯍꯥꯏꯗꯦ꯫ ꯂꯥꯡꯂꯦꯟꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯔꯣꯍꯤꯠꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯇꯨꯃꯤꯟ ꯏꯟꯅꯔꯛꯏ꯫ ꯁꯣꯝꯗ ꯑꯍꯤꯡ ꯑꯗꯨ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯃꯅꯤ꯫ ꯃꯅꯤ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯂꯒ ꯂꯩꯕꯅꯤ꯫ ꯊꯣꯡꯒꯥꯟ ꯑꯗꯨꯗ ꯃꯤꯒꯤ ꯁꯕꯥꯜ ꯃꯥꯟꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯃꯅꯤ ꯃꯌꯦꯛꯇꯤ ꯁꯦꯡꯅ ꯎꯔꯝꯃꯤ꯫ ꯃꯤꯇꯝ ꯑꯗꯨ ꯎꯕꯗ ꯃꯅꯤ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯨꯟꯅ ꯀꯨꯞꯊꯅ ꯌꯦꯡꯁꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯀꯨꯞꯊꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗꯗꯤ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯁꯨ ꯈꯔ ꯃꯈꯩꯗꯤ ꯎꯔꯝꯃꯤ꯫ ꯁꯕꯥꯜ ꯑꯗꯨ ꯅꯨꯄꯤꯒꯤ ꯁꯕꯥꯜꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯝꯃꯤ꯫ ꯔꯣꯍꯤꯠꯁꯨ ꯂꯥꯡꯂꯦꯟꯅ ꯑꯁꯨꯝ ꯆꯠꯈ꯭ꯔꯒ ꯃꯅꯤꯒꯤ ꯊꯣꯡꯒꯥꯟꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯒ ꯃꯅꯤꯒꯤ ꯌꯨꯝꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯔꯣꯍꯤꯠꯇꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯁꯥꯗ ꯃꯅꯝ ꯑꯃ ꯅꯝꯂꯛꯏ ꯍꯥꯏꯗꯅ ꯑꯀꯣꯏꯕ ꯑꯗꯨ ꯀꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯔꯣꯍꯤꯠ ꯑꯗꯨꯗꯤ ꯎꯔꯝꯗꯦ ꯃꯥꯅꯗꯤ꯫
ꯑꯩꯒꯤ ꯁꯤꯂꯤꯝ ꯑꯗꯨꯕꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯗꯤ ꯆꯪꯂꯛꯀꯅꯤꯅ? ꯅꯠꯇꯦ, ꯑꯁꯤ ꯁꯤꯂꯤꯝꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯅꯠꯇꯦ. ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯣꯏꯕꯅꯤ. ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯕ ꯐꯥꯎꯔꯤꯁꯦ? ꯑꯩꯕꯨ ꯊꯣꯛꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯨꯁꯤꯔꯥ? ꯑꯗꯨꯅ ꯐꯔꯅꯤ. ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯌꯦꯡꯂꯒꯦ. ꯑꯁꯤ ꯈꯟꯅ ꯃꯅꯤ ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ. ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯅꯤ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯏ. ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯅꯤꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯈꯪꯂꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯝꯕꯤ ꯑꯃꯗ ꯑꯃꯨꯛ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ. ꯂꯥꯡꯂꯦꯟꯅ ꯂꯝꯕꯤ ꯑꯃꯗ ꯑꯃꯨꯛ ꯆꯠꯈꯤꯕ ꯑꯗꯨꯗꯗꯤ ꯔꯣꯍꯤꯠꯁꯨ ꯃꯇꯨꯡ ꯏꯟꯅꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯍꯦꯟꯅ ꯊꯣꯏꯅ ꯉꯛꯄ ꯑꯃ ꯐꯥꯎꯈ꯭ꯔꯦ. ꯃꯅꯤꯒꯤ ꯌꯨꯝꯗꯒꯤ ꯃꯅꯤ ꯑꯗꯨ ꯇꯞꯅ ꯊꯣꯛꯂꯛꯄ ꯑꯗꯨꯗꯗꯤ ꯔꯣꯍꯤꯠ ꯑꯗꯨ ꯍꯦꯟꯅ ꯉꯛꯄ ꯐꯥꯎꯈꯤꯕꯅꯤ. ꯃꯇꯨꯡ ꯏꯟꯅꯒꯦ ꯍꯥꯏꯗꯨꯅ ꯊꯥꯡꯗꯣꯛꯂꯝꯕ ꯃꯈꯣꯡ ꯑꯗꯨ ꯑꯃꯨꯛ ꯊꯥꯡꯖꯤꯟꯈ꯭ꯔꯦ. ꯃꯅꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯂꯥꯡꯂꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ. ꯔꯣꯍꯤꯠꯁꯨ ꯃꯇꯨꯡ ꯏꯟꯅꯕ ꯂꯦꯞꯇꯦ. ꯁꯟꯇꯣꯁ, ꯁꯟꯇꯣꯁ. ꯏꯁꯤꯁꯤꯅ ꯇꯨꯝꯂꯝꯕ ꯁꯟꯇꯣꯁ ꯑꯗꯨ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ. ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯂꯝꯕ ꯃꯃꯤꯠ ꯑꯗꯨ ꯁꯠ ꯎꯏꯁꯤꯟꯈꯤ. ꯇꯨꯝꯊꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ. ꯈꯣꯟꯖꯦꯜ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯤ. ꯑꯃꯨꯛꯀꯁꯨ ꯁꯤꯔꯤ ꯁꯤꯔꯤ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗ ꯆꯤꯡꯗꯨꯅ ꯀꯧꯔꯛꯏ. ꯁꯟꯇꯣꯁ, ꯁꯟꯇꯣꯁ. ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯈ꯭ꯔꯕꯣꯏꯗꯤ ꯇꯧꯏ, ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯕꯗꯤ ꯉꯝꯗꯦ. ꯂꯥꯛꯁꯤꯟꯅꯕꯗꯤ ꯀꯟꯅ ꯍꯣꯠꯅꯔꯤ. ꯁꯟꯇꯣꯁꯅ ꯍꯥꯏꯔꯛꯄꯅꯤ. ꯃꯌꯥꯝ, ꯁꯤꯒꯤ ꯈꯣꯡꯅꯥꯡ ꯑꯁꯤꯗꯤ ꯍꯦꯛ ꯎꯕꯗ ꯀꯤꯕꯕꯨ ꯐꯥꯎꯏꯅꯦ. ꯔꯣꯁꯟ ꯍꯥꯏꯔꯛꯏ. ꯁꯤꯒꯤ ꯃꯈꯥꯗ ꯂꯩꯍꯧꯕ ꯈꯣꯡꯅꯥꯡ ꯑꯗꯨꯗꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯀꯩꯅꯣꯝꯗꯤ ꯊꯦꯡꯅꯈꯤ. ꯁꯤꯒꯤ ꯈꯣꯡꯅꯥꯡ ꯑꯁꯤꯗꯅ ꯀꯔꯤꯕꯨ ꯊꯦꯡꯅꯒꯗꯕ? ꯔꯣꯁꯟꯒꯤ ꯋꯥꯍꯩ ꯑꯁꯤꯈꯛ ꯍꯥꯏꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤ. ꯀꯗꯣꯝꯗꯒꯤꯅ ꯂꯥꯛꯄꯅ ꯈꯪꯍꯧꯗꯦ. ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯃꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯋꯥ ꯉꯥꯡꯂꯛꯄ ꯑꯃꯗꯤ ꯍꯥꯏꯔꯛꯄꯁꯤꯡ ꯑꯗꯨ. ꯆꯠꯍꯧꯔꯣ, ꯅꯈꯣꯏ ꯍꯤꯡꯅꯕ ꯆꯠꯍꯧꯔꯣ. ꯅꯈꯣꯏ ꯀꯅꯥꯕꯨꯁꯨ ꯍꯤꯡꯂꯔꯣꯏ. ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅ ꯂꯥꯟꯈ꯭ꯔꯕꯗꯤ ꯅꯈꯣꯏ ꯀꯅꯥꯕꯨꯁꯨ ꯍꯤꯡꯂꯔꯣই. ꯆꯠꯍꯧꯔꯣ, ꯅꯈꯣꯏ ꯍꯤꯡꯅꯕ ꯆꯠꯍꯧꯔꯣ. ꯋꯥꯍꯩ ꯑꯁꯤꯈꯛ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯃꯥꯏꯀꯩ ꯈꯪꯗ ꯑꯗꯨꯃꯛ ꯆꯦꯟꯈ꯭ꯔꯦ. ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯗꯨꯅ ꯂꯩ. ꯊꯣꯏꯅ ꯍꯥꯏꯔꯛꯏ. ꯑꯉꯥꯎꯕ ꯑꯣꯏꯔꯝꯅꯤꯗ. ꯀꯩꯅꯣꯁꯨ ꯈꯪꯗꯦ ꯍꯥꯏꯔꯝꯃꯤꯕ ꯃꯌꯥꯝ ꯑꯗꯨ. ꯃꯊꯣꯡ ꯃꯔꯝꯁꯨ ꯈꯪꯗꯦ. ꯅꯥꯔꯛ ꯑꯁꯤꯗꯕꯨ ꯍꯪꯉꯣꯏ ꯁꯥꯗꯨꯅ ꯆꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ. ꯔꯣꯍꯤꯠꯅ ꯍꯥꯏꯔꯛꯏ. ꯐꯔꯦꯁꯦ. ꯔꯥꯀꯦꯁ, ꯅꯪ ꯁꯤꯒꯤ ꯈꯣꯡꯅꯥꯡꯁꯤꯗ ꯀꯥꯔꯒ ꯆꯤꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗꯨ ꯑꯝꯇ ꯐꯠ ꯂꯥꯎꯅ ꯌꯦꯡꯂꯛꯑꯣ. ꯔꯥꯀꯦꯁꯅ ꯍꯥꯏꯔꯛꯏ. ꯏꯁ, ꯁꯤꯒꯤ ꯈꯣꯡꯅꯥꯡꯁꯤ ꯀꯥꯔꯗꯤ ꯑꯩ ꯀꯜꯂꯅꯤ. ꯁꯟꯇꯣꯁꯅ ꯍꯥꯏꯔꯛꯏ. ꯐꯔꯦꯁꯦ, ꯑꯩ ꯑꯣꯏꯅ ꯑꯗꯨꯝ ꯀꯥꯔꯒꯦ, ꯑꯗꯨꯒ ꯌꯦꯡꯉꯒꯦ. ꯍꯦꯟꯊꯣꯏꯅ ꯍꯥꯏꯔꯛꯏ. ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯍꯧꯔꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯟꯇꯣꯁꯁꯨ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯀꯥꯈ꯭ꯔꯦ. ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨ ꯌꯦꯡꯂꯛꯏ. ꯍꯦꯟꯊꯣꯏ ꯍꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯎ ꯋꯥ ꯀꯌꯥ ꯈꯪꯗ꯭ꯔꯤꯕ ꯑꯃꯗꯤ ꯈꯪꯂꯕ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯨꯔꯛꯈꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯛꯖꯥꯃꯤꯟ ꯇꯧꯈ꯭ꯔꯦ. ꯎꯄꯥꯜ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕ ꯍꯧꯔꯝꯃꯤ. ꯎꯄꯥꯜ ꯑꯗꯨ ꯄꯤꯛꯇꯛ ꯇꯧꯏ. ꯃꯤ ꯑꯃꯅ ꯀꯣꯟꯕꯗ ꯊꯨꯡꯕ ꯎꯄꯥꯜꯅꯤ. ꯎꯄꯥꯜ ꯑꯗꯨꯗ ꯃꯌꯥ ꯊꯧꯕ ꯕ꯭ꯂꯦꯗ ꯑꯃꯅ ꯈꯤꯇꯪ ꯂꯦꯜꯂꯒ ꯎ ꯑꯗꯨꯒꯤ ꯃꯍꯤ ꯊꯣꯛꯂꯛꯄ ꯑꯗꯨ ꯄꯥꯇ꯭ꯔ ꯑꯃꯗ ꯇꯥꯍꯜꯂꯤ. ꯍꯦꯟꯊꯣꯏ ꯑꯗꯨ ꯃꯥꯛꯁꯅꯆꯤꯡꯕ ꯃꯁꯥꯗꯨꯗ ꯁꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯔꯦꯗꯤꯗ ꯂꯩꯈ꯭ꯔꯦ. ꯎꯄꯥꯜ ꯑꯗꯨꯒꯤ ꯃꯍꯤ ꯑꯗꯨ ꯏꯁꯤꯡꯒꯨꯝꯅ ꯏꯔꯨ ꯂꯨꯏ. ꯄꯥꯇ꯭ꯔ ꯑꯗꯨꯒꯤ 5 ml ꯐꯥꯎꯕ ꯌꯧꯍꯜꯂꯤ. ꯃꯈꯣꯏꯅ ꯄꯨꯔꯛꯈꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯏ. ꯀꯦꯃꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯦꯁꯤꯗꯀꯤ ꯑꯣꯏꯕ ꯃꯍꯤ ꯑꯗꯨꯒꯤ ꯗ꯭ꯔꯣꯞ 3 ꯇꯥꯍꯜꯂꯤ. ꯑꯦꯁꯤꯗ ꯑꯗꯨ ꯍꯥꯞꯄ ꯂꯣꯏꯔꯗꯨꯅ ꯄꯥꯇ꯭ꯔ ꯑꯗꯨ ꯈꯔꯗꯤ ꯅꯤꯛꯏ. ꯑꯅꯤꯗꯨꯒꯤ ꯃꯤꯛꯁ ꯇꯧꯈꯤꯕ ꯑꯗꯨꯅ ꯏꯁꯤꯡꯒꯨꯝꯅ ꯏꯔꯨ ꯂꯨꯔꯝꯕ ꯑꯗꯨ ꯗꯤꯞ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯃꯆꯨ ꯑꯣꯜꯂꯛꯏ. ꯑꯗꯨ ꯎꯕꯗ ꯍꯦꯟꯊꯣꯏꯅ ꯍꯥꯏꯔꯛꯏ. ꯔꯣꯍꯤꯠ, ꯃꯁꯤꯒꯤ ꯎꯄꯥꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯑꯗꯨꯃꯛ ꯊꯣꯛꯂꯦ. ꯔꯣꯍꯤꯠꯅ ꯍꯥꯏꯔꯛꯏ. ꯐꯔꯦ, ꯑꯗꯨꯗꯤ ꯎꯄꯥꯜ ꯑꯁꯤꯒꯤ ꯃꯍꯤ ꯑꯗꯨ ꯂꯧꯔꯣ. ꯑꯗꯨꯒ ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯥꯗ ꯑꯩꯈꯣꯏꯒꯤ ꯂꯦꯕꯣꯔꯦꯇꯔꯤꯗ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯊꯔꯁꯤ. ꯃꯍꯤ ꯑꯁꯤꯒꯤ ꯁꯤꯖꯤꯟꯅꯐꯝ ꯑꯗꯣ ꯀꯨꯞꯊꯅ ꯀꯩꯗ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯑꯥꯗ ꯌꯧꯔꯒ ꯌꯦꯡꯂꯁꯤ. ꯑꯐꯕ ꯎꯅꯦ ꯍꯥꯏꯕꯗꯤ ꯈꯪꯂꯤꯗꯅ ꯑꯩꯈꯣꯏ. ꯁꯣꯝꯗ ꯁꯟꯇꯣꯁꯁꯨ ꯑꯁꯨꯝ ꯀꯣꯏꯅ ꯌꯦꯡꯂꯛꯄꯅ ꯈꯨꯜ ꯑꯃꯗꯤ ꯎꯔꯝꯃꯤ. ꯈꯨꯜ ꯑꯗꯨ ꯃꯤ ꯂꯩꯕꯒꯤ ꯃꯑꯣꯡꯗꯤ ꯑꯣꯏꯗ꯭ꯔꯦ. ꯍꯥꯟꯅꯒꯤ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤ. ꯉꯁꯥꯏꯒꯤ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯗꯨ ꯈꯨꯜ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯕ ꯑꯗꯨ ꯎꯔꯝꯃꯤ.
Santos adu wakhal amada leirami mamang matamgi wari amada ngahak leiruri haiba khangi. Santos magi phamungdagi hawlaktuna magi kagi storage room da changai. Mamit aduna posak amabu kanna thiri. Mana sumna thirakpana khaw amabu urami. Adudagi diary amabu lokthorei. Diary adu paraga room adudagi tholai. Santos magi bed mathakta phamnaga diary adugi ahanba makhum adu hangdoi. Aigi ayaba yawda aigi thamogi pawdum iriba aigi thamogi diary asibu pabigano. Irammiba mayek adu uraga Santos momominok tamlai masa khangda. Amuk mathangi laimai adu hangdoi. Photo ama mamang chebang aduda napsin badu urami. Photo adu tamna chebang adudagi dagi lauthoi aduga karino haibadu yengli. Nupi amaga nupa amaga lepminaraga kapa photo ni. Nupa adugi masak adu ubada. Santos ti ngakpana masa adu kainom tawkhre. Photo aduda mamit adu chongthokpi phaw munna yengsilai. Santos masinda tamna sondokhi. Rohit. Asuna sum lakpana mina changba ngamnadrawa chingyadugi lambi macha ama leiriba aduda langlen amadi mani changkhre. Langlen amadi mani makhoi anigi matau adu yengliba Rohiti angakpa haibadu oikhre. Kari matongna haiba phaw khangdre ngasigi numit asibu karino haibadu yaukhre. Rohit kirasukina makhoi anigi tung inaba lepte kina changlakpana langlen amadi mani makhoi anina tawramiba adu Rohina ure. Anglengi makutta utub ama pairaga manigi makokta thombai toramba adudadi Rohit tu chungkhibani. Rohit mani tamna chensilaktuna manibu laktana inthoi adubu langlena pairaga thomna iba utub adunadi Rohit ki makokta thomkhre. Adubu manidi wakhal tahore ngasai makhai manibu thamaiduna purakhibani. Langlena hojikti mani wakhal labanina tunghalna yenglai. Adubu Rohitna lairamiba phibam adu ubada manidi swai laukhre. Manidu Rohit ki manak tamna chensilakpa aduga Rohit adu kongkhattuna mafam adudagi chenthoknaba hotnai. Adubu manigi makhong adu miyoi amana paisinduna thamkhibaga manakhre lengba otpa ngamlamde. Langlen adu makhoi anigi matau adu ubada yenglaga hauna nolai. Yum adugi manungdana nupi adu haraugadra kapkadra haiba khangdre. Silaima Yaisna amadi bebe makhoi ahumgi saktam adu ubada karino khangdaba amadi masada phawrammi. Saktam adu urabada nupi adu adwaigi akoiba aduda koini yenglai khara chathoaga leirami laimai makhada khara tharaba lairik ama adugi manakta changsilaktuna lairik adu lokhatli aduga jaga amada phamthaduna lairik adu panaba tawroi. Manina hari Langlen aikhoina nafamda kari lankhre aikhoi natrasu nangi hek napuroibabu hatpa ngamlaba nangbu karamba nupino. Langlen harauna leiri manina hairiba wadu tabada harauramba adu chapleptuna angangba machu kana mitudagi thauraba mityengna manida sangtrik yenglai. Kanagi ipuroiba karigi landaba nakhoibu tumna hatlaga aigi thawai asina penba haibadu oirani. Adugini aigi thawai asina nakhoibu hatnaba hotnariba. Langlengi saktamda leiramiba saktam adu magi asengba saktamda onthoklai. Nupi adugi orakliba phibam adu ubada manidi mihul swai lauba haibadu oikhre. Akiba phanglaba saktam adu ubada manidi wanthadi haibada ngaire. Masa adu tumina leikre. Adubu somdana amaiba chingoi adu kari tawne haiba phaw masa adu karim khangdre. Magi lagi thoram adu loisinduna tawbam khangda laining thogi kara chatlaga lei. Amaiba chingoi ba wakhal thoktre. Santos photo aduda mamit aniduna chongthokpi phaw yenglambadagi laithoraktuna diary da amu onsilai. Atoppa laimai amu hangdo maming ama chaungna tharami laimai aduda Santos masin thokna pathorai. Ningtharla aigi punsida ahanba thengnakiba nungsibani. Aigi nungsiba yambung puren. Mana khangba khangdaba aigi di nungsibani. Nangna aigi thamoigi mapu oiribani. Nangna yambung puren. Wahai asi paba loibaga amung anauba chebang amu hangdorai. Asumna irami 2015 first semester MEU. Nongthanga manhare Ningtharla su mi amana koubai makhol tai haiduna kanano haina yenglai. Adubu leiramiba misak adu ubada bit kalone hankhre haiduna hainingda. Karira
ꯔꯤꯞꯁꯟ ꯍꯥꯏꯔꯦ ꯅꯤꯡꯊꯔꯂꯥ ꯑꯩꯒꯤ ꯃꯔꯨꯞ ꯅꯣꯡꯊꯥꯡꯅ ꯅꯪꯕꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯕꯅꯦ ꯅꯪ ꯀꯔꯤ ꯈꯟꯕ꯭ꯔꯥ ꯅꯤꯡꯊꯔꯂꯥꯅ ꯑꯩ ꯃꯥꯄꯨ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯩ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯤꯌꯣ ꯔꯤꯞꯁꯟꯅ ꯅꯤꯡꯊꯔꯂꯥ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩꯒꯤ ꯃꯔꯨꯞꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯑꯍꯣꯡꯕ ꯂꯩꯕꯤꯔꯣꯏꯀꯣ ꯅꯤꯡꯊꯔꯂꯥꯅ ꯌꯥꯝꯅ ꯇꯥꯅꯤꯡꯇ꯭ꯔꯦꯀꯣ ꯂꯦꯞꯄꯤꯌꯨ ꯑꯗꯨꯋꯥꯏꯗ ꯇꯥꯞꯄ ꯉꯝꯕꯒꯤ ꯊꯧꯅꯥ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯂꯩꯇ꯭ꯔꯦ ꯏꯐꯝꯇ ꯋꯥꯍꯩ ꯑꯁꯤꯈꯛ ꯍꯥꯏꯔꯝꯗꯨꯅ ꯅꯤꯡꯊꯔꯂꯥ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯅꯣꯡꯊꯥꯡ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯤꯞꯁꯟ ꯌꯥꯅꯤꯗ ꯇꯞꯅ ꯁꯨꯝ ꯇꯧꯁꯤ ꯊꯕꯛꯁꯦ ꯑꯩ ꯅꯤꯡꯊꯔꯂꯥꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯌꯥꯝꯅ ꯑꯣꯏꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯀꯥꯎꯕ ꯉꯝꯗꯕꯅꯤ ꯅꯣꯡꯊꯥꯡꯉꯝꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯊꯦꯟꯗꯨꯡꯅ ꯍꯥꯏꯔꯛꯄꯅꯤ ꯅꯣꯡꯊꯥꯡ ꯑꯗꯨꯗ ꯀꯥ ꯍꯦꯟꯖꯤꯟꯅ ꯈꯜꯅꯨꯗ ꯅꯨꯄꯤꯕꯨ ꯃꯥ ꯃꯇꯣꯟꯇꯔꯣ ꯅꯨꯄꯤ ꯌꯥꯝꯃꯤ ꯀꯩꯗꯧꯒꯦ ꯑꯃ ꯑꯃꯨꯛ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏꯅ ꯍꯥꯏꯅꯒꯦ ꯚꯥꯏ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯑꯉꯛꯄꯅꯤ ꯃꯤꯒꯤ ꯈꯪꯅꯕ ꯂꯩ ꯈꯪꯅ ꯈꯪꯅ ꯑꯩꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯑꯉꯛꯄ ꯐꯥꯎꯗ ꯐꯔꯦꯁꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯩ ꯅꯨꯄꯥꯅꯤ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯅꯕ ꯑꯩ ꯇꯧꯒꯦ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯋꯥꯍꯩꯁꯤ ꯈꯛꯅꯦ ꯍꯥꯏꯅꯔꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯋꯣꯏꯕ ꯅꯨꯄꯤꯒ ꯑꯣꯏꯔꯗꯤ ꯏꯕꯨꯡꯉꯣ ꯅꯪ ꯆꯟꯅꯔꯣꯍꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦꯕ ꯅꯪꯅ ꯁꯨꯝ ꯂꯣꯏꯁꯤꯜꯂꯤꯑꯦꯅ ꯍꯥꯏꯅ ꯇꯧꯔꯤꯗꯣ ꯄꯦꯜꯂꯦꯀꯣ ꯑꯩ ꯑꯋꯣꯏꯕ ꯅꯨꯄꯤꯒ ꯑꯣꯏꯔꯗꯤ ꯏꯕꯨꯡꯉꯣ ꯅꯪ ꯆꯟꯅꯔꯣꯍꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦꯕ ꯅꯪꯅ ꯁꯨꯝ ꯂꯣꯏꯁꯤꯜꯂꯦꯅ ꯍꯥꯏꯗꯅ ꯁꯨꯝ ꯇꯧꯔ ꯂꯩꯔꯤꯁꯦ ꯑꯁ ꯄꯦꯜꯂꯕꯅꯦ ꯑꯩ ꯔꯣꯅꯥꯅ ꯍꯥꯏꯔꯛꯏ ꯑꯁ ꯅꯪꯅꯤ ꯀꯩꯗꯧꯒꯦ ꯅꯇꯨꯗꯣ ꯀꯅꯥꯅꯁꯨ ꯀꯣꯏꯒꯦ ꯍꯥꯏꯔꯝꯃꯣꯏꯀꯣ ꯇꯞꯅ ꯇꯧꯁꯤꯕ ꯌꯥꯔꯦ ꯅꯪ ꯂꯩꯍꯧꯔꯒꯦꯔꯥ ꯄꯨꯔꯦꯟ ꯅꯪ ꯁꯤꯗꯤꯕ ꯑꯁ ꯀꯃꯥꯏ ꯍꯥꯏꯅꯅꯤ ꯍꯣ ꯌꯥꯔꯦ ꯀꯩꯝ ꯍꯥꯏꯔꯨꯅꯨ ꯌꯥꯔꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯀ꯭ꯂꯥꯁ ꯂꯩꯌꯦꯕ 9:40 AM ꯑꯩꯅ ꯅꯪꯗꯧ ꯃꯥꯟꯗꯦꯅ ꯉꯁꯥꯏꯗꯒꯤ ꯏꯁꯧ ꯂꯥꯡꯉꯤꯁꯦ ꯈꯪꯉꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯕ꯭ꯔꯥ ꯑꯗꯣ ꯅꯣꯏ ꯁꯥꯏꯒ ꯄꯨꯟꯅ ꯅꯨꯡꯁꯤꯕꯤ ꯈꯨꯜꯗ ꯆꯠꯂꯨꯕꯗꯤ ꯌꯥꯕꯅꯤꯀꯣ ꯌꯥꯏ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯆꯠꯂꯁꯤ ꯍꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯅꯤ ꯑꯗꯨꯁꯨ MU ꯇꯝꯅ ꯂꯥꯛꯏ ꯑꯁꯨꯝꯅ MU ꯌꯧꯔꯗꯨꯅ ꯃꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯆꯪꯉꯛꯏ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯗ ꯈꯣꯏꯔꯤ ꯇꯧꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯌꯥꯝꯕꯨꯡ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯗꯨꯅ ꯄꯨꯔꯦꯟ ꯑꯗꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯌꯦꯡꯂꯛꯏ ꯂꯤꯂꯤ ꯇꯞꯅ ꯂꯥꯛꯑꯣ ꯇꯨꯁꯤꯟꯅꯤꯌꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯎꯅꯔꯝꯃꯤ ꯔꯣꯅꯥꯅ ꯍꯥꯏꯔꯛꯏ ꯑꯁ ꯑꯩꯈꯣꯏ ꯀꯧꯕꯤꯔꯛꯅꯕ ꯃꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯆꯠꯈ꯭ꯔꯒꯦ 9:40 ꯀ꯭ꯂꯥꯁ ꯂꯩ ꯍꯧꯖꯤꯛ 9:30 ꯆꯠꯂꯦ ꯑꯩꯗꯤ ꯆꯪꯉꯝꯃꯒꯦꯀꯣ ꯂꯥꯛꯑꯣꯅꯦ ꯅꯪꯁꯨ ꯃꯁꯤꯗꯤ ꯆꯪꯉꯣ ꯌꯥꯔꯦ ꯅꯪ ꯀꯣ ꯌꯥꯝ ꯋꯥꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯌꯥꯝꯁꯨ ꯄꯛꯁꯤꯜꯂꯛꯇ꯭ꯔꯦ ꯔꯣꯅꯥꯟ ꯅꯣꯡꯃꯤ ꯇꯧꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯂꯤꯂꯤ ꯆꯪꯉꯦꯀꯣ ꯆꯪꯈ꯭ꯔꯦ ꯔꯣꯅꯥꯜꯁꯨ ꯂꯝꯕꯤꯗꯅꯤ ꯅꯤꯡꯊꯔꯂꯥꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯔꯣꯅꯥꯜ ꯌꯥꯝꯕꯨꯡ ꯄꯨꯔꯦꯟꯗꯤ ꯂꯥꯛꯇ꯭ꯔꯕ꯭ꯔꯥ ꯅꯤꯡꯊꯔꯂꯥ ꯂꯥꯛꯑꯦ ꯃꯄꯥꯜꯗ ꯂꯩꯍꯧꯔꯤꯕꯅꯤ ꯑꯩꯗꯤ ꯆꯪꯉꯝꯃꯒꯦ ꯍꯥꯏꯅ ꯆꯪꯉꯛꯑꯕ ꯅꯠꯇꯦ ꯅꯣꯏꯕꯨ ꯁꯤꯗꯗꯤ ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯨ ꯅꯠꯇꯦ ꯀꯅꯥ ꯉꯥꯏꯔꯝꯃꯤꯅꯣ ꯅꯤꯡꯊꯔꯂꯥ ꯈꯨꯝꯐꯝ ꯑꯃ ꯈꯪꯗꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯅꯤꯡꯉꯝꯂꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯁꯨꯝ ꯂꯥꯛꯑꯝꯕꯅꯦ ꯑꯩꯒꯤ ꯈꯨꯜꯖꯥꯒꯤ ꯏꯕꯨꯡ ꯇꯝꯃꯦ ꯑꯗꯨꯒꯤ ꯃꯅꯥꯛ ꯂꯥꯛꯑꯝꯕꯅꯦ ꯔꯣꯅꯥꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯀ꯭ꯂꯥꯁ ꯂꯩꯔꯤ ꯑꯗꯨꯅ ꯆꯪꯉꯝꯃꯒꯦꯀோ ꯅꯤꯡꯊꯔꯂꯥ ꯑꯃꯗꯤ ꯅꯤꯡꯉꯝꯂꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯍꯦꯛ ꯊꯣꯛꯂꯛꯄ ꯑꯗꯨꯗꯗꯤ ꯎꯔꯦ ꯄꯨꯔꯦꯟ ꯑꯃꯗꯤ ꯂꯤꯂꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯗꯨ ꯅꯤꯡꯊꯔꯂꯥ ꯃꯁꯥ ꯈꯪꯗ ꯇꯞꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ ꯍꯥꯏꯅꯔꯨꯕ ꯇꯧꯗ ꯂꯤꯂꯤꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯌꯥꯝꯄꯨꯡ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯤꯔꯥꯏꯒꯤ ꯍꯦꯛ ꯈꯟꯕꯤꯔꯕ ꯑꯩꯗꯤ ꯅꯃꯥꯡꯗ ꯁꯤꯕꯤꯅꯤ ꯈꯪꯉꯨ ꯄꯨꯔꯦꯟꯅ
ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯅꯪꯒꯤꯅꯦ ꯅꯪꯒꯤ ꯑꯗꯣ ꯀ꯭ꯂꯥꯁ ꯆꯪꯉꯁꯦ ꯑꯩ 9:40ꯗ ꯀ꯭ꯂꯥꯁ ꯂꯩꯌꯦ ꯂꯤꯂꯤꯅ ꯆꯪꯄꯤꯈ꯭ꯔꯣ ꯑꯩꯁꯨ ꯆꯪꯄꯤꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯅꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯆꯪꯅꯈ꯭ꯔꯦ ꯑꯅꯤ ꯑꯗꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕ ꯅꯤꯡꯊꯔꯂꯥꯗꯤ ꯃꯇꯥꯏ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯅꯤꯡꯊꯔꯂꯥ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯁꯨ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕ ꯂꯩꯇꯕꯅꯤ ꯀꯅꯥꯁꯨ ꯈꯪꯗꯕꯅꯤ ꯅꯪꯒ ꯃꯥꯒ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯏꯗꯤ ꯈꯟꯖꯤꯜꯂꯨꯅꯨꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯔꯂꯥꯕꯨ ꯋꯥꯈꯜ ꯈꯔ ꯆꯥꯎꯊꯣꯛꯆꯅꯕ ꯅꯤꯡꯉꯝꯂꯥꯅ ꯇꯧꯕꯤꯔꯤ ꯊꯦꯟꯗꯨꯡꯅ ꯍꯥꯏꯔꯛꯏ ꯅꯣꯡꯊꯥꯡ ꯍꯧꯖꯤꯛ ꯀꯃꯥꯏ ꯇꯧꯁꯦ ꯍꯥꯏꯅꯣ ꯅꯤꯡꯊꯔꯂꯥꯗꯨ ꯂꯧꯔꯁꯦ ꯔꯤꯞꯁꯟꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯅꯪꯁꯨ ꯑꯃꯗꯤ ꯍꯥꯏꯔꯣꯅꯦ ꯁꯨꯝ ꯈꯟꯇꯨꯅꯇ ꯂꯩꯔꯨꯅꯨ ꯅꯣꯡꯊꯥꯡ ꯑꯃꯅ ꯍꯥꯏꯔꯛꯏ ꯚꯥꯏ ꯑꯩ ꯃꯥꯕꯨꯗꯤ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯑꯩ ꯃꯐꯝꯗ ꯑꯋꯥꯕꯗꯤ ꯄꯤꯅꯤꯡꯗꯦ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯗ ꯈꯨꯗꯨꯝ ꯆꯟꯕ ꯄꯥꯝꯃꯤ ꯔꯤꯞꯁꯟꯅ ꯍꯥꯏꯔꯛꯏ ꯑꯁ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯅꯤ ꯑꯁ ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯋꯥ ꯅꯠꯇ꯭ꯔꯦꯗ ꯅꯪꯉꯣꯟꯗ ꯁꯨꯛꯌꯥ ꯌꯥꯗꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯪꯅ ꯀꯔꯝ ꯌꯥꯍꯟꯒꯦꯔꯥ ꯑꯣꯏꯔꯣꯏꯇ ꯑꯗꯨ ꯌꯥꯅꯤꯗ ꯑꯗꯨꯏꯗꯤ ꯑꯗꯨꯗ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ ꯊꯦꯟꯗꯨꯡꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯍꯣꯏ ꯅꯪꯒꯤ ꯅꯇꯧꯗꯣ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯄꯨꯔꯦꯟ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ ꯍꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯍꯧꯒꯠꯂꯣ ꯅꯨꯃꯤꯠꯁꯦ ꯋꯥꯇꯣꯟ ꯌꯧꯈ꯭ꯔꯦ ꯑꯩꯅ ꯏꯆꯥ ꯑꯃꯈꯛ ꯌꯥꯎꯖꯕꯁꯦ ꯀꯗꯣꯝꯗꯒꯤ ꯌꯥꯎꯔꯛꯏꯅꯣ ꯈꯪꯗ꯭ꯔꯦ ꯄꯨꯔꯦꯟꯁꯨ ꯇꯞꯅ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯈꯠꯂꯛꯇꯨꯅ ꯍꯩꯅꯤꯡꯗꯅ ꯍꯥꯏꯔꯛꯏ ꯑꯁ ꯀꯩꯅꯣ ꯏꯃꯥ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯃꯥꯁꯦ ꯇꯨꯝꯕꯁꯤꯐꯥꯎ ꯍꯦꯛ ꯋꯥ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ ꯀꯩꯅꯣꯝꯃ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯋꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯥꯗꯨ ꯌꯥꯝ ꯊꯨꯅ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯏ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯕꯨꯂꯦꯠ ꯑꯗꯨ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕ ꯃꯌꯥꯝꯁꯦ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯄꯦꯜꯂꯦꯀꯣ ꯑꯩ ꯄꯦꯜꯂꯦ ꯍꯥꯏꯔꯤꯁꯤꯅꯤ ꯄꯨꯔꯦꯟꯁꯨ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯌꯧꯔꯝꯃꯤ ꯃꯥꯅ ꯂꯥꯛꯏꯕ ꯃꯐꯝ ꯑꯗꯨ ꯕꯨꯂꯦꯠ ꯑꯗꯨꯗꯩ ꯀꯨꯝꯊꯔꯛꯇꯨꯅ ꯂꯤꯂꯤ ꯁꯥꯎ ꯌꯥꯗꯦ ꯑꯩ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯌꯥꯝꯄꯨꯡ ꯅꯪꯅꯕꯨ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯉꯟꯅ ꯂꯥꯛꯄ ꯌꯥꯎꯔꯒꯦ ꯑꯁ ꯌꯥꯗ ꯇꯧꯔꯤꯅꯤ ꯂꯥꯛꯑꯣ ꯌꯥꯔꯦ ꯊꯦꯡꯈ꯭ꯔꯦ ꯃꯇꯝꯁꯦ ꯇꯥꯃꯣ ꯔꯣꯅꯥꯜꯁꯨ ꯉꯥꯏꯇꯨꯅ ꯂꯩꯔꯝꯃꯅꯤ ꯆꯠꯄꯤꯈ꯭ꯔꯁꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯕꯥꯃꯣꯟ ꯂꯩꯀꯥꯏ ꯇꯝꯅ ꯂꯥꯛꯏ ꯔꯣꯅꯥꯜꯒꯤ ꯌꯨꯝꯁꯨ ꯌꯧꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ ꯁꯨꯃꯥꯡꯗ ꯂꯩꯔꯝꯕ ꯔꯣꯅꯥꯜꯅ ꯅꯣꯏ ꯑꯣꯏꯅ ꯂꯥꯛꯑꯕ ꯄꯨꯔꯦꯟ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯑꯩꯈꯣꯏ ꯉꯥꯏꯔꯝꯅꯤ ꯈꯪꯕ ꯑꯗꯨꯅ ꯂꯥꯛꯑꯕ ꯑꯗꯨꯝ ꯅꯪꯅꯕꯨ ꯑꯩꯈꯣই ꯅꯣꯡꯃꯇ ꯍꯧꯕ ꯂꯥꯛꯈ꯭ꯔꯕꯣ ꯏꯁ ꯍꯥꯠꯂꯦꯍꯦ ꯅꯪꯁꯨ ꯅꯇꯨ ꯃꯃꯥꯡꯁꯤꯗ ꯈꯔ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯑꯁ ꯌꯥꯄꯤꯔꯦꯅꯦ ꯂꯥꯛꯄꯤꯔꯣꯅꯦ ꯆꯠꯄꯤꯈ꯭ꯔꯁꯦ ꯍꯣꯔꯦꯟ ꯊꯦꯡꯇꯅꯕ ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯂꯝꯕꯤꯗ ꯂꯨꯁꯤꯁꯨ ꯂꯧꯕꯤꯔꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯆꯠꯈ꯭ꯔꯦ ꯅꯨꯡꯁꯤꯕꯤ ꯈꯨꯜꯗ ꯈꯨꯜ ꯑꯁꯤ ꯃꯩꯇꯩ ꯑꯃꯗꯤ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯕ ꯈꯨꯜ ꯑꯃꯈꯛꯅꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯨꯡꯁꯤꯕꯤ ꯈꯨꯟ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕꯅꯤ ꯁꯤꯅꯥꯏ ꯈꯨꯅꯧ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯆꯤꯡ ꯑꯗꯨꯒꯤ ꯃꯈꯥ ꯑꯗꯣꯝꯗ ꯂꯩꯕ ꯈꯨꯜꯅꯤ ꯂꯝꯕꯤꯗꯤ ꯇꯣꯉꯥꯟ ꯂꯩꯔꯝꯃꯤ ꯁꯤꯅꯥꯏ ꯈꯨꯅꯧꯅ ꯂꯝꯕꯤ ꯑꯃꯗ ꯅꯨꯡꯁꯤꯕꯤ ꯈꯨꯜꯒꯤꯅ ꯂꯝꯕꯤ ꯑꯃꯗ ꯆꯠꯂꯝꯃꯤ ꯈꯨꯜ ꯑꯅꯤꯒꯤ ꯃꯌꯥꯏꯗ ꯆꯤꯡ ꯑꯗꯨꯅ ꯃꯔꯛꯇ ꯂꯩꯔꯝꯃꯤ ꯔꯣꯅꯥꯅ ꯍꯥꯏꯔꯛꯏ ꯏꯁ ꯅꯣꯏꯒꯤ ꯈꯨꯟꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯖꯥꯠꯅꯤꯅ ꯂꯨꯁꯤꯅ ꯂꯤꯂꯤ ꯅꯣꯏꯒꯤ ꯈꯨꯜꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯦꯅꯦ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯏꯪꯄꯅꯦ ꯌꯥꯝꯅ ꯏꯪꯄꯅꯦ ꯑꯗꯨꯏꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯐꯖꯕ ꯑꯗꯨ ꯀꯣꯏꯅ ꯌꯦꯡꯍꯟꯗꯨꯅ ꯄꯨꯔꯝꯃꯤ ꯀꯣꯏꯕ ꯌꯥꯕ ꯀꯌꯥ ꯀꯣꯏꯔꯨꯔꯦ ꯆꯠꯄ ꯌꯥꯕ ꯀꯌꯥ ꯆꯠꯂꯨꯔꯦ
ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯑꯃꯨꯛ ꯏꯝꯐꯥꯜꯗ ꯍꯜꯂꯛꯏ꯫ ꯊꯦꯟꯗꯨꯡꯅ ꯍꯥꯏꯔꯛꯏ, ꯔꯤꯞꯁꯟ, ꯅꯣꯡꯊꯥꯡꯒꯤ ꯋꯥ ꯁꯨꯝ ꯇꯥꯔ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯅꯤꯡꯊꯂꯥꯁꯦ ꯍꯦꯛꯇ ꯐꯥꯔꯒ ꯆꯞ ꯆꯥꯅ ꯈꯪꯍꯜꯂꯁꯤꯕ꯫ ꯔꯤꯞꯁꯟ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯀꯣ ꯑꯗꯨ ꯈꯟꯕꯤꯕꯅꯤꯅꯦ꯫ ꯑꯗꯨꯅ ꯑꯐꯕ ꯑꯣꯏꯔꯅꯤ꯫ ꯑꯗꯨ ꯍꯦꯛꯇ ꯇꯧꯔꯁꯦ꯫ ꯀꯣꯂꯦꯖ ꯃꯇꯝꯅꯤ꯫ ꯅꯤꯡꯊꯂꯥꯅ ꯍꯥꯏꯔꯛꯏ, ꯌꯥꯝꯕꯨꯡ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯪꯅ ꯑꯦꯛꯁꯦꯞ ꯇꯧꯕ ꯇꯧꯗꯕꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧꯕꯤꯌꯨ꯫ ꯑꯩꯗꯤ ꯌꯥꯝꯕꯨꯡꯕꯨ ꯅꯨꯡꯁꯤꯕꯅꯦ꯫ ꯄꯨꯔꯦꯟ ꯍꯥꯏꯔꯛꯏ, ꯅꯤꯡꯊꯂꯥ, ꯑꯁ ꯅꯪ ꯈꯔ ꯊꯦꯡꯈ꯭ꯔꯦ꯫ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ꯫ ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ ꯑꯩꯒꯤ ꯈꯟꯖꯕ ꯃꯤꯑꯣꯏ ꯂꯩ꯫ ꯑꯗꯨꯅ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯅꯨꯀꯣ꯫ ꯋꯥꯍꯩ ꯑꯁꯤꯈꯛ ꯍꯥꯏꯔꯝꯗꯨꯅ ꯄꯨꯔꯦꯟꯗꯤ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯂꯥꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯞꯅꯤꯡꯕ ꯀꯌꯥꯗꯨ ꯇꯞꯅ ꯐꯥꯊꯖꯩ꯫ ꯀꯔꯤꯅꯨꯡꯒꯤ ꯍꯥꯏꯖꯔꯨꯕꯅꯣ ꯍꯥꯏꯕꯗꯨ ꯌꯧꯏ꯫ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯆꯠꯂꯤꯕ ꯑꯗꯨꯒꯤ ꯇꯥꯟꯖꯥ ꯂꯧꯔꯗꯨꯅ ꯅꯥꯀꯟꯗꯒꯤ ꯊꯧꯖꯤꯜꯂꯛꯈꯤꯕ ꯒꯥꯔꯤ ꯑꯗꯨꯅ ꯈꯨꯠꯂꯩ ꯊꯨꯅ ꯅꯤꯡꯊꯂꯥꯕꯨ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯁꯤꯟꯅꯥꯏ ꯈꯨꯅꯧ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯈꯔ ꯀꯣꯝꯕ ꯖꯒꯥꯗ ꯆꯤꯡ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨ ꯊꯧꯒꯠꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯊꯥꯡꯉꯝꯕꯁꯨ ꯌꯨ ꯉꯥꯎꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯊꯥꯡꯉꯝꯕꯅ ꯍꯥꯏꯔꯛꯏ, ꯅꯤꯡꯊꯂꯥ, ꯅꯪꯅ ꯄꯨꯔꯦꯟꯕꯨ ꯅꯨꯡꯁꯤꯕ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ, ꯑꯗꯨꯕꯨ ꯄꯨꯔꯦꯟꯅ ꯅꯪ ꯌꯥꯗꯕ, ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯌꯥꯗꯕ꯫ ꯅꯪꯅ ꯑꯩ ꯄꯥꯝꯗ꯭ꯔꯤꯁꯦ ꯀꯗꯥꯏꯗꯅꯣ? ꯑꯩꯅ ꯉꯥꯎꯁꯤꯟꯅꯕ ꯃꯤꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯪ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯇꯥꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯊꯥꯡꯅ ꯅꯤꯡꯊꯂꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗ ꯅꯤꯡꯊꯂꯥꯒꯤ ꯃꯐꯤ ꯐꯥꯎꯕ ꯃꯈꯨꯠꯅ ꯁꯦꯒꯥꯏꯕ ꯇꯧꯔꯛꯏ꯫ ꯅꯤꯡꯊꯂꯥ ꯏꯉꯛꯉꯛꯏ꯫ ꯃꯁꯤꯔꯥ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤ? ꯅꯪꯗꯤ ꯑꯩꯒꯤ ꯏꯁꯥꯁꯦ ꯄꯥꯝꯃꯤꯕ ꯑꯣꯏꯔꯦ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯈꯨꯠ ꯆꯜꯂꯕꯅꯤꯅ ꯅꯪꯅ ꯑꯩꯕꯨ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯪ ꯂꯦꯝꯅꯗꯤ ꯊꯥꯔꯣꯏ ꯍꯥꯏꯕꯁꯤ ꯀꯥꯎꯅꯨꯀꯣ꯫ ꯅꯤꯡꯊꯂꯥꯅ ꯋꯥꯀꯠꯂꯤꯕ ꯑꯗꯨ ꯅꯤꯡꯊꯤꯅ ꯇꯥꯗ ꯃꯥꯒꯤ ꯑꯄꯥꯝꯕꯅ ꯍꯦꯜꯂꯗꯨꯅ ꯃꯅꯤꯡ ꯇꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯉꯥꯏ ꯔꯤꯞꯁꯟ ꯑꯃꯗꯤ ꯊꯦꯟꯗꯨꯡꯁꯨ ꯌꯥꯎꯔꯤ꯫ ꯅꯤꯡꯊꯂꯥ ꯀꯞꯆꯕ ꯅꯠꯇꯅ ꯀꯔꯤ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯧꯔꯤ ꯑꯃꯅ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯁꯥꯗꯨꯅ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯍꯥꯠꯄꯤꯔꯝꯃꯤ ꯅꯤꯡꯊꯂꯥꯕꯨ꯫ ꯑꯗꯨꯁꯨ ꯃꯤꯠꯂꯨꯗꯩ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯑꯗꯨꯃꯛ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯄ꯭ꯔꯖꯦꯟ ꯗꯦ꯫ ꯉꯁꯥꯏꯗꯒꯤ ꯑꯍꯤꯡ ꯆꯨꯞꯄ ꯗꯥꯏꯔꯤ ꯑꯗꯨ ꯄꯥꯔꯤꯕ ꯁꯟꯇꯣꯁꯇꯤ ꯉꯛꯄꯅ ꯃꯁꯥ ꯑꯗꯨ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ꯫ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯆꯦꯅꯥ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯑꯗꯨꯋꯥꯏꯗ ꯃꯃꯤꯡ ꯑꯃꯈꯛ ꯏꯔꯝꯃꯤ, ꯊꯥꯡꯃꯩ ꯍꯥꯏꯅ꯫ ꯁꯟꯇꯣꯁ ꯀꯅꯥ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡꯗ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯞꯂꯒ ꯑꯉꯥꯎꯕꯒꯤ ꯁꯛꯂꯣꯟꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯗꯨ ꯑꯣꯏꯗꯅꯗꯤ ꯑꯇꯣꯞꯄ ꯃꯤ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯏ꯫ ꯔꯤꯞꯁꯟ ꯌꯨ ꯉꯥꯎꯅ, ꯊꯦꯟꯗꯨꯡ, ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯣ? ꯑꯩꯈꯣꯏꯃꯨꯛ ꯅꯨꯡꯉꯥꯏꯕ ꯀꯅꯥ ꯂꯩꯒꯦ? ꯀꯅꯥꯁꯨ ꯂꯩꯔꯝꯃꯣ꯫ ꯊꯦꯟꯗꯨꯡꯁꯨ ꯉꯥꯎꯔꯤ꯫ ꯃꯥꯅꯤ, ꯃꯥꯏ ꯅꯣꯡꯊꯥꯡ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯃꯅ ꯑꯩꯕꯨ ꯇꯝꯅꯔꯦ, ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯕ ꯌꯥꯔꯔꯣꯏ ꯀꯥꯏꯅ꯫ ꯀꯥꯏꯅꯣ ꯕꯨꯠ ꯏꯕꯦꯝꯃ, ꯀꯥꯏꯅꯣ ꯑꯩꯈꯣꯏꯗꯁꯨ ꯅꯣꯡꯃꯇ ꯇꯝꯅꯧꯗꯅ꯫ ꯑꯅꯤ ꯑꯗꯨ ꯌꯨ ꯉꯥꯎꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯝꯕꯤꯗ ꯉꯥꯎꯔꯤ ꯆꯠꯂꯤꯉꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯗ, ꯔꯤꯞꯁꯟ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯅꯤ ꯑꯗꯨ ꯇꯨꯡ ꯍꯟꯅ ꯁꯠ ꯌꯦꯡꯉꯤ꯫ ꯀꯅꯥꯁꯨ ꯂꯩꯔꯝꯕ ꯎꯗꯦ꯫ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯗꯨ ꯑꯃꯨꯛ ꯏꯁꯩ ꯁꯛꯂꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯃꯈꯨꯠꯇ ꯍꯥꯏꯅ ꯆꯠꯂꯤ꯫ ꯑꯁꯨꯝ ꯆꯠꯂꯤꯉꯩ ꯊꯦꯟꯗꯨꯡꯒꯤ ꯍꯥꯏꯔꯒ ꯆꯠꯂꯤꯕ ꯈꯨꯠ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃꯅ ꯄꯥꯏꯈ꯭ꯔꯦ꯫ ꯊꯦꯟꯗꯨꯡ ꯃꯁꯥ ꯈꯪꯗ ꯃꯤꯍꯨꯜ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯃꯇꯤꯟ ꯑꯗꯨ ꯀꯨꯠ ꯌꯣꯠꯊꯩ, ꯑꯗꯨꯒ ꯇꯨꯡ ꯍꯟꯅ ꯇꯞꯅ ꯌꯦꯡꯂꯛꯏ꯫ ꯑꯍꯥꯡꯕ ꯃꯥꯂꯪ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨ ꯐꯥꯔꯒ ꯂꯩꯔꯝꯃꯤꯕ ꯑꯗꯨ ꯎꯔꯒ ꯍꯦꯟꯈ꯭ꯔꯦ꯫ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯂꯛꯄ꯫ ꯔꯤꯞꯁꯟ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯒꯦ ꯊꯦꯟꯗꯨꯡ? ꯂꯥꯛꯑꯣ ꯆꯠꯂꯁꯦ꯫ ꯚꯥꯏ, ꯑꯩꯒꯤ ꯈꯨꯠꯁꯦ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯈꯪꯗꯦ ꯐꯥꯔꯒ ꯂꯩꯈ꯭ꯔꯦ ꯇꯨ꯫ ꯍꯦꯔ ꯋꯥꯊꯤ ꯇꯧꯅꯨ, ꯂꯥꯛꯑꯣ ꯆꯠꯂꯁꯦ, ꯊꯦꯡꯂꯛꯑꯕꯅꯤ꯫ ꯊꯦꯟꯗꯨꯡꯅ ꯍꯥꯏꯔꯛꯏ, ꯚꯥꯏ, ꯑꯩꯅ ꯍꯥꯏꯁꯦ ꯐꯥꯒꯤ ꯅꯠꯇꯦ꯫
ꯑꯁꯦꯡꯕꯩꯅꯤ ꯔꯤꯞꯁꯟꯁꯨ ꯇꯨꯡꯂꯣꯝꯗ ꯆꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯈꯨꯠ ꯑꯗꯨ ꯐꯥꯔꯒ ꯃꯥꯡꯂꯣꯝꯗ ꯆꯤꯡꯂꯛꯏ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯆꯤꯡꯕ ꯉꯝꯗ꯭ꯔꯦ ꯈꯨꯠ ꯑꯗꯨ ꯔꯤꯞꯁꯟ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯊꯦꯟꯗꯨꯡ ꯑꯗꯨ ꯃꯤꯑꯣꯏ ꯑꯃꯅ ꯑꯁꯨꯝ ꯆꯤꯡꯂꯛꯄꯒꯨꯝ ꯇꯧꯔꯛꯏ ꯚꯥꯏ ꯑꯩ ꯃꯤ ꯑꯃꯅ ꯆꯤꯡꯉꯦ ꯚꯥꯏ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯊꯦꯟꯗꯨꯡꯅ ꯇꯧꯔꯤꯕ ꯑꯗꯨ ꯐꯥꯒꯤꯁꯨ ꯃꯥꯜꯂꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯁꯨꯝ ꯌꯦꯡꯂꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯑꯗꯨꯁꯨ ꯃꯈꯣꯏ ꯂꯩꯀꯥꯏꯗꯅꯤ ꯌꯨꯝ ꯊꯪꯅꯩ ꯊꯦꯟꯗꯨꯡ ꯑꯗꯨ ꯑꯁꯨꯝ ꯆꯤꯡꯂꯝꯕꯗꯒꯤ ꯀꯗꯣꯝꯗꯒꯤ ꯄꯥꯏꯁꯤꯜꯂꯛꯄꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯋꯥ ꯃꯆꯤꯟ ꯇꯨꯝꯂꯨꯕ ꯑꯃꯅ ꯊꯦꯟꯗꯨꯡꯒꯤ ꯃꯕꯨꯛꯇ ꯊꯤꯜꯂꯛꯄ ꯊꯦꯟꯗꯨꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯣꯏꯈ꯭ꯔꯦ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯔꯤꯞꯁꯟ ꯑꯗꯨꯁꯨ ꯇꯧꯔꯛꯏꯕ ꯑꯗꯨ ꯎꯕꯗ ꯃꯁꯥ ꯑꯗꯨ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯋꯥꯟꯊꯈ꯭ꯔꯦ ꯂꯥꯛꯈꯤꯅꯤ ꯃꯇꯝ ꯂꯩꯃ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯃꯥꯒꯤꯗꯤ ꯃꯇꯝ ꯂꯣꯏꯔꯕ ꯃꯤꯁꯛꯅꯤ ꯂꯩꯃ ꯃꯤꯑꯣꯏꯕ ꯑꯇꯣꯞꯄ ꯑꯃꯗ ꯎꯁꯤꯟ ꯇꯧꯔꯒ ꯍꯧꯖꯤꯛꯐꯥꯎ ꯃꯥꯅ ꯂꯩꯔꯤ ꯂꯩꯃ ꯑꯍꯩꯕꯤ ꯑꯃꯥꯏꯕꯤ ꯑꯃꯅꯤ ꯃꯥꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨꯕꯨꯁꯨ ꯍꯥꯠꯈꯤꯅꯤ ꯑꯗꯨꯗ ꯅꯠꯇ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤꯗꯨꯁꯨ ꯍꯥꯠꯈꯤꯅꯤ ꯑꯃꯥꯏꯕꯤ ꯂꯩꯃ ꯍꯥꯠꯄ ꯉꯝꯒꯗꯕ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏ ꯑꯍꯨꯝꯈꯛ ꯂꯥꯛꯈꯤꯅꯤ ꯑꯗꯨꯁꯨ ꯌꯥꯝ ꯋꯥꯅ ꯍꯥꯠꯀꯅꯤ ꯍꯥꯠꯄꯁꯨ ꯄꯥꯛꯅ ꯉꯝꯂꯣꯏ ꯃꯥꯕꯨ ꯍꯥꯠꯅꯕ ꯈꯨꯠꯂꯥꯏ ꯇꯣꯉꯥꯟꯅ ꯂꯩ ꯑꯩꯅ ꯁꯥꯗꯨꯅ ꯊꯝꯂꯝꯕꯅꯤ ꯈꯨꯠꯂꯥꯏ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯃꯥꯏꯕꯤ ꯂꯩꯃꯅ ꯊꯤꯔꯤ ꯐꯪꯈꯤꯔꯣꯏ ꯃꯥꯅ ꯐꯅ ꯊꯤꯔꯕꯁꯨ ꯃꯥꯕꯨ ꯍꯥꯠꯀꯗꯕ ꯅꯨꯃꯤꯠ ꯑꯃꯈꯛ ꯂꯩ ꯑꯗꯨꯗ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯕꯨ ꯍꯥꯠꯄ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯇꯦ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯊꯥꯁꯤ ꯅꯨꯃꯤꯠꯇ ꯂꯩꯃ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯉꯝꯒꯅꯤ ꯃꯥꯕꯨ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯒꯗꯕ ꯑꯗꯨꯗꯤ ꯂꯝꯇꯥ ꯊꯥꯡꯖ ꯑꯍꯥꯟꯕꯗ ꯁꯥꯈꯤꯕ ꯇꯥ ꯑꯗꯨꯅ ꯃꯥꯕꯨ ꯍꯥꯠꯄ ꯉꯝꯒꯅꯤ ꯇꯥ ꯑꯗꯨ ꯑꯩꯅ ꯁꯦꯝꯕ ꯂꯣꯏꯔꯝꯃꯕꯅꯤ ꯑꯗꯨꯕꯨ ꯊꯕꯛ ꯑꯣꯏꯅꯗꯤ ꯄꯥꯡꯊꯣꯛꯄ ꯉꯝꯂꯝꯗ꯭ꯔꯦ ꯇꯥ ꯑꯗꯨ ꯑꯩꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯝꯂꯝꯕꯅꯤ ꯊꯋꯥꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯇꯝ ꯌꯧꯔꯛꯑꯕꯅꯤ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯄꯥꯈ꯭ꯔꯕꯗꯤ ꯂꯩꯃ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯀꯗꯕꯅꯤꯀꯣ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯋꯥꯡꯕꯨꯔꯦꯟ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯕ ꯂꯣꯏꯔꯒ ꯅꯨꯄꯤ ꯑꯗꯨ ꯀꯩꯅꯣꯝ ꯈꯟꯈ꯭ꯔꯦ ꯃꯈꯨꯠ ꯊꯦꯛꯇꯨꯅ ꯅꯨꯃꯤꯠ ꯃꯥꯕꯨ ꯄꯥꯈ꯭ꯔꯦ ꯑꯣ ꯉꯁꯤ ꯑꯗꯨꯗꯤ 6ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯣꯏꯔꯦ ꯌꯥꯝ ꯋꯥꯠꯂꯤꯅꯦ ꯊꯥꯁꯤ ꯃꯥꯕꯨ ꯉꯥꯏꯗꯣꯏꯁꯦ ꯅꯨꯄꯤ ꯑꯗꯨ ꯋꯥꯍꯩ ꯑꯁꯤꯈꯛ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯋꯥ ꯃꯈꯥꯗꯤ ꯇꯥꯈꯤꯗ꯭ꯔꯦ ꯁꯟꯇꯣꯁꯅ ꯍꯥꯏꯔꯦ ꯔꯣꯍꯤꯠ ꯀꯩꯅꯣ ꯅꯪꯅ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯁꯤꯕꯣ ꯑꯁ ꯐꯣꯟ ꯄꯥꯏꯔꯛꯑꯣ ꯁꯟꯇꯣꯁ ꯇꯧꯐꯝ ꯑꯃ ꯈꯪꯗ ꯃꯅꯤꯗꯁꯨ ꯔꯣꯍꯤꯠꯇꯁꯨ ꯐꯣꯟ ꯇꯧꯔꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯄꯥꯏꯔꯛꯇꯦ ꯇꯧꯐꯝ ꯈꯪꯗ ꯑꯁꯨꯝ ꯕꯦꯜꯀꯣꯅꯤꯗ ꯑꯁꯨꯝ ꯊꯣꯛꯂꯛꯏ ꯀꯣꯏꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯅꯤ ꯒꯦꯠ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃꯒꯤ ꯁꯕꯥꯜ ꯃꯥꯟꯕ ꯑꯃꯅ ꯂꯦꯞꯄꯒ ꯂꯩꯔꯤꯕ ꯑꯗꯨ ꯁꯟꯇꯣꯁ ꯍꯦꯛ ꯎꯔꯨꯔꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯛꯏ ꯑꯁꯨꯝ ꯌꯦꯡꯁꯤꯜꯂꯨꯕꯗ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯁꯟꯇꯣꯁꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯁꯟꯇꯣꯁ ꯇꯨꯡꯗ ꯈꯣꯡꯐꯝ ꯈꯔ ꯍꯟꯗꯣꯛꯏ ꯃꯤꯠꯌꯦꯡꯗꯤ ꯍꯣꯡꯕ ꯂꯩꯇꯦ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯕ ꯁꯣꯝꯗ ꯃꯅꯤ ꯇꯞꯅ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯛꯂꯛꯏ ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨ ꯇꯞꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯌꯥꯝꯅ ꯋꯥꯅ ꯀꯧꯔꯛꯏ ꯔꯣꯍꯤꯠ ꯃꯅꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯕꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯈꯔ ꯆꯠꯊꯣꯛꯑꯒ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯇꯥꯔꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯅꯪ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯥ ꯃꯅꯤ ꯇꯨꯡꯗ ꯁꯠ ꯌꯦꯡꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯎꯕꯗꯤ ꯐꯪꯗꯦ ꯌꯨꯝ ꯑꯗꯨꯁꯨ ꯃꯝꯂꯤ ꯇꯧꯔꯤ ꯑꯗꯨꯅ ꯃꯥꯒꯤ ꯇꯨꯡꯗꯒꯤ ꯀꯧꯔꯛꯏꯕ ꯅꯨꯄꯥ ꯑꯗꯨ ꯎꯔꯝꯗꯦ ꯀꯅꯥꯅꯣ ꯅꯪ ꯅꯁꯛꯁꯨ ꯎꯗꯦ ꯑꯩꯅꯤꯅꯦ ꯅꯈꯣꯏꯒꯤ ꯑꯣꯖꯥꯅꯤꯅꯦ ꯆꯤꯡꯂꯣꯏꯕ ꯑꯩꯅꯤꯅꯦ ꯃꯅꯤꯅꯔꯦ ꯑꯣꯖꯥꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯃꯥꯏꯕ ꯆꯤꯡꯂꯣꯏꯕꯅ ꯍꯥꯏꯔꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯈꯪꯂꯦ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯑꯁꯤ ꯇꯧꯕ ꯌꯥꯔꯅꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯈꯪꯂꯦ ꯃꯅꯤꯅ ꯍꯥꯏꯔꯤ ꯑꯣꯖꯥ ꯑꯗꯨꯕꯨ ꯔꯣꯍꯤꯠ ꯑꯃꯗꯤ ꯁꯟꯇꯣꯁ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ ꯑꯗꯨꯗ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ ꯔꯣꯍꯤꯠ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯀꯥꯗ ꯑꯩꯅ ꯍꯤꯗꯥꯛ ꯊꯥꯔꯤ ꯁꯟꯇꯣꯁ ꯑꯗꯨꯁꯨ ꯌꯨꯝꯗ ꯂꯩꯔꯤ ꯉꯍꯥꯟꯗꯩ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯑꯃꯥꯏꯕꯤ ꯂꯩꯃ ꯃꯍꯥꯛꯅ ꯇꯧꯔꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯍꯥꯠꯅꯕ ꯍꯥꯟꯅ ꯇꯧꯕ ꯇꯥꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒ ꯑꯩꯒ ꯑꯃꯨꯛ ꯌꯦꯡꯅꯔꯛꯄ ꯇꯥꯕꯅꯤ ꯃꯥꯡꯈ꯭ꯔꯕ ꯊꯋꯥꯏ ꯑꯍꯨꯝ ꯑꯗꯨ
ꯀꯧꯊꯣꯛꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯂꯩꯃ ꯍꯥꯠꯄ ꯉꯝꯒꯗꯕ ꯊꯋꯥꯏꯗꯤ ꯃꯤꯑꯣꯏꯕ ꯊꯋꯥꯏ ꯑꯍꯨꯝ ꯑꯗꯨꯅ ꯉꯝꯒꯗꯧꯕꯅꯤ ꯑꯇꯩ ꯀꯅꯥꯅꯁꯨ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯉꯝꯂꯣꯏ ꯂꯩꯃ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯃꯄꯨꯅ ꯁꯦꯝꯕꯤꯔꯛꯑꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯁꯤꯅꯥꯏ ꯈꯨꯅꯧ ꯑꯗꯨꯒꯤꯁꯨ ꯋꯥꯔꯤ ꯑꯁꯤꯅ ꯂꯣꯏꯔꯝꯗꯥꯏꯗ ꯈꯨꯜ ꯑꯗꯨꯕꯨ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯍꯥꯟꯅꯒꯨꯝꯅ ꯄꯥꯟꯒꯗꯕ ꯑꯗꯨ ꯍꯥꯏꯒꯅꯤ ꯑꯃꯥꯏꯕꯤ ꯂꯩꯃ ꯍꯥꯟꯅ ꯊꯦꯡꯅꯅꯕ ꯇꯧꯁꯤ ꯀꯨꯏꯔꯔꯣꯏ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯗꯧꯕ ꯃꯅꯤ ꯑꯃꯥꯏꯕ ꯆꯤꯡꯃꯤꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯈꯔ ꯃꯈꯩ ꯈꯪꯂꯕꯁꯨ ꯋꯥꯈꯜ ꯇꯥꯕꯗꯤ ꯉꯝꯂꯝꯗ꯭ꯔꯦ ꯀꯩꯅꯣ ꯑꯣꯖꯥꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯨ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯑꯃ ꯉꯥꯎꯔꯦ ꯑꯃꯥꯏꯕ ꯆꯤꯡꯃꯤꯑꯣꯏꯕꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯈꯪꯂꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯈꯪꯂꯛꯑꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯇꯨꯃꯤꯟ ꯂꯩꯔꯣꯀꯣ ꯑꯁꯨꯝꯅ ꯑꯁꯨꯝ ꯌꯦꯡꯅꯔꯛꯄꯗꯩꯗꯤ ꯈꯪꯂꯛꯑꯝꯃꯤ ꯃꯌꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯟꯇꯣꯁ ꯑꯗꯨ ꯃꯈꯥꯗ ꯈꯣꯡꯂꯩ ꯊꯨꯅ ꯀꯨꯝꯊꯔꯛꯏ ꯒꯦꯠ ꯑꯗꯨ ꯁꯠ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯃꯤꯁꯛ ꯑꯗꯨꯗꯤ ꯂꯩꯔꯝꯕꯒꯤ ꯁꯥꯃꯤꯟ ꯐꯥꯎꯕ ꯐꯪꯂꯝꯗꯦ ꯑꯃꯝꯕ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯕꯨꯁꯨ ꯎꯔꯛꯇ꯭ꯔꯦ ꯑꯃꯝꯕ ꯑꯗꯨꯗ ꯀꯣꯏꯔꯤ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯃꯐꯝ ꯀꯌꯥꯗ ꯅꯣꯡꯊꯥꯡ ꯃꯥꯁꯨ ꯑꯈꯥꯛ ꯑꯔꯥꯎꯁꯨ ꯇꯧꯔꯛꯏ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯃꯤ ꯃꯤꯇꯝ ꯑꯗꯨ ꯃꯥꯒꯤ ꯇꯨꯡꯗ ꯂꯦꯞꯄꯒ ꯌꯦꯡꯂꯤꯕ ꯃꯤꯇꯝ ꯑꯗꯨ ꯃꯤꯠ ꯈꯥꯅ ꯑꯃꯨꯕ ꯃꯆꯨ ꯈꯥꯝꯇꯦꯛꯑꯕ ꯀꯨꯆꯨꯅ ꯅꯥꯄꯨ ꯃꯆꯨ ꯇꯥꯔꯕ ꯀꯨꯆꯨ ꯑꯗꯨꯅ ꯃꯥꯒꯤ ꯇꯨꯡꯗꯒꯤ ꯁꯟꯇꯣꯁꯄꯨ ꯆꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯦꯡꯂꯤ ꯀꯩꯅꯣꯗ ꯑꯩꯅ ꯍꯧꯖꯤꯛ ꯎꯈꯤꯕ ꯑꯗꯨ ꯃꯌꯥꯅꯤꯗ ꯑꯗꯨꯒ ꯀꯔꯤꯅꯣ ꯇꯧꯔꯝꯃꯤꯕ ꯑꯁꯤꯅ ꯑꯩꯕꯨ ꯉꯥꯎꯗꯣꯔꯕ꯭ꯔꯥ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯟꯇꯣꯁ ꯑꯗꯨ ꯇꯞꯅ ꯒꯦꯠ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯅꯣꯡꯊꯥꯡ ꯃꯥꯁꯨ ꯈꯥꯛꯂꯛꯏ ꯃꯤꯀꯨꯞ ꯑꯃꯗꯤ ꯃꯐꯝ ꯑꯗꯨ ꯁꯦꯡꯅ ꯎꯍꯜꯂꯤ ꯁꯟꯇꯣꯁ ꯑꯗꯨ ꯃꯥꯏ ꯁꯠ ꯑꯣꯟꯁꯤꯜꯂꯛꯄꯗꯨꯗ ꯃꯥꯒꯤ ꯃꯥꯏ ꯆꯞ ꯆꯥꯅ ꯅꯥꯄꯨ ꯃꯆꯨ ꯇꯥꯔꯕ ꯀꯨꯆꯨ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯞ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨꯗꯗꯤ ꯁꯟꯇꯣꯁ ꯃꯃꯤꯠ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯁꯥ ꯑꯗꯨ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯇꯨꯡꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯁꯟꯇꯣꯁꯄꯨ ꯇꯨꯡꯗꯒꯤ ꯊꯥꯡ ꯑꯃꯅ ꯈꯪꯊꯤꯟ ꯊꯤꯜꯂꯛꯏ ꯁꯟꯇꯣꯁ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯃꯥꯡꯂꯝꯕ ꯑꯗꯨ ꯃꯥꯒꯤ ꯇꯨꯡꯗꯒꯤ ꯊꯥꯡ ꯑꯃꯅ ꯈꯪꯊꯤꯟ ꯊꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯃꯁꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯁꯟꯇꯣꯁ ꯃꯥꯒꯤ ꯃꯕꯨꯛꯇ ꯊꯤꯜꯂꯛꯏꯕ ꯊꯥꯡ ꯑꯗꯨ ꯎꯔꯒ ꯃꯆꯤꯟꯗꯒꯤ ꯏꯈꯦꯡꯁꯨ ꯁꯤꯟꯊꯔꯛꯏ ꯋꯥꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯔꯣꯍꯤꯠ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯅꯤ ꯑꯩꯅ ꯂꯩꯁꯦ ꯀꯗꯥꯏꯗꯅꯣ ꯃꯅꯤꯅ ꯍꯥꯏꯔꯛꯏ ꯔꯣꯍꯤꯠ ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯀꯣ ꯅꯪ ꯋꯥꯈꯜ ꯇꯥꯔꯦꯀꯣ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯀꯗꯥꯏꯗꯅꯣ ꯑꯩ ꯋꯥꯈꯜ ꯇꯥꯍꯜꯂꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯑꯣꯖꯥ ꯑꯃꯥꯏꯕ ꯆꯤꯡꯃꯤꯑꯣꯏꯕ ꯍꯣꯏꯗꯅꯤ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯍꯧꯖꯤꯛꯁꯨ ꯈꯪꯗ꯭ꯔꯤ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯆꯃꯝꯅꯔꯤꯁꯦ ꯂꯥꯡꯂꯦꯟꯅ ꯅꯪꯕꯨ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯠꯄꯒꯤ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤꯕ ꯑꯩ ꯍꯧꯖꯤꯛꯁꯨ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯤ ꯔꯣꯍꯤꯠꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯑꯍꯤꯡ ꯑꯗꯨꯗ ꯍꯧꯒꯠꯂꯒ ꯆꯠꯈꯤꯕꯗꯣ ꯑꯩꯁꯨ ꯃꯥꯒꯤ ꯇꯨꯡꯗ ꯏꯟꯅꯔꯒ ꯂꯥꯛꯏ ꯑꯗꯨꯒ ꯅꯪ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯑꯁ ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯅꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯣ ꯑꯩꯁꯨ ꯈꯪꯗꯦ ꯂꯥꯡꯂꯦꯟꯒ ꯑꯩꯈꯣꯏ ꯑꯍꯨꯝꯒ ꯃꯇꯧ ꯀꯔꯝꯅꯅꯣ ꯂꯩꯃꯤꯟꯅꯔꯝꯃꯤꯕ ꯑꯗꯨ ꯈꯜꯂꯨꯕꯗ ꯑꯩ ꯍꯧꯖꯤꯛꯁꯨ ꯇꯨꯝꯗꯕꯤꯗ ꯂꯩꯔꯝꯃꯤꯁꯤꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯤ ꯑꯗꯨ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯇꯧꯈ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯆꯤꯡꯃꯤꯑꯣꯏꯕꯅ ꯆꯪꯂꯛꯇꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛꯇ ꯍꯥꯠꯅꯕ ꯍꯥꯏꯗꯨꯅ ꯁꯤꯟꯕ ꯊꯧꯔꯝ ꯉꯥꯛꯇꯅꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯇ ꯎꯔꯤꯕ ꯂꯥꯡꯂꯦꯟ ꯑꯗꯨ ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯂꯥꯡꯂꯦꯟ ꯑꯗꯨ ꯅꯠꯇꯦ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯅ ꯁꯥꯏꯑꯣꯟ ꯇꯧꯔꯒ ꯂꯩꯕꯅꯤ ꯔꯣꯍꯤꯠꯅ ꯍꯥꯏꯔꯤ ꯑꯗꯨꯗꯤ ꯂꯥꯡꯂꯦꯟꯅ ꯀꯗꯥꯏꯗ ꯂꯩ ꯂꯥꯡꯂꯦꯟ ꯃꯐꯝ ꯑꯃꯗ ꯂꯩꯔꯤ ꯃꯥ ꯍꯧꯖꯤꯛ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤ ꯑꯃꯥꯏꯕꯤ ꯂꯩꯃ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯊꯤꯔꯤ ꯂꯥꯡꯂꯦꯟ ꯍꯧꯖꯤꯛ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤ ꯁꯣꯝꯗ ꯂꯥꯡꯂꯦꯟ ꯑꯗꯨ ꯑꯃꯥꯏꯕꯤ ꯂꯩꯃ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯀꯟꯅ ꯊꯤꯔꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯏꯔꯤꯛ ꯑꯗꯨꯁꯨ ꯀꯟꯅ ꯄꯥꯁꯤꯜꯂꯤ ꯃꯈꯨꯠ ꯑꯃꯗꯅ ꯎꯆꯥꯟꯒꯤ ꯃꯩꯅꯝ ꯄꯥꯏꯔꯤ ꯊꯤꯔꯤ ꯈꯨꯠꯂꯥꯏ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯄꯥꯛꯅꯗꯤ ꯐꯪꯂꯝꯗꯦ ꯅꯈꯣꯏ ꯑꯅꯤ ꯀꯔꯤꯁꯨ ꯋꯥꯔꯨꯕꯅꯣ ꯍꯌꯦꯡꯗꯤ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯒ ꯈꯨꯠꯂꯥꯏ ꯑꯗꯨꯕꯨ ꯄꯥꯏꯔꯒ ꯑꯃꯥꯏꯕꯤ ꯂꯩꯃ ꯍꯥꯠꯅꯕ ꯁꯦꯝ ꯁꯥꯗꯧꯔꯕꯅꯤ ꯃꯔꯛꯁꯤꯗ
Santos adubusu koksinaba taw pau phaungnoi amaiba singoibadu wahai kharase haramduna kadagi thokre magi kada potharami Rohit nairi mani adudi hoje akhoi ani kedoba tare Santos ta phone toraga lao hairasira Rohit nairi adudi yaroi hojikse ahing nong yaini matau karamnuno mana si yongnaba laktoise madu oridaba wanida aduga somdana kamdori Santos adu tapna tungda mamai adu ontholai aduga kanalai haiduna yengai nongthang masu handakti toire khak lauba Santos yam wana ontholaptuna kanano haiduna yengai mioi khara lepaga lerambadu urambi ngambana hari karisu laitaba noina aikhogi lambida ayet apan piriba yamda chai khoy narabadi mapugi manakta leirangi leinam oina tiluroko asi hairaga ngamba mana pairakpa nongmai aduna Santos ki thabakta bullet ama paisinki Santos adu mafam aduda longna leimaida haithakre jagat karemna hari mathangdi Rohit mani nakhoi animo Malemna hairakpani oirak iba phibam sida akhoi kayam kuina lekhini akiba phanglaba ahing aduna aikhogi inakta leiramba mokhoisu wadigi makha taba ngamde malem mayam adusu tumin leini wa makha kana su tarakte paikhomba tapna hairei adubo akhoi hoji kaidok sa haibano kainomdi khanase asumna tumin leichinbade yaroi mafam adudagi akhoi lae nantho ai hairagasu akhoi gi lanphamde loiramkhiroi mafam aduda changuba mioi bakhai loina natrasu kharadi adumak laikhidi akhoi adugi dasado tadana matokse lindhoinare nangna hainingi sa maiba ma thisi haidura paikhombana hoi adumakni aina hainingi se punsibana hoi aduna pharani adudi kana thiba tare malemnare phare adudi kana lei haibadu yengnaro aduga hayengse mafam sida pulasi mayam adu kari no khara hainaraga mayum da chatnakhre Anjali adusu magi mayum tamna magi gari do thoraga lai tamphanaire kainu bungo handak na khogi miyoi singsina loina sira isa kamaina no itaima da wada mayik sing hayo mafam adu da na khoi kaidoroi ha kaidoroi haibane malem naire itaima akhoi kari haidon khamdre thokliba thodo asi akhoi ko ama ngauri bane jinglem naire nanao wada mayik singo nakhoi changhaidaba mafam daga changubra nakhoi ri changuba mafam adu kadai deno malem naire tamo khunja makhoinadi changba yade di hai aduda akhoi de namphu de changubagi mahini phanglise mafam adudi kari maming kawe tamo sinai khunau hariba khula dudani akhoi ni changubado adubu khanghodi sum phamdaga leiramba chinglemba du phok hogalaktuna malem de khupang thakiwa karigino nakhoi na aduda changluba karigino mafam adu araiba mafam ni khandra mafam aduda karino khangdaba yam leibani khangaba natti nakhoi bu hinkhidro nakhoi le changuriba mafam adu sinai khunaugi sinthai sing adu de natra malem ngak nai rei mane tamosu khangru mafam adu ching adu achamba ching natte amaibi kayagi lai sanaba lai singena satupam amaibi kayana panabada ngamkhidaba thawai kaya su leiribani aduga maruoina ningtharla kobi thawai amasu mafam adu da leiri tampanari tamonadi warise kamai khanglami ba jinglem na hai ningthala chingmi nupini aigi marup thangmayo ko ba amalai thangmayo adu ningthala makhoigi khuldagini marup tai hena makhoi ani nungsina na pulle aisu ningthala ga tine loine pulle adubu ningthala di puren ko bu nupa amada nungsije
नुपादुनदि नुपी अमग नुक्सिने 2015 गी वारिनी निंगथलादा कारण ताजबा नोंथांगंबा मासु निंगथलादा नुंसिजे पामजे निंगथलानदि यादे अदुबु इखंग खंगौदना निंगथला लैत्रे हाइना ताखि अखोय यामना ngakhi asiba hakchang adu ching adu digi phangki adubo magi thawai adudi mafam aduda adumak leihokhi as makhoi gi khulgi khunja kayana ne tanaraga thawai adubu lairam lenda chatkina ba haiduna kaya ama tokibani adubu upai lekhide karigino nakhoi mafam aduda changuri dubo thawai adu achamba thawai nate haiduna amaibi kayana hairamabu wani kanaroi nakhoi mayam adu hayek mapullu aduga amaibi amagi mayumda chatlo aina tharakpane hayu aidi yawu yaroi aiga amuk hanna unararoi haina leikrabini wari yam leikre makha tarakpa wari dala adine soidina aina libini tamo mafam haibubu haingang da sum hangu amaibi memchagi yum haina adum hairakani haingang didi ma khangdaba mi leramoi hoi tamo asumda numidangi matamni malemna haidana makhoi mayam su khanglammi haingang da amaibi ama leire haibadu ahingi matamni Anjali na hare da punchiba thenge pothana ba torosira punchibana thenge potharo hayenga na lao hoi da punchi asumda ani do phone thamnaduna wari sana ba loikre hipna ba haiduna Anjali tawri tanja aduda mioi amana khonglei thuna sahum thuna chatkhibai moongda samin phanglammi Anjali su sat yeng tholai mamit aduna otlaga thiri karisu toromde wakhalna oira male haiduna tuminna leikre asumna leikraba matung magi phamung makhada pujinna leimaida khotpagi makhol tarai handang mukti Anjali ki raduna phaijup adu chingkhatuna leirammi leimaidu hotpa adu chap lepkhre ngahak leiraga Anjali na chingkhatuna leiriba phaijup adu tapna makhada tapna chingtharai asumna torokpa dudadi Anjali adu masa khangda khanglaw lawrai adubu angakpani machanu bina khanglaw lawrai haina mama mapa ani du changchilakpani adubu Anjali di isi sina tumduna leirami adu ubada makhoi ani di ngaklammi adubu karisu hairamda ka adudigi mapalda tholai mama mapa ani duna chatkre hek khangbada tumlamba Anjali adu mamit sat panglai phamungdagi phuk hogatuna phamung adugi mayai da phamdun laikre magi phamung nakal da leiriba side table adu da leiriba hai charambagi thang macha ama leiribadu tap pairaga thang adu da munni yengi makhut yet thang adu pairaga makhut amadu da thang adu thingjinduna lenthak bisanari makhong makhut panglen de len bi tawri Anjali adu makhong makhut mamai mamit I ta ngai khre machin da su nokphet tawri Anjali masadi gyan tajaramdi phamung adudagi amukum tharaktuna magi kagi thong adu hangdoi aduga mapana tholai Anjali adu asum chatkimana yum adugi akoibadagi lapna chakre asumna laaga punsiba magi mayumgi thongalda leplare Anjali adu asumna laaga punsiba magi mayumgi thongada leplare Anjali adu yum adugi get aduda Anjali masadi tholai ba I aduna get aduda kari no khara iraga thamnami makhutta paira iba thang macha aduna masa matomta thinduna sijarami get adugi mamangda Anjali gi thawai yaudra hakchang adu leimai de taraga leikhre numit adu asumna hokre punsiba dusu hanagi matogum nganta hogatlaga masagi mathau adu tawjari magi mathau loiraduna mapalda tholai punsiba get adu hangdolakpada Anjali gi thawai yaudra hakchang adu leimai de taraga leirambadudadi punsiba wakhal mangkhre tawphom khangda get adugi leimai da tapna phamthari malemna hari adudi nangna harisha nangsu khangdre harini ne paikhomna hari aduga get ta iramiduna haibadi mathangdi punsiba nangni harini adudi aikhoi hoje malemna hariba maibise adugi manakta chalasi linthoi hari aduna pharani
ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅꯁꯨ ꯂꯩꯇ꯭ꯔꯦ ꯄꯟꯊꯔꯔꯣꯏꯁꯦ ꯆꯠꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯍꯩꯉꯥꯡ ꯇꯝꯅ ꯂꯥꯛꯏ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯩꯉꯥꯡꯒꯤ ꯃꯤꯑꯣꯏ ꯑꯃꯗ ꯍꯪꯕꯗ ꯑꯃꯥꯏꯕꯤ ꯃꯦꯝꯆꯥꯒꯤ ꯌꯨꯝ ꯑꯗꯨ ꯇꯥꯛꯄꯤꯔꯛꯏ ꯑꯃꯥꯏꯕꯤ ꯃꯦꯝꯆꯥꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯂꯦꯞꯂꯔꯤ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄꯒ ꯁꯣꯝꯗ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯑꯃꯥꯏꯕꯤ ꯃꯦꯝꯆꯥꯒꯤ ꯌꯨꯝ ꯑꯗꯨ ꯌꯨꯝꯗꯣꯡ ꯄꯣꯞ ꯑꯣꯏꯅ ꯂꯩ ꯌꯨꯝ ꯑꯗꯨꯁꯨ ꯊꯥꯏꯅꯒꯤ ꯌꯨꯝꯁꯥꯅꯤ ꯏꯅ ꯌꯨꯝ ꯑꯗꯨ ꯀꯨꯞꯂꯤ ꯌꯨꯝ ꯑꯗꯨ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯔꯤ ꯁꯨꯃꯥꯡꯗ ꯂꯩꯔꯝꯃꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯍꯪꯂꯤ ꯃꯥꯂꯦꯝꯅ ꯍꯥꯏꯔꯛꯏ ꯌꯨꯝꯁꯤꯕꯨ ꯃꯥꯏꯕꯤ ꯃꯦꯝꯆꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯅꯤ ꯃꯥꯏꯕꯤ ꯍꯥꯏꯅꯨ ꯏꯃꯥ ꯑꯃꯥꯏꯕꯤ ꯍꯥꯏꯕꯤꯌꯨ ꯌꯥꯅꯤ ꯑꯩ ꯀꯧꯊꯣꯛꯆꯔꯛꯀꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯨꯄꯤ ꯑꯗꯨꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯤꯀꯨꯞ ꯑꯃ ꯂꯩꯔꯒ ꯑꯃꯥꯏꯕꯤ ꯃꯦꯝꯆꯥ ꯑꯗꯨ ꯇꯞꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯊꯥꯖꯅ ꯍꯥꯏꯔꯛꯏ ꯏꯃꯥꯁꯤꯔꯥ ꯑꯃꯥꯏꯕꯤ ꯃꯦꯝ ꯋꯥꯍꯩꯗꯨꯒ ꯂꯣꯏꯕ ꯅꯪꯗꯦ ꯃꯥꯅꯤ ꯑꯩꯅꯦ ꯑꯃꯥꯏꯕꯤ ꯃꯦꯝꯆꯥ ꯍꯥꯏꯕꯗꯨ ꯍꯥꯏꯌꯨ ꯅꯈꯣꯏꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯨ ꯑꯩ ꯇꯥꯒꯦ ꯊꯋꯥꯏ ꯑꯗꯨꯒ ꯅꯈꯣꯏꯒ ꯀꯝꯗꯧꯅ ꯊꯦꯡꯅꯔꯛꯈꯤꯕ ꯆꯤꯡꯅꯕ ꯇꯧꯗ ꯍꯦꯛꯇ ꯍꯥꯏꯌꯨ ꯋꯥꯗꯤ ꯂꯣꯠꯀꯅꯨ ꯏꯐꯝꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ ꯋꯥ ꯍꯥꯏꯅꯗꯦ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯌꯨꯅꯦ ꯅꯣꯏꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯨ ꯆꯤꯡꯅꯕ ꯇꯧꯗ ꯑꯗꯨꯃꯛ ꯍꯥꯏꯌꯨꯅꯦ ꯊꯥꯖ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯀꯝꯗꯧꯅꯕꯨ ꯍꯥꯏꯗꯣꯏꯅꯣ ꯋꯥꯁꯦ ꯁꯨꯝꯗꯧꯕꯅꯤ ꯑꯍꯤꯡ ꯑꯃꯒꯤ ꯋꯥꯔꯤ ꯑꯣꯏꯗꯣꯏꯅꯤ ꯊꯦꯡꯂꯕ ꯆꯤꯛꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯀꯥꯎꯖꯦꯡ ꯍꯥꯔꯣꯛꯇ ꯉꯥꯏꯔꯕ ꯑꯍꯤꯡ ꯑꯁꯤꯗ ꯃꯤꯑꯣꯏꯕꯒꯤ ꯃꯤꯠ ꯃꯥꯟꯕ ꯑꯅꯤꯈꯛꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏꯕ ꯑꯗꯨ ꯃꯈꯣꯏꯗꯤ ꯈꯪꯖꯗꯦ ꯑꯁꯨꯝ ꯇꯨꯝꯂꯝꯕꯗꯒꯤ ꯕꯦꯂꯦꯟꯇꯤꯅꯥ ꯑꯗꯨ ꯇꯞꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏꯒꯤ ꯇꯦꯟ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯤꯑꯣꯏ ꯑꯃꯅ ꯆꯠꯄꯒꯤ ꯃꯑꯣꯡꯗ ꯃꯈꯣꯜ ꯀꯌా ꯑꯃ ꯇꯥꯔꯝꯃꯤ ꯃꯈꯣꯜ ꯑꯗꯨꯁꯨ ꯃꯤꯅ ꯅꯥꯔꯛꯇ ꯆꯠꯄꯒꯤ ꯃꯑꯣꯡꯗꯅꯤ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨ ꯕꯦꯂꯦꯟꯇꯤꯅꯥ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯧꯗꯣꯛꯄꯁꯨ ꯉꯝꯂꯝꯗꯦ ꯇꯨꯃꯤꯟ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯜ ꯃꯆꯦꯠ ꯑꯃꯠꯇ ꯊꯣꯛꯍꯟꯗ ꯑꯀꯣꯏꯕ ꯑꯗꯨꯗꯁꯨ ꯃꯤꯑꯣꯏꯕ ꯑꯗꯨꯅ ꯆꯠꯄꯒꯤ ꯃꯈꯣꯜꯅ ꯃꯅꯥꯗ ꯅꯤꯜꯂꯤ ꯃꯈꯣꯜ ꯃꯌꯥꯝ ꯑꯗꯨ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯐꯠ ꯎꯏꯁꯤꯜꯂꯤ ꯑꯃꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯈꯣꯜ ꯑꯗꯨꯁꯨ ꯑꯗꯨ ꯇꯞꯅ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯛꯂꯛꯏ ꯃꯥꯒꯤ ꯃꯃꯥꯡꯗ ꯆꯞ ꯆꯥꯅ ꯑꯃꯨꯕ ꯃꯆꯨꯒꯤ ꯃꯩꯈꯨ ꯀꯥꯔꯤ ꯀꯥꯔꯤ ꯇꯧꯕ ꯃꯤꯇꯝ ꯑꯃꯅ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯕꯦꯂꯦꯟꯇꯤꯅꯥ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯤꯀꯞ ꯊꯣꯛꯅꯔꯛꯏ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯛꯏ ꯕꯦꯂꯦꯟ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯕꯦꯂꯦꯟꯇꯤꯅꯥꯗꯨꯗꯤ ꯃꯑꯣꯡ ꯑꯃꯗ ꯇꯧꯈ꯭ꯔꯦ ꯃꯃꯤꯠ ꯃꯅꯥ ꯑꯗꯨ ꯆꯞ ꯌꯨꯡꯈ꯭ꯔꯦ ꯃꯆꯤꯟ ꯑꯗꯨꯁꯨ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯎꯅ ꯆꯤꯛꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯁꯣꯝꯗ ꯃꯌꯥꯝ ꯂꯥꯡꯅꯔꯛꯄ ꯑꯗꯨꯗꯗꯤ ꯅꯨꯄꯥ ꯃꯈꯣꯏꯁꯨ ꯇꯦꯟ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯑꯒ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯥꯂꯦꯝꯅ ꯀꯩꯗꯧꯔꯒꯦ ꯅꯣꯏꯅ ꯂꯥꯡꯉꯤꯁꯤꯅ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯕꯦꯂꯦꯟꯇꯤꯅꯥꯗꯤ ꯎꯗꯦꯅꯦ ꯀꯥꯏ ꯆꯠꯈ꯭ꯔꯤꯅꯣ ꯃꯥꯕꯣ ꯅꯨꯄꯤ ꯃꯈꯣꯏ ꯑꯗꯨ ꯋꯥ ꯉꯥꯡꯒꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ ꯃꯈꯣꯏ ꯑꯗꯨ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯨꯃꯤꯟ ꯂꯩꯔꯤꯁꯤꯕꯣ ꯕꯦꯂꯦꯟꯇꯤꯅꯥꯗꯤ ꯃꯥ ꯀꯥꯏ ꯆꯠꯈ꯭ꯔꯤꯅꯣ ꯅꯨꯄꯤ ꯃꯈꯣꯏꯅ ꯕꯦꯂꯦꯟꯇꯤꯅꯥ ꯑꯗꯨꯕꯨ ꯉꯝꯅꯕ ꯐꯥꯔꯤ ꯂꯥꯏ ꯐꯠꯇꯕꯒꯤ ꯅꯨꯡꯁꯤꯠ ꯌꯥꯎꯔꯕꯅꯤꯅ ꯕꯦꯂꯦꯟꯇꯤꯅꯥ ꯑꯗꯨꯕꯨ ꯐꯥꯕ ꯉꯝꯂꯝꯗꯦ ꯃꯁꯥ ꯑꯗꯨ ꯃꯊꯦꯛ ꯃꯊꯦꯛ ꯊꯦꯛꯇꯨꯅ ꯂꯩꯔꯝꯃꯤ ꯈꯪꯍꯧꯗ ꯃꯈꯣꯏꯗꯒꯤ ꯕꯦꯂꯦꯟꯇꯤꯅꯥ ꯑꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯊꯥꯖꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯨ ꯐꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯐꯥꯕꯗꯤ ꯉꯝꯈꯤꯗ꯭ꯔꯦ ꯃꯥꯂꯦꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯣꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯃꯗꯨ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯗꯣꯏꯅꯣ ꯃꯗꯨ ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯛꯏ ꯃꯥꯂꯦꯝ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯂꯥꯛꯑꯣ ꯕꯦꯂꯦꯟꯇꯤꯅꯥ ꯑꯗꯨ ꯊꯤꯗꯕ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯟꯅꯔꯁꯤ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯁꯤꯅ ꯆꯨꯝꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯥꯛꯑꯣ ꯊꯤꯅꯕ ꯇꯧꯁꯤ ꯑꯁꯨꯝ ꯊꯦꯡꯈ꯭ꯔꯕꯗꯤ ꯕꯦꯂꯦꯟꯇꯤꯅꯥ ꯑꯗꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕꯁꯨ ꯌꯥꯏ ꯃꯥꯂꯦꯝꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯅꯨꯄꯤ ꯅꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯍꯧꯕ ꯉꯝꯒꯗ꯭ꯔꯥ ꯂꯤꯟꯊꯣꯏꯅ ꯉꯝꯒꯅꯤ ꯑꯩꯈꯣꯏ ꯑꯁꯨꯝ ꯂꯩꯍꯧꯒꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯅꯨꯄꯤ ꯃꯈꯣꯏꯁꯨ ꯂꯩꯍꯧꯔꯕꯅꯤꯅ ꯅꯨꯄꯥ ꯃꯈꯣꯏꯁꯨ ꯕꯦꯂꯦꯟꯇꯤꯅꯥ ꯑꯗꯨꯕꯨ ꯊꯤꯅꯕ ꯆꯠꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯕꯤꯀꯤ ꯑꯃꯗꯤ ꯄꯨꯟꯁꯤꯕ ꯃꯈꯣꯏ ꯑꯅꯤꯃ ꯆꯠꯂꯤ
ꯑꯗꯨꯒ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯃꯥꯂꯦꯝ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯠꯂꯤ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯀꯣꯏꯅ ꯊꯤꯔꯛꯏ ꯑꯗꯨꯕꯨ ꯄꯥꯛꯅꯗꯤ ꯐꯪꯂꯝꯗꯦ ꯊꯤꯔꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ ꯄꯨꯟꯁꯤꯕ ꯑꯩꯈꯣꯏꯅ ꯊꯤꯔꯛꯏꯁꯦ ꯐꯅꯗꯤ ꯁꯥꯡꯂꯦ ꯑꯗꯨꯕꯨ ꯈꯨꯗꯝ ꯑꯣꯏꯕ ꯌꯥꯕ ꯑꯃꯠꯇ ꯐꯪꯗꯦ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯆꯠꯂꯨꯕ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯑꯩꯈꯣꯏꯅ ꯏꯜꯂꯝꯃꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯨꯗꯣꯡꯊꯤꯕ ꯅꯪꯉꯤꯁꯦ ꯀꯔꯤꯁꯨ ꯇꯧꯔꯝꯃꯣꯏꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯀꯩꯗꯧꯔꯅꯤ ꯏꯔꯥꯟꯅꯤ ꯑꯗꯨꯒꯤ ꯗꯁꯥ ꯅꯪꯕ ꯍꯧꯔꯛꯑꯕꯅꯤ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯃꯥꯅꯤ ꯆꯨꯝꯃꯤ ꯑꯩꯗꯤ ꯈꯟꯗꯤ ꯈꯟꯖꯕꯅꯤ ꯑꯁꯨꯝꯅ ꯇꯧꯔꯛꯇꯤ ꯃꯥꯜꯂꯦ ꯍꯥꯏꯅ ꯅꯪꯁꯨ ꯍꯧꯖꯤꯛꯇ ꯑꯗꯨ ꯍꯥꯏꯅꯤꯡꯉꯛꯄ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯍꯥꯏꯅꯤꯡꯕ ꯋꯥꯗ ꯆꯨꯝꯂꯅꯤ ꯑꯗꯨꯅ ꯋꯥ ꯍꯥꯏꯖꯔꯔꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯥꯡꯈ꯭ꯔꯕ ꯚꯦꯂꯦꯟꯇꯤꯅꯥ ꯑꯗꯨꯕꯨ ꯊꯤꯔꯤ ꯑꯁꯨꯝꯅ ꯆꯠꯂꯤꯉꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯛꯏ ꯕꯤꯀꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯏꯟꯅꯔꯛꯑꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯇꯨꯡ ꯍꯟꯅ ꯁꯠ ꯌꯦꯡꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ ꯀꯔꯤꯁꯨ ꯇꯧꯔꯝꯗꯕ ꯑꯗꯨꯗꯗꯤ ꯑꯅꯤ ꯑꯗꯨ ꯃꯤꯠ ꯑꯅꯤꯗꯨ ꯌꯦꯡꯅꯩ ꯋꯥꯗꯤ ꯍꯥꯏꯅꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯦꯞꯂꯒ ꯑꯅꯤ ꯑꯗꯨ ꯌꯦꯡꯅꯗꯨꯅ ꯂꯩꯔꯦ ꯋꯥꯁꯨ ꯍꯥꯏꯅꯗꯦ ꯃꯈꯣꯏꯒꯤ ꯃꯁꯥꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯝꯕꯗꯩꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯤꯀꯤ ꯑꯗꯨ ꯇꯨꯡꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯈꯪꯆꯤꯡ ꯆꯤꯡꯈꯤ ꯕꯤꯀꯤ ꯑꯗꯨ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯕꯒ ꯅꯪꯗꯦ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝ ꯑꯁꯤꯗ ꯄꯨꯟꯁꯤꯕ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯕꯤꯀꯤ ꯍꯥꯏꯅ ꯃꯥꯅ ꯑꯁꯨꯝꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯁꯤꯗ ꯅꯥꯀꯜ ꯑꯃꯗ ꯊꯤꯔꯝꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯥꯔꯝꯃꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯨꯄꯤ ꯃꯈꯣꯏꯁꯨ ꯈꯔ ꯂꯥꯞꯇꯛꯅ ꯇꯥꯔꯝꯃꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯑꯟꯖꯂꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯇꯧꯔꯤꯁꯤꯕꯣ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯛꯏ ꯑꯁ ꯐꯣꯟꯁꯤꯁꯨ ꯅꯦꯠꯋꯥꯛ ꯐꯪꯗꯦ ꯇꯧꯔꯤꯁꯦ ꯅꯨꯄꯤ ꯃꯈꯣꯏꯁꯨ ꯄꯨꯟꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯃꯩꯖꯥꯎ ꯑꯃ ꯊꯥꯔꯤ ꯑꯁꯨꯝꯅ ꯀꯤꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯃꯤꯑꯣꯏ ꯑꯃꯅ ꯂꯩꯕꯥꯛꯇ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯅ ꯎꯞꯁꯤꯟꯅ ꯁꯤꯠꯂꯒ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯝꯃꯤ ꯅꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕꯁꯨ ꯑꯩꯅ ꯅꯈꯣꯏꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯅꯐꯝꯗ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯈ꯭ꯔꯒꯦ ꯍꯥꯏꯌꯣ ꯑꯩꯈꯣꯏꯅ ꯅꯐꯝꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠꯂꯤꯕ ꯊꯥꯖ ꯈꯣꯟꯖꯦꯜ ꯈꯔ ꯍꯧꯔꯞꯅ ꯍꯥꯏꯔꯛꯏ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯅꯈꯣꯏꯒꯤꯗꯤ ꯅꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯃꯍꯥꯛꯇꯣ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯗꯤ ꯅꯈꯣꯏ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯌꯨ ꯅꯈꯣꯏꯗꯤ ꯃꯃꯤ ꯊꯋꯥꯏ ꯑꯣꯏꯗꯅ ꯑꯗꯨꯃꯛ ꯂꯩꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯐꯒꯗꯕ ꯂꯝꯕꯤ ꯊꯤꯔꯛꯀꯅꯤ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯕ ꯇꯧꯔꯛꯀꯅꯤ ꯈꯪꯉꯕ ꯊꯥꯖꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒ ꯊꯋꯥꯏ ꯑꯗꯨꯗꯤ ꯍꯦꯟꯅ ꯊꯣꯏꯅ ꯈꯦꯛꯅ ꯅꯣꯛꯇꯨꯅ ꯃꯥꯡꯈ꯭ꯔꯦ ꯑꯅꯛꯄ ꯑꯗꯨꯋꯥꯏꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯕꯤꯛꯀꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯔꯛꯏ ꯑꯀꯣꯏꯕ ꯑꯗꯨꯋꯥꯏꯗ ꯊꯋꯥꯏ ꯑꯗꯨ ꯄꯥꯏꯔꯒ ꯂꯩꯈ꯭ꯔꯦ ꯍꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯈꯣꯏꯅ ꯏꯐꯝꯗ ꯀꯔꯤ ꯇꯧꯕ ꯉꯝꯗꯧꯔꯤ ꯅꯈꯣꯏꯕꯨ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯍꯤꯡꯅ ꯊꯝꯂꯣꯏ ꯅꯈꯣꯏꯕꯨ ꯀꯟꯕꯤꯅꯕ ꯂꯥꯛꯄ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯇꯨꯝꯗ ꯍꯥꯠꯀꯅꯤ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯋꯥꯏ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯃꯐꯝ ꯈꯪꯗ ꯃꯥꯡꯈ꯭ꯔꯦ ꯕꯤꯛꯀꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯅꯨꯄꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯪꯁꯤꯜꯂꯛꯏ ꯁꯣꯝꯗ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯄꯨꯟꯁꯤꯕ ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯑꯗꯣꯝꯗ ꯀꯧꯗꯨꯅ ꯂꯥꯛꯏ ꯃꯈꯣꯏꯅ ꯂꯥꯛꯏꯕ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯅ ꯈꯣꯟꯖꯦꯜꯗꯨꯅ ꯀꯔꯦꯝꯅꯅ ꯂꯥꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯁꯨ ꯃꯈꯣꯏ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯗ꯭ꯔꯦ ꯃꯥꯡꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯑꯅꯤꯗꯨ ꯊꯤꯔꯛꯏ ꯀꯟꯅ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯛꯏ ꯃꯥꯂꯦꯝꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯄꯥꯏꯈꯣꯝꯕꯗ ꯌꯦꯡꯂꯛꯏ ꯄꯥꯏꯈꯣꯝꯕꯗꯤ ꯃꯈꯨꯠ ꯑꯃꯗ ꯊꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯅꯨꯄꯤ ꯑꯃꯒꯤ ꯁꯕꯥꯜ ꯃꯥꯟꯕ ꯑꯃ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯇꯥꯁꯤꯟꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯆꯪꯁꯤꯜꯂꯛꯄꯅꯤ ꯑꯁꯨꯝꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯂꯩꯔꯝꯃꯤꯕ ꯁꯕꯥꯜ ꯑꯗꯨ ꯃꯈꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯊꯤꯔꯤꯕ ꯚꯦꯂꯦꯟꯇꯤꯅꯥ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤꯗꯨꯗꯤ ꯉꯛꯄꯅ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯂꯩꯔꯝꯃꯤꯕ ꯑꯗꯨ ꯎꯕꯗ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯚꯦꯂꯦꯟꯇꯤꯅꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯃꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯈꯣꯡ ꯑꯃꯒꯤꯁꯨ ꯈꯨꯔꯨ ꯃꯈꯥ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯃꯥꯏ ꯃꯃꯤꯠ ꯃꯈꯨꯠ ꯃꯁꯥꯗꯨ ꯑꯉꯥꯡꯕ ꯏꯈꯦꯡꯇꯅ ꯉꯥꯏꯔꯝꯃꯤ ꯚꯦꯂꯦꯟꯇꯤꯅꯥ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨꯁꯨ ꯑꯅꯤꯃꯛ ꯌꯥꯎꯔꯝꯗ꯭ꯔꯦ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯈꯪꯗꯕꯅꯤ ꯃꯥꯂꯦꯝꯗꯤ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯚꯦꯂꯦꯟꯇꯤꯅꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯎ ꯑꯗꯨꯁꯨ ꯀꯦꯂꯤ ꯃꯈꯣꯡꯅꯤ
ꯑꯅꯛꯄꯗꯒꯤ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯑꯃ ꯌꯥꯟꯊꯔꯛꯏ ꯑꯗꯨ ꯎꯕꯗ ꯄꯥꯏꯈꯣꯝꯕꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯥꯂꯦꯝꯗ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯤ ꯃꯥꯂꯦꯝꯅ ꯍꯥꯏꯔꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯂꯥꯛꯑꯣ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ ꯂꯥꯛꯑꯣ ꯚꯦꯂꯦꯟꯇꯤꯅꯥꯁꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯁꯤ ꯅꯪ ꯑꯗꯨꯝ ꯄꯨꯔꯛꯑꯣ ꯑꯩꯅ ꯑꯀꯣꯏꯕ ꯑꯁꯤ ꯌꯦꯡꯂꯛꯑꯒꯦ ꯃꯥꯂꯦꯝꯅ ꯍꯥꯏꯔꯤ ꯀꯩꯅꯣ ꯅꯪꯗꯤ ꯌꯥꯝ ꯄꯛꯇꯦꯅ ꯀꯤꯅ ꯀꯤꯒꯜꯂꯤꯗꯨꯒ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯃꯥꯂꯦꯝ ꯑꯗꯨ ꯚꯦꯂꯦꯟꯇꯤꯅꯥꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯚꯦꯂꯦꯟꯇꯤꯅꯥꯗꯨꯕꯨ ꯂꯧꯈꯠꯀꯦ ꯇꯧꯔꯤ ꯃꯥꯂꯦꯝꯅ ꯍꯦꯛ ꯊꯦꯡꯕꯒ ꯚꯦꯂꯦꯟꯇꯤꯅꯥꯗꯨꯒꯤ ꯁꯕꯥꯜ ꯑꯗꯨ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯄꯥꯏꯈꯤꯔꯝꯃꯤ ꯑꯗꯨ ꯎꯕꯗ ꯃꯥꯂꯦꯝ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯑꯅꯤ ꯑꯗꯨꯅ ꯂꯦꯞꯅ ꯂꯦꯞꯅ ꯋꯥꯈꯜ ꯃꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯀꯔꯤꯗꯧꯅꯤ ꯍꯥꯏꯕ ꯐꯥꯎ ꯈꯪꯗ꯭ꯔꯦ ꯑꯁꯨꯝꯅ ꯑꯅꯤ ꯑꯗꯨ ꯋꯥꯈꯜ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯃꯥꯂꯦꯝ ꯇꯨꯡꯗ ꯁꯠ ꯁꯠ ꯑꯣꯟꯊꯣꯔꯛꯏ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯊꯣꯔꯛꯏ ꯑꯉꯛꯄꯅꯤ ꯃꯥꯂꯦꯝ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯛꯏ ꯄꯨꯟꯁꯤꯕ ꯅꯪ ꯁꯤꯗ ꯄꯨꯟꯁꯤꯕꯅ ꯅꯈꯣꯏ ꯑꯅꯤꯗꯤ ꯃꯐꯝꯁꯤꯗ ꯃꯥꯂꯦꯝꯅ ꯍꯥꯏꯔꯛꯏ ꯕꯤꯀꯤꯗꯤ ꯕꯤꯀꯤ ꯎꯗꯦꯅ ꯁꯦ ꯍꯥꯏꯌꯣ ꯕꯤꯀꯤꯗꯤ ꯃꯥꯂꯦꯝꯅ ꯍꯥꯏꯔꯛꯏꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯑꯃ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯅꯤ ꯍꯥꯏꯕ ꯐꯥꯎ ꯈꯪꯗ꯭ꯔꯦ ꯄꯨꯟꯁꯤꯕ ꯑꯗꯨ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯄꯨꯟꯁꯤꯕ ꯅꯪꯕꯣ ꯁꯦ ꯍꯥꯏꯌꯣ ꯕꯤꯀꯤꯗꯤ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯛꯏ ꯃꯥ ꯎꯕ ꯐꯪꯂꯔꯣꯏ ꯃꯥꯁꯨ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯇꯥꯈ꯭ꯔꯦ ꯑꯩꯅ ꯃꯥꯕꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯉꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯂꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯊꯕ ꯐꯔꯔꯣꯏ ꯈꯪꯂꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯅꯕ ꯇꯧꯔꯛꯏ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ ꯅꯨꯄꯥ ꯃꯈꯣꯏꯁꯨ ꯂꯥꯛꯇꯦ ꯇꯧꯔꯤꯁꯦ ꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤ ꯀꯔꯤꯅꯣ ꯊꯥꯖꯅ ꯍꯥꯏꯔꯛꯏ ꯏꯁ ꯑꯁ ꯀꯔꯤ ꯃꯇꯧꯕꯨ ꯀꯧꯕꯒꯦ ꯑꯁ ꯑꯩꯗꯤ ꯃꯊꯥ ꯁꯥꯕꯗ ꯌꯥꯗ꯭ꯔꯦ ꯀꯣꯛꯁꯦ ꯇꯁꯦꯡꯅ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯑꯦ ꯑꯟꯖꯂꯤꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯅꯨꯄꯥ ꯃꯈꯣꯏ ꯂꯥꯛꯑꯦ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯅꯔꯛꯏ ꯅꯨꯄꯥ ꯃꯈꯣꯏ ꯑꯍꯨꯝꯈꯛ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ ꯃꯈꯣꯏꯅ ꯂꯤꯟꯊꯣꯏ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯄꯥꯏꯈꯣꯝꯕ ꯕꯤꯀꯤꯗꯣ ꯑꯁꯤꯗ ꯂꯩꯔꯦ ꯆꯦꯟꯁꯤꯜꯂꯛꯑꯒ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨ ꯇꯥꯔꯒ ꯅꯨꯄꯥ ꯃꯈꯣꯏꯗꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯃꯊꯥ ꯁꯥꯅ ꯂꯥꯛꯏꯕ ꯅꯨꯄꯥ ꯃꯈꯣꯏ ꯍꯥꯏꯅꯔꯨꯕ ꯇꯧꯗ ꯕꯤꯀꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯂꯩꯔꯝꯃꯤꯕ ꯕꯤꯀꯤꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯅꯨꯄꯥ ꯃꯈꯣꯏꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥꯏꯁꯤꯡ ꯑꯗꯨ ꯂꯩꯊꯣꯛꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯊꯥꯖꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯚꯦꯂꯦꯟꯇꯤꯅꯥꯅ ꯃꯐꯝ ꯈꯪꯗ ꯊꯤꯐꯝ ꯈꯪꯗ ꯂꯩꯔꯤꯀꯥꯟꯁꯤꯗ ꯑꯃꯨꯛ ꯕꯤꯀꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅꯅꯣ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯗꯣꯏꯁꯦ ꯑꯩꯈꯣꯏ ꯈꯨꯗꯛ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯕ ꯌꯥꯔꯣꯏ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯨꯕ ꯃꯈꯣꯏꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯑꯩꯈꯣꯏꯅ ꯏꯜꯂꯝꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯝꯃꯣꯏꯀꯣ ꯑꯩꯈꯣꯏꯅ ꯊꯣꯛꯅꯕ ꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤ ꯃꯌꯥꯝ ꯑꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯅꯗꯦ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯇꯧꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ ꯄꯨꯟꯁꯤꯕ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯃꯌꯥꯝ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯌꯥꯅꯔꯦ ꯃꯌꯥꯝ ꯑꯗꯨꯁꯨ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯍꯧꯅꯔꯛꯏ ꯈꯜꯂꯝꯕ ꯇꯦꯟꯁꯤꯡ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯍꯥꯞꯆꯤꯟꯅꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯇꯨꯝꯗꯕꯤ ꯃꯩꯖꯥꯎ ꯍꯧꯒꯠꯇꯨꯅ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯅꯔꯤ ꯃꯌꯥꯝ ꯑꯗꯨ ꯅꯈꯣꯏꯕꯨ ꯍꯤꯡꯅ ꯊꯝꯗꯨꯅ ꯊꯝꯂꯣꯏ ꯅꯈꯣꯏꯕꯨ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯃꯐꯝ ꯀꯌꯥꯗ ꯅꯈꯣꯏꯅ ꯆꯦꯜꯂꯁꯨ ꯑꯩꯅ ꯅꯈꯣꯏꯕꯨ ꯍꯥꯠꯀꯅꯤ ꯍꯤꯡꯅ ꯊꯝꯂꯣꯏ ꯀꯅꯥꯕꯨꯁꯨ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯏꯉꯛ ꯉꯛꯏ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯩ ꯃꯥꯂꯦꯝꯅ ꯍꯥꯏꯔꯦ ꯀꯅꯥꯅꯣ ꯅꯪ ꯀꯅꯥꯅꯣ ꯅꯊꯧꯅꯥ ꯂꯩꯔꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯊꯣꯛꯂꯛꯑꯣ ꯑꯩꯈꯣꯏꯅ ꯅꯐꯝꯗ ꯂꯥꯟꯈ꯭ꯔꯦ ꯅꯪꯒꯤ ꯅꯁꯥꯏꯒꯨꯝꯅ ꯆꯪꯂꯛꯄ ꯃꯤꯑꯣꯏꯕꯕꯨ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯑꯋꯥꯕ ꯄꯤꯔꯤꯕꯅꯣ ꯊꯣꯛꯂꯛꯑꯣ ꯅꯊꯧꯅꯥ ꯂꯩꯔꯗꯤ
ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯑꯗꯨꯃꯛ ꯃꯥꯡꯈꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯛꯏ, ꯃꯥꯂꯦꯝꯗ ꯕꯨꯠ ꯄ꯭ꯔꯦꯠ ꯑꯁꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯔꯣꯏ, ꯃꯐꯝ ꯑꯁꯤꯅ ꯈꯨꯗꯝ ꯑꯣꯏꯔꯅꯤ꯫ ꯑꯟꯖꯂꯤꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯁꯤꯕ, ꯅꯣꯡꯁꯨ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯉꯥꯟꯊꯣꯛꯆꯔꯛꯀꯅꯤ, ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯈꯤꯁꯦ ꯍꯥꯏꯔꯣ? ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯤꯡ ꯑꯁꯤꯗꯒꯤ ꯀꯨꯝꯊꯅꯕ ꯇꯧꯔꯁꯤ, ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯨꯔꯕ ꯃꯇꯝ ꯍꯥꯏꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯇꯥꯔꯒ ꯂꯩꯔꯦ꯫ ꯃꯌꯥꯝ ꯑꯗꯨ ꯃꯔꯩ ꯃꯔꯥ ꯇꯧꯅꯗ꯭ꯔꯦ, ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯤꯡ ꯑꯗꯨꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯨꯝꯊꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯀꯨꯝꯂꯛꯄꯅ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡ ꯌꯧꯔꯝꯃꯤ꯫ ꯂꯤꯟꯊꯣꯏ ꯄꯥꯈꯠꯅ ꯍꯥꯏꯔꯤ, ꯃꯌꯥꯝ ꯑꯁꯤꯗ ꯍꯛꯆꯥꯡ ꯑꯃ ꯇꯥꯔꯦ꯫ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯦ, ꯃꯥꯂꯦꯝ ꯅꯪ ꯆꯪꯉꯣ, ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯉꯣ꯫ ꯄꯥꯏꯈꯣꯝꯕ, ꯑꯩ ꯕꯤꯀꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯒꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯝꯃꯒꯦ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯂꯦꯝ ꯑꯗꯨ ꯍꯛꯆꯥꯡ ꯑꯃ ꯇꯥꯔꯒ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯑꯁꯨꯝꯅ ꯆꯪꯂꯛꯄꯅ ꯎꯞꯁꯤꯟꯗꯨꯅ ꯇꯥꯔꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯥꯂꯦꯝ ꯑꯗꯨ ꯑꯁꯨꯝ ꯆꯤꯡꯅꯔꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯍꯜꯂꯛꯏ꯫ ꯃꯥꯂꯦꯝꯅ ꯍꯥꯏꯔꯦ, ꯃꯌꯥꯝ ꯚꯦꯂꯦꯟꯇꯤꯅꯥ ꯁꯤꯗ ꯂꯩꯔꯝꯃꯦ꯫ ꯊꯥꯖ ꯑꯃꯗꯤ ꯂꯤꯟꯊꯣꯏ ꯃꯈꯣꯏ ꯑꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯌꯦꯡꯂꯤ꯫ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤ ꯃꯃꯤꯠꯁꯤꯡ ꯑꯗꯨ ꯎꯏꯁꯤꯟꯅꯩ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯧꯒꯠꯄꯤꯗꯨꯅ ꯒꯥꯔꯤ ꯇꯝꯅ ꯄꯨꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯨꯝ ꯇꯝꯅ ꯍꯟꯅꯔꯛꯏ꯫ ꯑꯃꯥꯏꯕꯤ ꯃꯦꯝꯆꯥꯅ ꯍꯥꯏꯔꯛꯏ, ꯑꯣ, ꯅꯈꯣꯏꯒꯤꯁꯦ ꯆꯤꯡ ꯑꯗꯨ ꯆꯪꯂꯨꯕꯩꯅꯤꯅꯦ꯫ ꯃꯥꯂꯦꯝꯅ ꯍꯥꯏꯔꯛꯏ, ꯍꯣꯏ ꯏꯃꯥ, ꯏꯃꯥꯅ ꯐꯅꯕ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯕ, ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯐꯔꯦ, ꯑꯩ ꯑꯃꯨꯛꯇ ꯈꯣꯌꯨꯝ ꯃꯥꯕꯨ ꯇꯥꯏꯅꯗꯨꯅ ꯌꯦꯡꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯂꯥꯏꯃꯤꯠ ꯊꯥꯟꯗꯨꯅ ꯌꯦꯡꯉꯛꯏ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯃꯃꯤꯠꯇꯤ ꯄꯥꯡꯗ, ꯊꯋꯥꯏ ꯑꯁꯤꯗꯤ ꯑꯆꯝꯕ ꯊꯋꯥꯏ ꯅꯠꯇꯦꯅ, ꯆꯤꯡꯉꯨ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯁꯝꯕꯨꯕꯤꯒꯤ ꯂꯥꯡꯑꯣꯜ ꯂꯪꯗꯥꯏ ꯁꯥꯏꯑꯣꯟꯅꯤꯅ꯫ ꯊꯣꯏꯆꯠ ꯊꯣꯏꯍꯦꯟꯅꯕ ꯃꯈꯣꯏꯅ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯕꯨ ꯃꯥꯡꯍꯟꯈꯤꯕ ꯇꯥꯏꯕꯪ ꯁꯥꯏꯑꯣꯟꯁꯤꯗ ꯊꯋꯥꯏ ꯑꯁꯤꯗꯤ ꯂꯥꯏꯅ ꯃꯥꯡꯉꯨ ꯍꯥꯏꯕ ꯂꯩꯇꯦ꯫ ꯃꯥꯒꯤ ꯃꯁꯥꯏꯒꯣꯟꯗ ꯂꯥꯛꯄ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯤ ꯃꯔꯥꯏꯕꯛ ꯊꯤꯅꯤ ꯍꯥꯏꯔꯤ꯫ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯁꯥꯇꯨꯞꯇꯨꯅ ꯂꯩꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯥꯐꯣꯡꯂꯛꯄ ꯃꯇꯝꯁꯤꯗ ꯃꯔꯥꯏꯕꯛ ꯊꯤꯕ ꯅꯈꯣꯏ ꯍꯥꯟꯅ ꯊꯦꯡꯅꯔꯨꯔꯕ ꯑꯣꯟꯊꯣꯛꯄꯅꯤꯗ ꯅꯈꯣꯏꯒꯤ ꯅꯔꯥꯏꯕꯛꯁꯦ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏꯗꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯑꯃꯥꯏꯕꯤ ꯃꯦꯝꯆꯥꯅ ꯍꯥꯏꯔꯛꯏ, ꯑꯁ ꯏꯆꯥꯁꯥ, ꯅꯈꯣꯏꯒꯤꯁꯦ ꯑꯆꯝꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯏꯃꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ꯫ ꯐꯔꯦ, ꯑꯗꯨꯕꯨ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒꯦ꯫ ꯑꯃꯥꯏꯕꯤ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ, ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯂꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯈꯔ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯁꯨꯃꯥꯡꯗ ꯐꯝꯊꯔꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯔꯛꯏ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯛꯄ ꯑꯗꯨꯗꯗꯤ ꯃꯍꯧꯁꯥꯒꯤ ꯅꯨꯡꯁꯤꯠ ꯀꯌꯥ ꯑꯃꯗꯤ ꯑꯍꯣꯡꯕ ꯍꯥꯏꯕꯗු ꯑꯣꯏꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯏꯃꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯗ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯤ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯀꯗꯣꯝꯗꯒꯤ ꯈꯣꯟꯖꯦꯜꯅꯣ? ꯑꯃꯥꯏꯕꯤ ꯑꯁꯤꯁꯨ ꯀꯔꯤꯝ ꯍꯥꯏꯔꯛꯇꯦ꯫ ꯏꯃꯨꯡꯗꯅ ꯅꯨꯄꯤ ꯑꯃꯅ ꯀꯟꯅ ꯀꯞꯄꯤ ꯇꯧꯔꯤꯁꯦ꯫ ꯃꯌꯥꯝ ꯑꯗꯨꯅ ꯀꯤꯅ ꯂꯩꯅꯔꯤꯉꯩ ꯑꯃꯥꯏꯕꯤ ꯃꯦꯝꯆꯥ ꯑꯗꯨꯁꯨ ꯃꯥꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯋꯥꯏ ꯑꯁꯤ ꯂꯣꯏꯁꯤꯟꯕꯗ ꯅꯨꯃꯤꯠ ꯈꯔꯗꯤ ꯆꯪꯗꯕ ꯌꯥꯔꯔꯣꯏ, ꯑꯗꯨꯅ ꯅꯈꯣꯏ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ꯫ ꯁꯦ, ꯑꯩꯅ ꯄꯤꯔꯤꯕ ꯂꯪ ꯑꯍꯤꯡꯕ ꯑꯁꯤ ꯅꯈꯣꯏꯒꯤ ꯅꯈꯨꯠꯇ ꯁꯤꯖꯤꯟꯅꯧ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯗꯁꯥ ꯈꯔꯇ ꯑꯣꯏꯔꯁꯨ ꯉꯥꯛꯊꯣꯛꯀꯅꯤ꯫ ꯅꯈꯣꯏ ꯆꯦꯛꯁꯤꯟꯅꯗꯤ ꯂꯩꯌꯨꯀꯣ꯫ ꯁꯦ, ꯁꯤꯖꯤꯜꯂꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗ ꯂꯪ ꯑꯍꯤꯡꯕ ꯑꯃꯃꯝ ꯄꯤꯔꯛꯏ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯪ ꯑꯗꯨꯕꯨ ꯂꯧꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯀꯤꯁꯤꯜꯂꯤ꯫ ꯃꯥꯂꯦꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯗꯨꯗꯤ ꯀꯌꯥ ꯊꯝꯖꯔꯝꯃꯨꯒꯦ꯫ ꯑꯃꯥꯏꯕꯤ ꯃꯦꯝꯆꯥꯅ, ꯑꯩ ꯑꯗꯨꯒꯨꯝꯕ ꯑꯃꯥꯏꯕꯤ ꯅꯠꯇꯦ, ꯅꯈꯣꯏꯒꯤ ꯍꯥꯏꯕꯨ
ꯑꯩꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯍꯥꯏꯔꯛꯄ ꯑꯗꯨꯈꯛ ꯂꯩꯔꯛꯎ. ꯅꯈꯣꯏꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ, ꯁꯦꯜꯒꯤ ꯅꯠꯇꯦ. ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯁꯦꯜ ꯂꯧꯕ ꯃꯇꯥꯡꯁꯨ ꯂꯥꯛꯀꯅꯤ. ꯑꯗꯨꯗꯗꯤ ꯑꯩꯈꯣꯏ ꯈꯔ ꯑꯗꯨꯝ ꯂꯧꯏ. ꯑꯗꯨ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯁꯦꯜ ꯂꯧꯗꯦ. ꯍꯣꯏ, ꯃꯤꯑꯣꯏ ꯈꯔꯗꯤ ꯂꯩ ꯁꯦꯜꯒꯤ ꯈꯜꯂꯒ ꯑꯗꯨꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯇꯧꯕ. ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯧꯔꯁꯨ ꯑꯩꯈꯣꯏꯗꯤ ꯇꯧꯗꯦ. ꯌꯥꯔꯦ ꯌꯥꯔꯦ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯣ ꯑꯩꯒꯤꯗ. ꯑꯗꯨꯒ ꯅꯈꯣꯏꯅ ꯄꯣꯔꯛꯇꯣꯏꯁꯦ ꯑꯃꯨꯕ ꯆꯦꯡ 8, ꯂꯩ ꯃꯈꯜ 3, ꯂꯐꯣꯏ ꯆꯪꯊꯣꯛꯄ 1, ꯑꯁꯤꯈꯛ ꯄꯨꯔꯛꯎ. ꯑꯇꯩꯅ ꯑꯩꯅ ꯁꯤꯗ ꯁꯤꯜꯂꯒꯦ. ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯛꯏ, ꯐꯒꯅꯤ ꯏꯃꯥ. ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯌꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯆꯠꯈ꯭ꯔꯦ, ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ. ꯑꯁ, ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ? ꯏꯕꯨꯙꯧ ꯅꯆꯥ ꯅꯅꯥꯏ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯕꯨ ꯉꯛꯀꯟꯕꯤꯌꯨꯀꯣ. ꯑꯃꯥꯏꯕꯤ ꯑꯗꯨꯁꯨ ꯃꯊꯥ ꯁꯥꯅ ꯂꯩꯍꯧꯔꯦ. ꯃꯌꯨꯝꯗ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯏꯁꯤꯡ ꯑꯁꯦꯡꯕ ꯄꯨꯊꯣꯛꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯆꯥꯏꯊꯣꯛꯏ. ꯃꯁꯥ ꯑꯗꯨ ꯁꯣꯟꯊꯕꯒꯨꯝ ꯇꯧꯔꯤ ꯑꯃꯥꯏꯕꯤ ꯑꯗꯨ. ꯑꯁ, ꯑꯁꯤꯕꯨ ꯑꯩꯅ ꯉꯝꯈꯤꯒꯗ꯭ꯔꯣ? ꯊꯥꯖꯕꯩ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯦ. ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ? ꯑꯃꯥꯏꯕꯤ ꯑꯗꯨ ꯃꯊꯥ ꯁꯥꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯗ ꯐꯝꯊꯗꯨꯅ ꯂꯩꯈ꯭ꯔꯦ. ꯑꯄꯤꯛꯄ ꯈꯣꯟꯖꯦꯜꯗ ꯁꯤꯔꯤ ꯁꯤꯔꯤ ꯂꯥꯎꯅ, ꯏꯃꯥ ꯃꯥꯏꯕꯤ. ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯁꯨ ꯇꯥꯗꯕ ꯁꯥꯈ꯭ꯔꯦ. ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯋꯥꯔꯤ ꯀꯌꯥ ꯑꯃꯅꯤ ꯍꯥꯏꯅꯔꯤꯕ. ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯑꯇꯩꯗꯤ ꯈꯪꯗꯦ. ꯉꯁꯤ ꯑꯍꯤꯡꯁꯤꯅ ꯀꯝꯗꯧꯔꯛꯄ ꯈꯟꯕꯗ ꯑꯁ, ꯑꯩꯗꯤ ꯂꯋꯥꯏ ꯂꯨꯇꯣꯟꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ. ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯀꯔꯤꯝ ꯈꯜꯂꯨꯔꯅꯣ. ꯍꯣꯔꯦꯟꯗꯤ ꯅꯪ ꯑꯗꯨꯝ ꯇꯥꯔꯦ ꯈꯪꯖꯔꯣ. ꯃꯥꯂꯦꯝꯅ ꯍꯥꯏꯔꯛꯏ, ꯉꯁꯥꯏ ꯑꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯀꯥꯎꯅꯅꯤꯀꯣ. ꯍꯌꯦꯡ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯩꯔꯒ ꯄꯨꯗꯣꯏꯅꯤ. ꯊꯥꯖꯅ ꯍꯥꯏꯔꯛꯏ, ꯂꯐꯣꯏ ꯍꯥꯏꯗꯣ ꯑꯩ ꯄꯨꯔꯛꯑꯒꯦ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯅꯤ. ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯛꯏ, ꯂꯩꯒꯤꯗꯤ ꯑꯩ ꯇꯧꯔꯛꯑꯒꯦ. ꯑꯩꯈꯣꯏ ꯂꯩꯒꯤ ꯂꯩꯀꯣꯜꯗ ꯆꯪꯉꯨꯕꯗꯅꯦ ꯑꯗꯨꯝ ꯂꯩꯔꯅꯤ ꯑꯗꯨꯃ. ꯍꯣꯏꯁꯦ, ꯐꯔꯦ ꯐꯔꯦ. ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯀꯥꯏꯅꯔꯝꯃꯤ. ꯆꯤꯡꯂꯦꯝꯕꯅ, ꯑꯃꯥꯏꯕꯤꯅ ꯀꯔꯤ ꯍꯥꯏꯔꯛꯑꯦ? ꯃꯥꯂꯦꯝꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯝ ꯍꯥꯏꯔꯛꯇꯦꯗ. ꯍꯌꯦꯡ ꯂꯥꯛꯎ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯂꯁꯤ ꯍꯥꯏꯔꯛꯏ. ꯑꯇꯩ ꯊꯣꯏꯅ ꯍꯥꯏꯔꯛꯇꯦ. ꯇꯝꯐꯥꯅ ꯍꯥꯏꯔꯤ, ꯕꯨꯡꯉꯣ, ꯌꯥꯔꯦ. ꯅꯪꯁꯨ ꯅꯪꯒꯤ ꯀꯥꯗ ꯄꯣꯊꯥꯔꯨꯔꯣ. ꯆꯠꯂꯨꯕꯒꯤ ꯋꯥꯔꯝꯃꯅꯤ. ꯍꯣꯏ ꯏꯇꯩꯃ. ꯃꯥꯂꯦꯝ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯄꯣꯊꯥꯔꯝꯃꯤ. ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯛꯏ, ꯑꯁ, ꯑꯩꯗꯤ ꯅꯨꯃꯤꯗꯥꯡ ꯂꯥꯛꯀꯅꯤ ꯈꯟꯕꯗ ꯑꯁ, ꯑꯩ ꯌꯥꯝ ꯋꯥꯔꯦ ꯏꯁꯥꯁꯦ. ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯏꯇꯣꯝꯇꯅꯦ ꯂꯩꯔꯤꯁꯦ. ꯉꯁꯤꯗꯤ ꯏꯃꯥ ꯍꯣꯏꯁꯨ ꯂꯣꯏꯅ ꯏꯕꯣꯛ ꯍꯣꯏꯗ ꯆꯠꯈꯤ ꯇꯧꯔꯤꯁꯦ. ꯑꯁ, ꯑꯩꯗꯤ ꯀꯝꯅꯤꯡꯉꯛꯑꯕꯅꯤ. ꯑꯗꯨꯗꯤ ꯅꯃꯥꯟꯅꯕ ꯑꯃ ꯀꯧꯔꯒ ꯂꯩꯔꯣꯗꯅ. ꯅꯪ ꯈꯛꯇ ꯂꯩꯔꯨꯅꯣ, ꯑꯃꯨꯛ ꯐꯔꯛ ꯇꯥꯔꯗꯤ. ꯑꯗꯨꯏꯗꯤ ꯍꯥꯏꯈ꯭ꯔꯦ, ꯏꯃꯥꯟꯅꯕ ꯑꯃ ꯂꯥꯛꯑꯅꯤ. ꯍꯣꯔꯦꯟ ꯑꯗꯨꯒ ꯂꯩꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ ꯉꯁꯤꯒꯤꯗꯤ. ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯌꯧꯔꯛꯏ. ꯃꯃꯥꯟꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕ ꯑꯗꯨ ꯂꯥꯛꯇ꯭ꯔꯦ. ꯐꯔꯛ ꯇꯥꯔꯦ ꯍꯥꯏꯅ ꯌꯨꯝ ꯑꯗꯨꯗ ꯄꯨꯟꯁꯤꯕ ꯃꯇꯣꯝꯇ ꯂꯩꯔꯝꯃꯤ. ꯂꯤꯟꯊꯣꯏ. ꯑꯄꯤꯛꯄ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯏꯕ ꯑꯗꯨ ꯇꯥꯕꯗ ꯂꯤꯟꯊꯣꯏ ꯃꯥꯅ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨ ꯂꯦꯞꯄꯤ. ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨ ꯇꯞꯅ ꯌꯦꯡꯉꯛꯏ. ꯑꯗꯨꯕꯨ ꯑꯀꯣꯏꯕꯗꯨꯗ ꯀꯔꯤꯃꯠꯇꯤ ꯇꯧꯔꯝꯗꯦ. ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯃꯥꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯆꯠꯊꯩ. ꯍꯟꯗꯛꯃꯨꯛꯇꯤ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ. ꯂꯤꯟꯊꯣꯏ ꯃꯁꯥꯗ ꯑꯁꯨꯝ ꯆꯤꯡꯅꯔꯛꯏ. ꯑꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ. ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ. ꯊꯣꯡ ꯑꯗꯨ ꯇꯞꯅ ꯂꯣꯛ ꯇꯧꯁꯤꯜꯂꯤ. ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯋꯥꯁꯔꯨꯝꯗ ꯃꯤꯑꯣꯏ ꯑꯃꯅ ꯏꯔꯨꯖꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯏ. ꯂꯤꯟꯊꯣꯏ ꯇꯞꯅ ꯃꯥꯒꯤ ꯋꯥꯁꯔꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ. ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯋꯥꯁꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯃꯄꯥꯟꯗ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯈꯣꯜ ꯑꯗꯨꯗꯤ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯇꯥꯔꯤ. ꯂꯤꯟꯊꯣꯏ ꯑꯗꯨ ꯑꯁꯨꯝ ꯀꯤꯔꯛꯏ. ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯃꯥꯒꯤ ꯕꯦꯠ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯦꯟꯊꯣꯔꯛꯏ. ꯑꯗꯨꯛ ꯌꯧꯅ ꯀꯤꯔꯐꯥꯎ ꯂꯤꯟꯊꯣꯏ ꯃꯥꯒꯤ ꯃꯆꯤꯟꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯇꯦ. ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯃꯤꯟ ꯐꯝꯈ꯭ꯔꯦ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯒꯤ ꯁ꯭ꯇꯗꯤ ꯇꯦꯕꯜ ꯑꯗꯨꯗ
मियोय अमना व्हीलचेयर दुदा फमथरगा हाइना नोमना सानरखरे लिंथोय मखोल अदुदा कीना तपना यंगथोरपनी मैरी मैखु कारबी नुपी सबाल अमना हाइना हुमना सानरगा लेरंबदुदा लिंथोय मसादो खंगप्रेक खंगदना अकनब खोंजेलदा इमा हाइना लावरमगा अदुमक लेखथखरे विजेंद्र नाय पुंगो ngasi ngalida yumda changakpase nong thangam banare pabu sakti charak abra saraktre Bijendra nari phare dudi aisu chadre chathok minaru se lao lo numidang gi pung 10 muk taraba matamni mapa machadu chak chaminari chak chaba loreduna nong thangam ba du magi ka tamna karai stair du asum karakpani asum karakna magi ka adomda sum yenglubani nupi amana amuba machugi phije setpi nupi ama changkhibadu nong thangam mana urami khonglai thuna masu magi ka adu changchilai magi ka gi thongadu hek hangduna changlakpaga adudi hanagi matogum adum karimda tawdana ahongba leita adum leirami kanano aigi ka da changkhiba nupi do tholo ai nakhoi gi mangde leplaga leire tholo ningtharla nang natra aigi ka da changkhibada se tholo ai nangi mangda leplabani nangna aigi ifamda naning tamlaro ai leire sida adubu kanasu taramdi nongthangam mana lauribadu machanu pana laurpadudadi mapa Bijendra du machagi manakta chensilai kaidorisa ha kaidorage ipa leire sidi nongthangam kapli tong hare pabu aina torubana aina phangi haiduni aina di ningthala adubu thamoi sengna nungsibani numitto ai gyan ke sutade ai gi marup thendung amadi ripsan makhoi anina sin khiba ngaktani makhoi anina aibu yu nga hunduna numit adu gyan tahan khidabani pabu ai hojiksu ningthala bu nungsiriye Bijendra na hare farese hojikti adu loikhre haukhre aduda sum khaluraga kaidoruni adugi sarukti hingnaba haina khallo aduse potharo aisu mapalda amukta thokhige asi hairamduna Bijendra du ka adudagi mapalda tholai khara chathoaga magi phone adu lautholaga miyoy amada call tawri tabra nupa aduna somdagi khumai tai hekta ayu khul adu aikhoida yamna yetore aduna khul adugi sinthai ching adu tumna mai tharaga mangan khrase aduna aikhoigi mi khaisingdo suna punse laiba tang mapanda handak amadi mamangi matamdagi tholakhiba misi mina asigi hawrapam oriba ching adu loisinkrage adubu hauji yamna lurise amaibu wangburen thiba khangda lairi amaibi leima maga thengnaba ngamoidabana hauji amaibi wangburel thirakhinu haina hairami amaibi leima adu sikhre haiba hek khanglakpaga ma masana tholakani hairai o fare dudi matam adu yodi faudi aikhoi warasu wana ngairasi hoi haina yanaraga kol adusu thamnakhre adubu amarumdana yumadugi phairen aduda laimai makhadana samlang adu haidaraga yumadugi mathakta nappaga laibadudi kanana su uramde punsiba adu matomta ngaire aduna akiba amate yauda magi kada nungai tumli tanja aduda magi kagi mapalom thangba thong adu kan thilai punsiba adu nungai tumlamba masa khangna khangprek khangduna mamit adu sat pangthorai yumthakta nupi amana nappaga lerambadudadi punsiba mihul mapal thokibaga chap manakhre khanglaw lawrai aduga phok hogotuna phamung mayada phamlaga lei magi kagi yumjau kaga samnariba thong adugi pardar marumda nupi amana leppaga lebai mami taribadu punsiba munna yengsilai de yengsilaba adudadi mami adu yumjau thong adu hangdoktuna chatkhi mami amana asumna kanghogdana lenglaga chatkhiba adudadi punsiba adu masam mana chap yumkhre
ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯌꯨꯝꯖꯥꯎ ꯀꯥꯗꯣꯝꯗ ꯂꯥꯛꯏ꯫ ꯌꯨꯝꯖꯥꯎ ꯀꯥꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯎꯕꯗ ꯄꯨꯟꯁꯤꯕ ꯑꯗꯨ ꯏꯉꯛ ꯉꯛꯈ꯭ꯔꯦ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯊꯣꯡ ꯑꯗꯨꯗꯤ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯡ ꯑꯗꯨꯗ ꯑꯁꯨꯝ ꯌꯦꯡꯂꯤꯉꯩ ꯆꯥꯛꯈꯨꯝꯗ ꯀꯣꯜ ꯂꯤꯛ ꯆꯥꯛꯈꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯄꯨꯟꯁꯤꯕ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗ ꯆꯥꯛꯈꯨꯝ ꯇꯝ ꯆꯪꯉꯛꯏ꯫ ꯆꯥꯛꯈꯨꯝ ꯇꯧꯔꯕꯗ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯑꯗꯨ ꯌꯦꯡꯂꯤ꯫ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ, ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯄꯨꯟꯁꯤꯕ ꯑꯗꯨꯐꯥꯎ ꯀꯔꯤꯝ ꯈꯜꯂꯨꯗꯦ꯫ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥ ꯅꯨꯄꯤ ꯑꯃꯅ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅꯅ ꯀꯞꯂꯤꯕꯗꯨꯕꯨ ꯄꯨꯟꯁꯤꯕ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯑꯗꯨ ꯃꯥꯒꯤ ꯃꯇꯝ ꯂꯥꯛꯑꯦ ꯍꯥꯏꯅ ꯈꯜꯂꯕ꯭ꯔꯥ? ꯊꯥꯡ ꯁꯨꯔꯤ ꯑꯗꯨ ꯂꯧꯔꯒ ꯏꯁꯥ ꯈꯪꯗ ꯊꯥꯡꯖꯤꯜꯂꯨꯕ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯒꯤꯁꯨ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯌꯧꯔꯛꯑꯦ꯫ ꯆꯦꯜꯂꯁꯨ ꯍꯤꯡꯂꯔꯣꯏꯗꯧꯕ ꯑꯩꯕꯨ ꯊꯋꯥꯏ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯑꯣꯟꯅ ꯊꯣꯏꯅ ꯆꯥꯛꯂꯒ ꯁꯤꯗꯧ ꯁꯔꯨꯛ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯊꯋꯥꯏꯁꯤ ꯊꯥꯈꯤꯕꯅ ꯐꯔꯅꯤ꯫ ꯀꯟꯕꯤꯅꯕ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯑꯩꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯕ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯖꯤꯟꯗꯨꯅ ꯃꯁꯥꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯑꯗꯨ ꯂꯧꯖꯈ꯭ꯔꯦ꯫ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯀꯛ ꯀꯛ ꯂꯥꯎꯅ ꯆꯤꯡꯂꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯄꯨ ꯃꯥꯒꯤ ꯃꯅꯥꯛꯇ꯫ ꯅꯣꯡꯊꯥꯡꯉꯝꯕꯅ ꯑꯩ ꯏꯁꯥꯅ ꯇꯧꯔꯨꯕꯩ ꯑꯩ ꯑꯋꯥꯕ ꯅꯪꯕꯅꯤ, ꯑꯗꯨꯗ ꯑꯩ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯍꯥꯠꯈꯤꯁꯅꯨ ꯑꯩꯁꯨ ꯃꯥꯒꯤ ꯊꯋꯥꯏꯅ, ꯂꯥꯛꯑꯣ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯂꯔꯣ꯫ ꯅꯣꯡꯊꯥꯡꯉꯝꯕ ꯑꯗꯨ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯇꯨꯡꯗꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯅꯣꯡꯊꯥꯡꯉꯝꯕ ꯑꯗꯨ ꯇꯞꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯏ꯫ ꯅꯤꯡꯊꯔꯂꯥꯅ ꯍꯥꯏꯔꯛꯏ, ꯍꯥꯠꯂꯣꯏ, ꯅꯪꯕꯨꯗꯤ ꯍꯥꯠꯂꯣꯏ꯫ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯏꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯅꯣꯡꯊꯥꯡꯉꯝꯕꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ? ꯆꯤꯡꯅꯗ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯊꯥꯡꯃꯩꯌꯣꯕꯨ ꯑꯩ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯋꯥꯈꯜ ꯃꯤꯃꯥꯟꯅꯗꯕ ꯑꯃ ꯑꯣꯏꯔꯤꯗꯣ ꯅꯪꯅ ꯑꯃꯨꯛꯇ ꯐꯅꯕ ꯂꯥꯌꯦꯡꯕꯤꯌꯣ꯫ ꯌꯦꯡꯒꯅꯤ, ꯑꯩꯅ ꯁꯣꯏꯗꯅ ꯌꯦꯡꯒꯅꯤ꯫ ꯑꯇꯩꯗꯤ ꯍꯥꯏꯌꯨ, ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯌꯨ꯫ ꯑꯩꯅ ꯉꯝꯅꯕ ꯇꯧꯒꯅꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ꯫ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯅꯪ ꯑꯩ ꯑꯃꯨꯛ ꯊꯨꯡꯅꯁꯤꯀꯣ꯫ ꯑꯩ ꯃꯇꯝꯗꯨ ꯐꯥꯎ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ꯫ ꯆꯨꯝꯅ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯥꯏꯅꯔꯝꯃꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯄꯤꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯃꯥꯂꯦꯝ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯒꯤ ꯈꯣꯟꯖꯦꯜꯗ ꯀꯩꯗꯧꯔꯦ ꯉꯟꯇꯥ ꯐꯣꯟ ꯇꯧꯔꯛꯏꯁꯤꯅ? ꯄꯥꯏꯈꯣꯝꯕ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯃꯥꯂꯦꯝ ꯄꯨꯟꯁꯤꯕꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯌꯦ꯫ ꯃꯥꯂꯦꯝ ꯎꯏꯔꯨꯝ ꯇꯧꯔꯝꯕ ꯃꯃꯤꯠ ꯑꯗꯨ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯁꯦꯡꯕꯩꯅꯦ, ꯊꯥꯖꯅ ꯍꯥꯏꯔꯛꯄꯅꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯁꯤ, ꯄꯥꯎ ꯄꯤꯅꯈ꯭ꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄꯥꯎ ꯃꯊꯪ ꯄꯤꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄꯨꯜꯂꯒ ꯄꯨꯟꯁꯤꯕꯒꯤ ꯃꯊꯧ ꯃꯉꯝ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯟꯁꯤꯕ ꯃꯍꯥꯛꯀꯤ ꯁꯪꯁꯀꯥꯔꯗꯨ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯑꯁꯦꯡꯕ ꯐꯤ ꯍꯣꯡꯗꯣꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯄꯥꯏꯔꯒ ꯅꯨꯄꯤ ꯃꯦꯝꯆꯥꯒꯤ ꯃꯌꯨꯝ ꯇꯝꯗ ꯈꯣꯡꯁꯥꯜꯂꯛꯏ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯪꯅꯔꯛꯏ꯫ ꯑꯃꯥꯏꯕꯤ ꯃꯦꯝꯆꯥꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯂꯥꯛꯑꯕ? ꯊꯥꯖꯅ, ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯑꯩꯈꯣꯏ ꯂꯥꯛꯆꯔꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯉꯔꯥꯡ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯑꯩꯁꯨ ꯈꯪꯉꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯗꯨꯅ ꯅꯈꯣꯏꯗꯒꯤ ꯁꯣꯛꯄ ꯉꯝꯂꯣꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯀꯤꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯁꯥ ꯃꯇꯣꯝꯇ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯖꯤꯟꯗꯨꯅ ꯁꯤꯖꯈꯤꯕꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯥꯏꯒꯤ ꯄꯨꯖꯥ ꯍꯧꯔꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕꯤ ꯑꯗꯨ ꯂꯥꯏ ꯈꯨꯔꯨꯝꯕꯩ ꯁꯦꯝꯕ ꯁꯥꯕ ꯍꯧꯔꯛꯏ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯤꯗ ꯂꯥꯏꯒꯤ ꯄꯨꯖꯥ ꯍꯧꯔꯛꯏ꯫ ꯃꯈꯨꯠꯇ ꯊꯥꯡꯒꯣꯜ ꯃꯌꯥ 109 ꯄꯥꯜꯂꯕ ꯑꯃ ꯄꯥꯏ꯫ ꯃꯥꯡꯗꯅ ꯂꯥꯏꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯊꯝꯃꯤ꯫ ꯊꯋꯥꯏ ꯃꯤꯔꯦꯜ, ꯊꯋꯥꯏ ꯂꯛꯇꯒꯤ ꯊꯋꯥꯏꯌꯣ, ꯏꯃꯥ ꯂꯩꯕ꯭ꯔꯦꯅ ꯁꯤꯗꯕꯤꯅ
thawai mirel nangbu kauriye taibang lendasu lengamdraba lairam lendasu tingamdraba thawai mirel nangbu ngasi nong ima leimren sidabina khambi maithakta haplaga nangi thawai mirel adubu ngauraga lairam lenda ima leimrengi mingkhai solaga ningamdraba thawai mirel nangbu thabiragi lao lao ku 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 la 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 wahai khara si haiduna thawai mirel adubu mai jega tawduna thawai mirel adubu kauri angakpagi masakni seng sengna leramba atiyasu nong puba amuba machugi nong thangma ga loinaduna akha arau kaya ga loinana iseng sengna leramba atiyadu kupsin khre lamlaki sa uje kaya sakhap toina paina khre haurak iba sabtra kaya si makhoi maridi angakpa haibadu oikhre kiraduna pulap tasinduna lerami makhoi maridu numidangi matam haibadu oikhre amambana mahut sinkhre amaibi adusu magi tawam thopa adumak tawduna leiri thawai asibo maithiba pidaba yade haiduna numbongda kanna hotnari amaibi adugi yumgi mangolgi din aduda nupi amana makhong yandharaga haina humna sanaraga leiri amaibi aduna tawribadu yengli mangol mathakta punna tasilaga leiriba makhoidi thakhtagi khong ani khak yantharakpadu ubada angakpani thaja adudi adumak leimaida wanthakre thaja adudi adumak leimaida wanthakre ningthala magi thawai adusu paisilaktuna amaibi magi mangda taaduna leire he thawai mire nangna karigi taibang miyoibida awaba piri karigi thawai lauri amaibi aduna hangliba wahangsing adugi pakhumdi pidabi thawai mirel adu nokmi tawraga leiri amaibi aduna ut adu khar paisalaga thawai mirel aduda saisili ut aduna paladuna thawai mirel adu khangba ngamdraduna leimaida ona thoina khangli hayu asi thong hanglege nangi thawai adubu aina thabirage thawai mirel adudi amaibi tamna thawai aduna paisilai adubu yokshenbadi ngamlamde thawai adudi leimaida ona thoina maicha khangli oh thawai nangse hainaba ama yaroidori phare phare aina kari ngami haibadu yenguko thawai mirel nang amaibi adu wahai kharase hairaduna magi nupi macha aduda hairai ibema chafu ama purau ai thabak tawge aina tawba ngamba thabaksing adu ma khanghange atai ataida mana ngamlabasu aingondadi adu oithokloi khangdaba sarima chatlo chafudo pura ucho nupi macha adusu amaibi aduna hairiba adumak tawri chafu adu lauruduna amaibi aduda pirami amaibi adusu makhutta chafu phanglabada mana pamliba thabak adu tawrage haina thabak adu pangthorai asumna tawrokpada thawai mirel adudi masada awaba ama haibadu oire mangolda leiriba makhoising adusu punna tasinduna leire asumna leiringai thaja magi sayeng anidu pairaga tunglumda khangching chingki khanghaudana asumna khangching chingki badudadi makhoi ahum adu ingak ngakre kari tawgani haiba phau khangdri makhoising adu amaibi adusu mana tawriba thaba adu loisindaba yade khaladuna kanna tawri atiyasu akhak arau kaya tawriba amaibi adugi puja adubu thugairage haibagi matagum atiyadagi nongmasu arep akham leita adumak sutharai mangolda leiramiba makhoising kautharakduna amaibi adugi puja adubu kaihanba yade hairaduna cherang kayana puja adubu khalli nupi amagi awaba khonjelda damalem khonjel adu tabada malem sat yengthoi mana tawramiba thaba adu thadoklamaga chatki hek tawbaga amaibi nupi macha aduna hairai ngaikho mahakse thaja nate thawai mirel aduna aikhoina tawriba thabak thoramasi thugainabada thajagi saklon lawrini wakhalda amukta phathau malem adu nupi macha aduna hairai bawadu tabada tapna nupi aduda yengtholai tanja aduda thajagi saklonda leiramba nupi adu masagi saktamda onthorai thajagi saktam mangtharai ningthalagi saklonda amuk lai mataw adu ubada makhoidi thukhatpa pakhatpa haibdu oikhre adu pumnama oidunasu somda amaibi adudi mana tawgadaba thoramsing adu loiraduna chafu adugi aroiba lairon adu solai
ꯆꯐꯨ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯂꯥꯏꯔꯣꯟ ꯑꯗꯨꯕꯨ ꯁꯣꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯃꯁꯥꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯗꯨꯅ ꯃꯥꯏꯀꯩ ꯈꯪꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯋꯥꯏ ꯃꯤꯔꯦꯜ ꯅꯪꯗꯤ ꯉꯁꯤ ꯑꯁꯤ ꯊꯣꯡꯁꯨ ꯑꯩꯅ ꯍꯥꯡꯕꯤꯔꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯅꯪꯕꯨ ꯑꯩꯅ ꯂꯥꯏꯒꯤ ꯂꯩꯇꯥꯐꯝ ꯊꯋꯥꯏꯒꯤ ꯄꯂꯦꯞꯐꯝꯗ ꯑꯩꯅ ꯅꯪꯕꯨ ꯊꯥꯕꯤꯔꯕꯅꯤꯀꯣ꯫ ꯆꯠꯂꯣ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏ, ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯕꯤꯔꯕꯅꯤ ꯂꯥꯏꯔꯝꯂꯦꯟꯗ ꯃꯄꯨꯒꯤ ꯌꯥꯊꯛꯅꯤ ꯍꯌꯨꯝ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯣꯜꯂꯗꯨꯅ ꯅꯤꯡꯉꯝꯗꯕ ꯊꯋꯥꯏ ꯑꯗꯨ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯇꯤꯟꯅꯕꯒꯤꯗꯃꯛ ꯊꯥꯕꯤꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯇꯧꯔꯝꯕ ꯁꯞꯇ꯭ꯔ ꯀꯌꯥꯗꯨ ꯍꯧꯖꯤꯛꯇꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯂꯩꯔꯔꯦ꯫ ꯃꯤꯍꯨꯜ ꯃꯊꯣꯡ ꯃꯔꯝ ꯈꯪꯉꯝꯗꯕ ꯃꯌꯥꯝ ꯑꯗꯨ ꯇꯞꯅ ꯆꯥꯅꯤꯡ ꯇꯥꯔꯔꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯛꯏ, ꯃꯥꯂꯦꯝ, ꯊꯥꯖꯗꯤ ꯊꯥꯖ ꯎꯗꯦꯅ꯫ ꯃꯥꯂꯦꯝ ꯑꯗꯨ ꯀꯣꯏꯔꯤ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯃꯥ ꯀꯩꯁꯨ ꯇꯧꯗꯦ, ꯌꯨꯝ ꯑꯁꯤꯒꯤ ꯌꯦꯅꯈꯥꯗ ꯂꯩꯔꯤꯕꯅꯤ꯫ ꯊꯋꯥꯏ ꯑꯗꯨꯅ ꯆꯤꯡꯂꯨꯕꯒꯤ ꯃꯁꯥꯗ ꯈꯔ ꯁꯣꯛꯑꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯥ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ꯫ ꯆꯠꯂꯨ, ꯃꯥꯕꯨ ꯁꯤꯗ ꯄꯨꯁꯤꯟꯕꯤꯔꯛꯎ, ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯣꯛꯇꯅꯕ ꯏꯃꯥꯅꯅꯦ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯕꯤꯒꯦ, ꯄꯨꯟꯅ ꯈꯨꯔꯝꯁꯤ, ꯄꯨꯁꯤꯟꯕꯤꯔꯛꯑꯣ, ꯆꯠꯂꯣ ꯆꯠꯂꯣ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯃꯈꯣꯏꯁꯤꯡ ꯇꯧꯔꯝꯃꯤ꯫ ꯊꯥꯖ ꯑꯗꯨ ꯂꯧꯁꯤꯟꯕꯤꯔꯤ, ꯑꯗꯨꯒ ꯋꯥꯈꯜ ꯇꯥꯍꯜꯂꯤ꯫ ꯃꯥꯏꯕꯤ ꯃꯦꯝꯆꯥꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯤꯔꯤ, ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤꯃꯛ ꯅꯈꯣꯏꯁꯨ ꯍꯥꯏꯌꯨꯀꯣ꯫ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ, ꯉꯁꯤ ꯅꯣꯡ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯁꯨ ꯑꯩꯈꯣꯏꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯑꯄꯪꯕꯅꯤ ꯍꯥꯏꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕꯗꯨ ꯅꯁꯨ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯃꯗꯤ ꯃꯇꯨꯡꯒꯤ ꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯈꯣꯡꯂꯣꯛ ꯄꯜꯂꯧꯗꯕ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯄꯤꯅꯕꯤꯔꯝꯃꯨ ꯍꯥꯏꯅ ꯅꯤꯖꯔꯤ ꯇꯥꯏꯕꯪ ꯃꯄꯨꯗ꯫ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯆꯠꯂꯨ, ꯑꯁꯣꯛꯄꯁꯦ ꯍꯥꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛꯇ ꯄꯨꯔꯒ ꯐꯖꯅ ꯌꯦꯡꯊꯣꯛꯎꯁꯣ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯇꯨꯡꯗꯗꯤ꯫ ꯑꯗꯨꯕꯨ ꯏꯃꯥ ꯋꯥ ꯈꯔ ꯍꯥꯏꯒꯦ, ꯃꯇꯝꯁꯤꯒꯤ ꯅꯍꯥꯁꯤꯡꯅ ꯑꯍꯜ ꯂꯃꯟ ꯀꯌꯥꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤ ꯀꯌꯥ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯍꯥꯏꯕꯗ ꯅꯈꯣꯏꯅ ꯑꯃꯗꯤ ꯃꯇꯝꯁꯤꯒꯤ ꯃꯤꯑꯣꯏꯕꯅ ꯊꯥꯖꯗꯕ ꯇꯧꯕꯗꯣ ꯑꯗꯨ ꯇꯧꯒꯅꯨ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯐꯅ ꯆꯥꯎꯈꯠꯂꯁꯨ ꯂꯥꯏ ꯇꯤꯟꯗꯤ ꯑꯗꯨꯃꯛ ꯃꯨꯠꯄ ナꯏꯗ ꯂꯩꯒꯅꯤ꯫ ꯃꯥ ꯂꯩ ꯍꯥꯏꯕꯒꯤ ꯁꯥꯃꯤꯟ ꯄꯤꯗ꯭ꯔꯕꯁꯨ ꯇꯥꯏꯕꯪ ꯃꯄꯨꯅꯗꯤ ꯑꯩꯈꯣꯏ ꯂꯩ ꯍꯥꯏꯕꯒꯤ ꯁꯥꯍꯨꯝꯗꯤ ꯑꯗꯨꯃꯛ ꯄꯤꯕꯅꯤ꯫ ꯉꯁꯤ ꯅꯈꯣꯏꯗ ꯊꯣꯛꯂꯤꯕ ꯑꯁꯤ ꯅꯈꯣꯏꯅ ꯂꯥꯏꯕꯨ ꯊꯥꯖꯗꯦ ꯍꯥꯏꯕꯒꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯅꯈꯣꯏꯗ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯕ ꯑꯗꯨ ꯈꯪꯍꯜꯂꯤꯕꯅꯤ꯫ ꯃꯇꯨꯡꯗꯗꯤ ꯋꯥꯈꯜ ꯇꯥꯔꯣꯀꯣ ꯅꯈꯣꯏ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯏꯁꯣꯔ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯙꯔꯃꯗ ꯅꯤꯡꯂꯁꯨ ꯏꯁꯣꯔꯗꯤ ꯁꯨꯞꯅꯇꯒꯤ ꯑꯃꯈꯛꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯃꯥꯏꯕꯤ ꯑꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯔꯤꯁꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯣꯡꯁꯥꯜꯂꯛꯏ꯫ ꯊꯥꯖꯤꯒꯤ ꯑꯁꯣꯛꯄ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯒ ꯐꯖꯅ ꯌꯦꯡꯊꯣꯛꯄꯤꯔꯤ꯫ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯛꯏ, ꯄꯥꯏꯈꯣꯝꯕ, ꯑꯩ ꯌꯨꯝꯗ ꯆꯪꯕ ꯉꯝꯂꯔꯣꯏ꯫ ꯄꯥꯏꯈꯣꯝꯕꯅ, ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ? ꯂꯥꯟ ꯑꯃ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤ ꯀꯥꯟꯁꯤꯗ ꯅꯪꯒꯤ ꯂꯥꯟ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ? ꯃꯥꯂꯦꯝ ꯅꯣꯛꯇꯅ ꯍꯥꯏꯔꯛꯏ, ꯊꯦꯡꯗꯅ ꯇꯧꯔꯤꯅꯤ, ꯆꯦꯟꯕꯤꯔꯣ ꯀꯩꯅꯣ, ꯈꯪꯅꯗꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯂꯤꯟꯊꯣꯏ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤ, ꯅꯪꯗꯤ ꯆꯦꯜꯂꯣꯏꯗ꯭ꯔꯣ? ꯅꯪꯅ ꯊꯥꯖ ꯄꯨꯕꯤꯔꯣ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯆꯦꯜꯂꯗꯧꯅꯤ, ꯑꯩꯒ ꯄꯥꯏꯈꯣꯝꯕꯒ ꯅꯪꯅ ꯊꯥꯖꯒ꯫ ꯊꯥꯖꯅ ꯍꯥꯏꯔꯛꯏ, ꯏꯁ, ꯉꯁꯤꯒꯤꯁꯤꯗꯤ 4 ꯔꯟ ꯇꯥꯔꯦꯅꯦ, ꯑꯗꯨꯗꯤ ꯍꯌꯦꯡ ꯂꯨꯍꯣꯡꯕꯁꯨ ꯄꯨꯟꯅ ꯍꯣꯡꯗꯧꯅꯤꯀꯣ꯫ ꯃꯥꯂꯦꯝꯅ, ꯏꯁ, ꯅꯣꯏ ꯑꯅꯤꯅ ꯁꯤꯟꯕꯤꯔꯤꯕ, ꯇꯧꯔꯣꯅꯦ ꯅꯣꯏ ꯊꯣꯛꯄ꯫ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯉꯁꯤ ꯑꯗꯨꯝ ꯅꯝꯗꯅ ꯑꯗꯨꯃꯛ ꯆꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯅꯥꯀꯜ ꯑꯃꯗꯅ ꯉꯁꯤꯁꯨ ꯂꯥꯟꯗꯤ ꯂꯣꯏꯗ꯭ꯔꯤ꯫ ꯃꯈꯣꯏ ꯃꯔꯤꯒꯤ ꯂꯥꯟ ꯂꯣꯏꯈ꯭ꯔꯕꯁꯨ ꯅꯥꯀꯜ ꯑꯃꯗꯗꯤ ꯉꯁꯤꯁꯨ ꯂꯥꯟ ꯂꯣꯏꯗ꯭ꯔꯤ꯫ ꯁꯣꯛꯅꯔꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯀꯌꯥꯒ꯫ ꯃꯔꯛ ꯑꯁꯤꯗ ꯅꯍꯥꯟꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯕ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯑꯦ꯫ ꯋꯥꯔꯤ ꯑꯁꯤ ꯀꯝꯗꯧꯅ ꯂꯥꯛꯀꯗꯧꯔꯤ? ꯅꯥꯀꯜ ꯑꯃꯒꯤ ꯋꯥꯔꯤ ꯑꯁꯤꯅ ꯁꯟꯇꯣꯁ ꯍꯧꯖꯤꯛ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯈ꯭ꯔꯦ, ꯑꯃꯗꯤ ꯂꯥꯡꯂꯦꯟ, ꯔꯣꯍꯤꯠ, ꯃꯅꯤ ꯀꯝꯗꯧꯈ꯭ꯔꯦ? ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯟꯕꯤꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯝꯗꯧꯈ꯭ꯔꯦ? ꯈꯪꯅꯤꯡꯕ ꯐꯥꯎꯔꯛꯏ꯫
ꯑꯗꯨꯕꯨ ꯈꯪꯕꯗꯤ ꯉꯝꯗ꯭ꯔꯤ꯫ ꯉꯝꯕꯅ ꯍꯥꯏꯔꯛꯏ, ꯏꯕꯣꯛ, ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯇꯩꯁꯤꯡꯗꯣ ꯈꯪꯗ꯭ꯔꯤ꯫ ꯁꯟꯇꯣꯁ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯤ ꯁꯤꯔꯝꯃꯅꯤ, ꯇꯥꯔꯒ ꯂꯩꯍꯧꯔꯕꯅꯤ꯫ ꯂꯩꯃꯅ ꯍꯥꯏꯔꯛꯏ, ꯑꯦ, ꯁꯤꯍꯧꯔꯦ ꯅꯠꯇꯕ ꯁꯤꯍꯧꯔꯝꯃꯅꯤ ꯍꯥꯏꯕ? ꯅꯣꯏꯗ ꯍꯥꯏꯕ ꯊꯕꯛꯁꯤꯡ ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯥꯏ ꯄꯥꯛꯄ ꯌꯥꯎꯈ꯭ꯔꯒꯦ? ꯅꯣꯏꯅ ꯇꯧꯕ ꯊꯕꯛꯁꯤꯃ? ꯃꯨꯈꯥꯏꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨ ꯏꯕꯣꯛꯅ ꯑꯍꯤꯡ ꯑꯃꯗ ꯁꯣꯔ ꯊꯠꯂꯒ ꯍꯥꯠꯄ ꯌꯥꯕꯗꯨꯕꯨ ꯑꯗꯨꯗ ꯃꯊꯥ ꯍꯦꯟꯅ ꯁꯥꯔꯒ ꯂꯩꯈ꯭ꯔꯦ꯫ ꯍꯦ ꯒꯗꯥ, ꯃꯗꯨ ꯅꯠꯇꯦꯅꯦ꯫ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯅꯕ ꯂꯝꯕꯤ ꯑꯣꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨꯅꯤꯅꯦ ꯐꯪꯅꯕ ꯊꯤꯔꯤꯁꯦ꯫ ꯅꯣꯏꯅꯗꯤ ꯐꯪꯗꯣꯏꯅꯤꯅꯦ, ꯑꯗꯨ ꯐꯪꯅꯕꯅꯤꯅꯦ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯁꯤꯕ ꯑꯃ ꯌꯥꯎꯔꯗꯤ ꯑꯗꯨꯅ ꯐꯩꯗꯅ꯫ ꯑꯩꯈꯣꯏꯅ ꯍꯥꯠꯂꯗꯤ ꯀꯤꯕꯗꯒꯤ ꯈꯨꯠꯂꯥꯏ ꯑꯗꯨ ꯄꯤꯔꯛꯄ ꯌꯥꯏꯅ ꯁꯟꯁꯤꯡꯁꯤꯗꯤ꯫ ꯖꯒꯠꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯕꯣꯛꯅ ꯃꯈꯣꯏꯗꯣ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕꯤꯔꯣꯗꯅ, ꯑꯗꯨꯒ ꯍꯦꯛꯇ ꯃꯈꯣꯏꯕꯨ ꯍꯥꯠꯂꯗꯧꯅꯤ꯫ ꯖꯒꯠꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃ ꯑꯗꯨ ꯃꯃꯤꯠ ꯎꯏꯁꯟꯗꯨꯅ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯟ ꯊꯤꯔꯛꯏ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄꯗ ꯌꯨꯝ ꯑꯃ ꯎꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨ ꯍꯦꯛ ꯎꯔꯛꯄꯗ ꯑꯃꯥꯏꯕꯤ ꯂꯩꯃ ꯑꯗꯨ ꯃꯁꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯈꯣꯡꯐꯝ ꯈꯔ ꯍꯟꯗꯣꯛꯏ꯫ ꯏꯁ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯃꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅꯅꯣ? ꯌꯥꯔꯣꯏ, ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯉꯝꯕ ꯉꯛꯅ ꯍꯥꯏꯔꯛꯏ, ꯑꯦ ꯏꯕꯣꯛ, ꯀꯩꯗꯧꯔꯦ? ꯅꯁꯨ ꯑꯩꯈꯣꯏꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯉꯁꯤꯁꯨ ꯅꯪ ꯂꯩꯔꯤꯕ ꯑꯣꯏꯔꯦ, ꯅꯪꯅ ꯁꯤꯟꯕ ꯊꯧꯔꯥꯡ ꯑꯣꯏꯔꯕ, ꯑꯗꯨꯁꯨ ꯑꯩꯕꯨ ꯍꯥꯠꯅꯕ? ꯐꯩ, ꯑꯍꯥꯟꯕꯗ ꯈꯨꯠꯂꯥꯏ ꯑꯁꯤꯕꯨ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯈꯤꯁꯅꯨ꯫ ꯑꯩꯅ ꯅꯐꯝꯗ ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ, ꯑꯃꯥꯏꯕ ꯋꯥꯡꯕꯨꯔꯦꯟ꯫ ꯃꯨꯈꯥꯏꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯅꯣ ꯑꯃꯥꯏꯕ ꯋꯥꯡꯕꯨꯔꯦꯟ ꯍꯥꯏꯗꯤ ꯏꯕꯣ? ꯃꯥ ꯑꯩ ꯑꯣꯖꯥ ꯑꯃꯠꯇꯗ ꯇꯝꯃꯤꯟꯅꯔꯛꯄ ꯁꯥꯇ꯭ꯔ ꯉꯥꯛꯇꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯌꯥꯅꯗꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯍꯩꯁꯤꯡ ꯑꯗꯨ ꯆꯥꯡ ꯄꯨꯊꯣꯛꯅꯗꯨꯅ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯩ꯫ ꯑꯃꯥꯏꯕ ꯋꯥꯡꯕꯨꯔꯦꯟ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃꯅꯤ꯫ ꯃꯥꯅ ꯑꯩꯒꯤ ꯂꯝꯕꯤ ꯃꯥꯡꯍꯟꯅꯕ ꯇꯧꯏ, ꯑꯩꯅꯁꯨ ꯃꯥꯒꯤ ꯊꯋꯥꯏ ꯃꯥꯡꯍꯟꯅꯕ ꯇꯧꯏ, ꯑꯗꯨꯕꯨ ꯃꯥꯏꯗꯤ ꯑꯃꯠꯇ ꯄꯥꯛꯅꯗꯦ꯫ ꯑꯗꯨꯒ ꯃꯥꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯈꯨꯠꯂꯥꯏ ꯁꯦꯝꯂꯝꯕ ꯑꯁꯤꯗ ꯑꯩ ꯉꯛꯈ꯭ꯔꯦ꯫ ꯐꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯀꯌꯥꯝ ꯉꯝꯕ ꯍꯥꯏꯕꯗꯨ ꯃꯥ ꯈꯪꯍꯜꯂꯒꯦ ꯍꯟꯗꯛꯃꯨꯛꯇꯤ꯫ ꯃꯨꯈꯥꯏꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯑꯃꯥꯏꯕ ꯋꯥꯡꯕꯨꯔꯦꯟ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯂꯩꯐꯝꯗꯨ ꯈꯪꯂꯗꯤ ꯑꯗꯨ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯏꯕꯣ꯫ ꯈꯪꯗꯦ, ꯑꯩ ꯃꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯒꯗꯤ ꯃꯥꯁꯨ ꯑꯩꯗꯧꯅ ꯎꯁꯤꯟꯅ ꯍꯤꯡꯂꯝꯃꯤ꯫ ꯉꯝꯕꯅ ꯍꯥꯏꯔꯛꯏ, ꯏꯕꯣ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯦ? ꯌꯨꯝ ꯑꯗꯨꯗ ꯆꯠꯅꯕ ꯇꯧꯕ ꯑꯩꯈꯣꯏꯗꯤ꯫ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗꯅ ꯔꯣꯍꯤꯠꯅ ꯍꯥꯏꯔꯤ, ꯑꯣꯖꯥ, ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯃꯥꯏꯕ ꯆꯤꯡꯂꯣꯏꯕꯅ ꯍꯥꯏꯔꯤ, ꯏꯕꯨꯡꯉꯣ ꯔꯣꯍꯤꯠ, ꯍꯧꯖꯤꯛ ꯊꯦꯡꯅꯒꯗꯧꯕ ꯂꯥꯟꯁꯦ ꯑꯃꯥꯏꯕꯤ ꯂꯩꯃ ꯃꯍꯥꯛꯀꯅꯤ꯫ ꯊꯋꯥꯏ ꯑꯗꯨꯗꯤ ꯂꯣꯏꯈ꯭ꯔꯦ, ꯊꯦꯡꯅꯕ ꯑꯃꯥꯏꯕꯤ ꯑꯃꯅ ꯊꯋꯥꯏꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒꯤꯗ ꯃꯊꯥ ꯍꯦꯟꯅ ꯁꯥꯖꯤꯜꯂꯨꯔꯅꯨ꯫ ꯃꯅꯤꯅ ꯍꯥꯏꯔꯤ, ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤꯕꯣ? ꯁꯟꯇꯣꯁꯀꯤ ꯐꯤꯕꯝ ꯑꯁꯤꯅ ꯀꯝꯗꯧꯗꯣꯏꯅꯣ? ꯑꯗꯨꯒ ꯃꯌꯥꯁꯨ ꯊꯤꯕ ꯈꯪꯗ ꯂꯩꯔꯤ꯫ ꯑꯃꯨꯛꯅ ꯑꯩꯈꯣꯏꯒꯤ ꯏꯇꯧ ꯑꯁꯦ, ꯑꯁ, ꯑꯩ ꯀꯣꯛꯁꯤ ꯉꯥꯎꯔꯦ꯫ ꯅꯈꯣꯏ ꯀꯔꯤꯁꯨ ꯋꯥꯔꯨꯔꯅꯨ, ꯑꯔꯥꯟꯕ ꯇꯧꯕ ꯃꯈꯣꯏꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤ, ꯑꯆꯨꯝꯕꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯁꯟꯇꯣꯁꯅ ꯍꯥꯏꯔꯛꯏ, ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯕꯨ ꯄꯨꯈꯠꯄꯤꯔꯝꯗ꯭ꯔꯕ ꯑꯩꯅ ꯍꯧꯖꯤꯛ ꯍꯤꯡꯂꯤꯁꯦ ꯍꯤꯡꯂꯝꯂꯣꯏꯀꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯈꯔ ꯐꯔꯕꯅꯤꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯌꯥꯎꯕ ꯉꯝꯂꯅꯤꯗ꯫ ꯐꯔꯦ ꯏꯕꯨꯡꯉꯣ ꯁꯥ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝ ꯑꯗꯨꯗ ꯆꯠꯅꯕ ꯇꯧꯁꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯃꯥꯡꯍꯟꯕ ꯌꯥꯗꯦ꯫ ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯩꯈꯣꯏꯗ ꯇꯥꯡꯅ ꯄꯤꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯕ ꯇꯧꯍꯧꯁꯤ꯫ ꯑꯔꯥꯟꯕ ꯃꯈꯣꯏꯗꯤ ꯄꯥꯝꯕꯩ ꯑꯃ ꯊꯤꯈꯤꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯍꯧꯅꯕ ꯇꯧꯁꯤ꯫ ꯑꯃꯥꯏꯕ ꯆꯤꯡꯂꯣꯏꯕ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯊꯧꯅꯥ ꯂꯥꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯁꯟꯇꯣꯁ ꯑꯗꯨꯁꯨ ꯑꯅꯥꯕ ꯀꯌꯥ ꯑꯗꯨ ꯈꯥꯡꯖꯤꯟꯗꯨꯅ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯌꯥꯔꯝꯃꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯥꯏꯅꯔꯝꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯃꯥꯏꯕ ꯋꯥꯡꯕꯨꯔꯦꯟꯒꯤ ꯌꯨꯝ ꯑꯗꯨ ꯌꯧꯔꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡꯁꯨ ꯌꯥꯎꯔꯛꯏ꯫
ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯉꯝꯕꯅ ꯍꯥꯏꯔꯤ, ꯑꯣꯖꯥ ꯑꯃꯥꯏꯕ, ꯑꯣꯖꯥ ꯑꯃꯥꯏꯕ ꯆꯤꯡꯁꯣꯝꯕ ꯀꯩꯗꯧꯕꯤꯔꯤꯒꯦ? ꯆꯪꯁꯤꯟꯕꯤꯌꯨ, ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯃꯤꯁꯟꯅꯤ꯫ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯃꯥꯡꯍꯟꯅꯕ ꯁꯤꯜꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯉꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯝꯃꯗꯧꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯃꯌꯥꯝ ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯒ ꯃꯨꯏꯗꯥꯏ ꯑꯃꯥꯏꯕ ꯆꯤꯡꯁꯣꯝꯕꯒ ꯃꯨꯏꯗꯥꯏ ꯊꯋꯥꯏ ꯑꯗꯨꯒ ꯁꯥꯐꯤ ꯂꯥꯟꯐꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ꯫ ꯃꯥꯅ ꯍꯩꯖꯕ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯀꯟꯅ ꯂꯥꯟ ꯊꯦꯡꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯅꯨꯡꯗꯅ ꯑꯃꯥꯏꯕ ꯆꯤꯡꯑꯣꯏꯕꯅ ꯍꯥꯏꯔꯛꯏ, ꯆꯪꯁꯤꯜꯂꯣ, ꯃꯥꯡꯗ ꯎꯔꯤꯕ ꯇꯥ ꯑꯁꯤ ꯄꯥꯏꯔꯒ ꯑꯃꯥꯏꯕꯤ ꯂꯩꯃ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕ ꯈꯨꯠꯂꯥꯏ ꯑꯗꯨꯅꯤ, ꯄꯥꯏꯁꯤꯜꯂꯣ꯫ ꯂꯥꯡꯂꯦꯟꯅ ꯈꯨꯠꯂꯥꯏ ꯑꯗꯨ ꯍꯦꯛ ꯄꯥꯏꯔꯨꯕꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯑꯃ ꯇꯧꯔꯔꯦ꯫ ꯌꯨꯝꯊꯛ ꯑꯗꯨꯒꯤ ꯑꯍꯣꯕ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯨꯕ ꯃꯃꯤꯑꯣꯏ ꯇꯧꯕ ꯑꯍꯨꯝꯈꯛ ꯄꯥꯏꯁꯤꯜꯂꯛꯄꯗꯨ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯎꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯁꯤꯠ ꯀꯌꯥꯅ ꯁꯤꯠꯂꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯏꯐꯨꯜ ꯀꯌꯥ ꯑꯗꯨꯅ ꯃꯥꯏ ꯃꯤꯠ ꯃꯊꯣꯡ ꯃꯔꯝ ꯍꯦꯛ ꯈꯪꯂꯝꯗꯦ꯫ ꯉꯝꯕ, ꯃꯨꯈꯥꯏ ꯑꯃꯗꯤ ꯖꯒꯠ, ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯃꯤꯠ ꯐꯥꯎꯕ ꯄꯥꯡꯕ ꯉꯝꯗ ꯂꯩꯔꯤ꯫ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯥꯍꯨꯝ ꯀꯌꯥ ꯑꯗꯨꯒꯤ ꯃꯔꯛꯇ ꯉꯁꯤꯗꯤ ꯂꯦꯞꯂꯔꯦ꯫ ꯑꯗꯨꯉꯩ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯂꯥꯛꯈ꯭ꯔꯒ ꯋꯥꯔꯤ ꯂꯣꯏꯁꯤꯟꯕ ꯉꯝꯍꯧꯗ꯭ꯔꯕ ꯑꯗꯨꯉꯩꯒꯤ ꯕꯦꯕꯦ, ꯁꯤꯂꯩꯃ ꯑꯃꯗꯤ ꯌꯥꯏꯁꯅꯥ꯫ ꯍꯦ ꯏꯁꯣꯔ, ꯃꯁꯤꯔꯥ ꯅꯪꯒꯤ ꯇꯥꯏꯕꯪ, ꯃꯁꯤꯔꯥ ꯅꯪꯒꯤ ꯀꯨꯝꯍꯩ? ꯂꯥꯟꯖꯗ꯭ꯔꯕ ꯊꯋꯥꯏ ꯑꯩꯈꯣꯏꯅ ꯃꯩꯆꯥꯛ ꯄꯤꯕꯤꯕ, ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯒꯤꯅ ꯃꯤꯆꯪ ꯑꯣꯏꯕꯤꯕ, ꯃꯁꯤꯔꯣ ꯅꯪꯒꯤ ꯀꯨꯝꯍꯩ? ꯅꯪꯗꯤ ꯂꯥꯏ ꯅꯠꯇꯦ, ꯅꯪꯗꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨꯅꯦ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯝ ꯂꯣꯏꯗ꯭ꯔꯤ, ꯂꯥꯛꯈꯤꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯝꯁꯨ ꯁꯣꯏꯗꯅ꯫ ꯑꯃꯥꯏꯕꯤ ꯂꯩꯃ, ꯅꯈꯣꯏ ꯀꯅꯥꯕꯨꯁꯨ ꯍꯤꯡꯗ ꯊꯝꯃꯣꯏ꯫ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯩꯈꯣꯏ ꯅꯣꯡꯃꯗꯤ ꯂꯥꯛꯈꯤꯅꯤ꯫ ꯃꯇꯝꯗꯨꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯕ ꯑꯁꯤꯗꯗꯤ ꯅꯨꯄꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯉꯛꯄ ꯑꯃꯗꯤ ꯀꯤꯕꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯦ, ꯊꯥꯖꯗꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯅꯨꯄꯤ ꯃꯈꯣꯏꯒꯤ ꯁꯛꯇꯝꯁꯤꯡ ꯑꯗꯨ ꯎꯕꯗ ꯍꯦꯟꯈ꯭ꯔꯦ ꯀꯤꯖꯕ ꯃꯈꯣꯏꯗꯤ꯫ ꯕꯦꯕꯦꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯍꯥꯏꯔꯝꯗ꯭ꯔꯥ, ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯅ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯅꯈꯣꯏꯕꯨ ꯍꯥꯠꯄ ꯂꯥꯛꯈꯤꯅꯤ ꯍꯥꯏꯔꯝꯗ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯥꯛꯂꯦ ꯅꯈꯣꯏꯕꯨ ꯍꯥꯠꯄꯤꯕ꯫ ꯌꯥꯏꯁꯅꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯈꯪꯕꯥꯏ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯨꯈꯥꯏꯒꯤ ꯆꯔꯝ ꯑꯗꯨ ꯃꯦꯠꯁꯤꯜꯂꯒ ꯃꯊꯛꯇ ꯊꯥꯡꯒꯠꯂꯛꯏ꯫ ꯃꯨꯈꯥꯏꯒꯤ ꯆꯔꯝ ꯄꯥꯏꯔꯒ ꯊꯥꯡꯒꯠꯂꯛꯄ ꯌꯥꯏꯁꯅꯥ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃ ꯊꯥꯔꯛꯄꯒꯨꯝ ꯃꯥꯂꯪ ꯑꯗꯨꯗ ꯈꯪꯄꯥꯏ ꯄꯥꯏꯊꯣꯔꯛꯏ, ꯈꯔ ꯂꯥꯞꯇꯛꯅ ꯇꯥꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯑꯦ, ꯅꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯑꯩꯅ ꯑꯅꯤꯔꯛ ꯁꯨꯅ ꯃꯥꯡꯍꯟꯕ ꯂꯥꯛꯑꯦ꯫ ꯑꯩꯁꯦ ꯑꯃꯥꯏꯕꯤ ꯂꯩꯃꯅꯤ, ꯂꯩꯃ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯅꯔꯤ꯫ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯛꯄꯅꯤ, ꯊꯋꯥꯏ ꯃꯤꯔꯦꯜ, ꯅꯈꯣꯏ ꯑꯍꯨꯝ ꯂꯥꯛꯑꯣ꯫ ꯅꯈꯣꯏ ꯑꯍꯨꯝꯅ ꯄꯥꯝꯖꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯗꯨ ꯉꯁꯤ ꯄꯥꯡꯊꯣꯛꯂꯔꯣ, ꯂꯥꯛꯑꯣ, ꯅꯤꯡꯉꯝꯗ ꯊꯋꯥꯏ ꯅꯈꯣꯏꯕꯨ ꯀꯧꯔꯤꯌꯦ꯫ ꯌꯨꯝ ꯑꯗꯨ ꯍꯦꯛ ꯅꯤꯜꯂꯤ ꯑꯃꯥꯏꯕꯤ ꯂꯩꯃꯅ ꯇꯧꯔꯤꯕ ꯀꯌꯥꯁꯤꯡ ꯑꯗꯨ꯫ ꯑꯗꯨꯕꯨ ꯁꯣꯝꯗ ꯂꯥꯛꯏ ꯉꯝꯕ ꯍꯣꯏꯁꯨ ꯃꯁꯥꯗ ꯀꯩꯅꯣꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯗ ꯀꯥ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ, ꯃꯈꯣꯏꯒꯤ ꯂꯥꯛꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯔꯣꯍꯤꯟ ꯍꯥꯏꯔꯛꯄꯅꯤ, ꯑꯣꯖꯥ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯌꯧꯒꯗꯧꯕ? ꯑꯃꯥꯏꯕ ꯆꯤꯡꯑꯣꯏꯕꯅ ꯍꯥꯏꯔꯛꯏ, ꯌꯧꯁꯤꯜꯂꯛꯑꯦ꯫ ꯈꯨꯠꯂꯥꯏ ꯑꯗꯨ ꯂꯧꯁꯤꯜꯂꯒ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯕꯨ ꯍꯥꯠꯂꯗꯤ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ꯫ ꯁꯟꯇꯣꯁꯅ ꯍꯥꯏꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯑꯣꯖꯥ, ꯃꯌꯥꯗꯤ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯅꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ꯫ ꯃꯥꯡꯈ꯭ꯔꯕ ꯃꯌꯥ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯅꯛꯅ ꯂꯩꯔꯤ ꯉꯁꯤꯁꯨ꯫ ꯍꯣꯔꯦꯟꯗꯤ ꯂꯣꯏꯅ ꯈꯪꯅꯔꯅꯤ, ꯃꯌꯥꯁꯨ ꯉꯁꯤꯗꯤ ꯊꯣꯛꯂꯛꯑꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯀꯌꯥꯅꯤ ꯁꯥꯟꯅꯔꯤꯕ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯌꯨꯝ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯔꯣꯍꯤꯠ ꯇꯞꯅ ꯀꯧꯔꯛꯄꯅꯤ, ꯂꯥꯡꯂꯦꯟ꯫ ꯔꯣꯍꯤꯠ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯂꯥꯡꯂꯦꯟ ꯑꯗꯨꯕꯨ ꯎꯕꯗ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯀꯣꯟꯁꯤꯟꯈꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯇꯞꯅ ꯃꯅꯪꯒꯟꯗ ꯇꯞꯅ ꯅꯥꯟꯊꯕꯤ꯫ ꯁꯦ ꯗꯥ ꯔꯣꯍꯤꯠ, ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤꯁꯦ꯫ ꯔꯣꯍꯤꯠ ꯑꯗꯨꯁꯨ ꯇꯞꯅ ꯂꯥꯡꯂꯦꯟꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯨꯝꯅ ꯂꯦꯞꯄꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯒꯅꯤ? ꯑꯃꯥꯏꯕ ꯆꯤꯡꯑꯣꯏꯕꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯑꯗꯨꯕꯨ ꯊꯤꯔꯒ ꯊꯋꯥꯏ ꯃꯈꯣꯏꯕꯨ ꯂꯥꯛꯍꯟꯅꯕ ꯇꯧꯕ ꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯂꯩꯇꯦ꯫ ꯃꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯑꯗꯨ ꯊꯤꯕ ꯍꯧꯔꯁꯤ, ꯃꯇꯝꯁꯤ ꯈꯪꯍꯧꯔꯣꯏ꯫ ꯑꯁꯨꯝꯅ ꯃꯅꯤꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ꯫
ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯀꯦ ꯍꯦꯛ ꯇꯧꯔꯛꯄꯒ ꯇꯨꯡꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗ ꯃꯈꯣꯏꯁꯨ ꯇꯥꯔꯝꯃꯤ꯫ ꯋꯥꯎ ꯅꯥꯏꯁ ꯃꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯇꯨꯡ ꯍꯟꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯩꯔꯝꯃꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯎꯕꯗ, ꯑꯣ, ꯉꯁꯤꯁꯨ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯁꯦ ꯂꯦꯞꯇ꯭ꯔꯤ ꯅꯠꯇ꯭ꯔꯥ? ꯃꯨꯈꯥꯏꯅ ꯍꯥꯏꯔꯛꯏ, ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯁꯦ ꯑꯩꯈꯣꯏ ꯅꯠꯇꯦ, ꯅꯈꯣꯏꯅꯤ ꯈꯪꯂꯕ? ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯇꯧꯔꯤꯕ ꯅꯣꯏꯕꯨ ꯑꯩꯈꯣꯏꯅ ꯍꯤꯡꯅ ꯊꯝꯈꯤꯗ꯭ꯔꯣ? ꯖꯒꯠꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ, ꯍꯦ ꯑꯄꯪꯕ, ꯅꯇꯨꯁꯨ ꯑꯩꯈꯣꯏꯅ ꯍꯥꯠꯈꯤꯕ, ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯅꯪꯃꯨꯛ ꯇꯥꯔꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯁꯤꯗꯣꯏꯁꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯔꯤ꯫ ꯑꯗꯨꯕꯨ ꯁꯥꯎꯕ ꯍꯦꯜꯂꯕ ꯃꯅꯤꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯨꯈꯥꯏꯕꯨ ꯍꯦꯛ ꯈꯣꯡꯄꯥꯛꯅ ꯀꯥꯎꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯪꯗꯕꯅꯤꯅ ꯃꯈꯣꯏꯗꯤ ꯀꯔꯤꯁꯨ ꯇꯧꯍꯧꯗ꯭ꯔꯦ꯫ ꯃꯨꯈꯥꯏ ꯑꯗꯨ ꯇꯨꯡ ꯍꯟꯅ ꯎꯞꯁꯤꯜꯂꯒ ꯇꯥꯏ꯫ ꯖꯒꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯤꯒ ꯐꯨꯅꯔꯛꯏ꯫ ꯑꯃꯥꯏꯕ ꯆꯤꯡꯁꯣꯝꯕ ꯃꯥꯒꯤ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯃꯅꯤꯕꯨ ꯆꯔꯝ ꯃꯦꯠꯁꯤꯜꯂꯒ ꯃꯊꯛꯇ ꯊꯥꯡꯒꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯑꯃꯥꯏꯕ ꯆꯤꯡꯌꯣꯏꯕ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯥꯏꯕ ꯆꯤꯡꯁꯣꯝꯕ ꯑꯗꯨꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯂꯥꯛꯇꯨꯅ ꯂꯪꯈꯤ꯫ ꯐꯅ ꯆꯠꯊꯣꯛꯇꯨꯅ ꯇꯥꯏ꯫ ꯃꯅꯤ ꯑꯗꯨ ꯑꯃꯨꯛꯇꯪꯗꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯤ, ꯑꯗꯨꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯨꯈꯥꯏ ꯑꯃꯗꯤ ꯃꯅꯤ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯈ꯭ꯔꯦ꯫ ꯑꯗꯨ ꯃꯉꯥꯏ ꯔꯣꯍꯤꯠ ꯁꯟꯇꯣꯁ ꯃꯈꯣꯏ ꯑꯅꯤꯁꯨ ꯉꯝꯕ ꯖꯒꯠ ꯃꯈꯣꯏꯒ ꯆꯪꯁꯤꯟꯅꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯨꯅꯔꯛꯏ꯫ ꯑꯃꯥꯏꯕ ꯃꯈꯣꯏ ꯑꯅꯤꯃ ꯊꯦꯡꯅꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯡꯂꯦꯟ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕ ꯀꯟꯅ ꯇꯧꯔꯤ꯫ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯇꯨꯅ ꯂꯥꯡꯂꯦꯟ ꯑꯗꯨ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯁꯨꯝ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯂꯥꯡꯂꯦꯟꯕꯨ ꯃꯥꯡꯗꯩ ꯅꯨꯡꯁꯤꯠꯅ ꯁꯥꯍꯨꯝ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯍꯨꯝꯖꯤꯜꯂꯛꯏ꯫ ꯂꯥꯡꯂꯦꯟ ꯑꯗꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯤꯀꯨꯞ ꯑꯃꯗꯤ ꯂꯩ꯫ ꯁꯣꯝꯗꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯐꯨꯅꯔꯤ꯫ ꯃꯅꯤꯅ, ꯃꯨꯈꯥꯏ, ꯅꯪꯕꯨ ꯍꯥꯠꯂꯒ ꯑꯩꯒꯤ ꯁꯤꯂꯩꯃ ꯑꯃꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯃꯌꯥꯝꯒꯤ ꯃꯅꯤꯡ ꯊꯨꯡꯍꯜꯂꯒꯦ꯫ ꯃꯨꯈꯥꯏ ꯑꯗꯨꯁꯨ ꯍꯟꯕ ꯂꯩꯇꯦ, ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯅꯔꯦ꯫ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯟꯅꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯌꯨꯝ ꯑꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯃꯃꯥꯡ ꯃꯅꯤꯡ ꯆꯤꯡꯕ ꯍꯧꯔꯛꯏ꯫ ꯑꯀꯟꯕ ꯃꯑꯣꯡꯗ ꯇꯧꯔꯤꯕ ꯐꯨꯅꯔꯝꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯤ ꯇꯥꯁꯤꯟꯅꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯍꯧꯔꯛꯏꯕ ꯏꯐꯨꯜ ꯀꯌꯥꯃꯔꯨꯝ ꯑꯗꯨꯅ ꯃꯃꯤꯠ ꯐꯥꯎ ꯄꯥꯡꯕ ꯉꯝꯗ ꯂꯩꯅꯔꯤ꯫ ꯂꯥꯡꯂꯦꯟ ꯑꯗꯨꯅ ꯇꯥ ꯑꯗꯨ ꯍꯦꯛ ꯄꯥꯏꯔꯨꯕꯗ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯐꯤꯕꯝ ꯑꯁꯤ ꯂꯥꯛꯈꯤꯕꯅꯤ꯫ ꯏꯐꯨꯜ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯛꯇꯒꯤ ꯑꯍꯣꯕ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯑꯃꯨꯕ ꯃꯅꯤꯟ ꯑꯣꯏ ꯇꯧꯕ ꯑꯍꯨꯝꯈꯛ ꯄꯥꯏꯁꯤꯜꯂꯛꯄꯗꯨ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯎꯍꯧꯔꯝꯃꯤ꯫ ꯀꯥ ꯑꯗꯨꯅ ꯐꯤꯕꯝ ꯈꯔ ꯐꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯍꯨꯝꯈꯛ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨ ꯉꯝꯕ, ꯃꯨꯈꯥꯏ ꯑꯃꯗꯤ ꯖꯒꯠ, ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯉꯛꯄ ꯑꯃꯗꯤ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯂꯥꯛꯈ꯭ꯔꯒ ꯋꯥꯔꯤ ꯂꯣꯏꯁꯤꯟꯕ ꯉꯝꯍꯧꯗ꯭ꯔꯕ ꯑꯗꯨꯉꯩꯒꯤ ꯕꯦꯕꯦ, ꯁꯤꯂꯩꯃ ꯑꯃꯗꯤ ꯌꯥꯏꯁꯅꯥ, ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯎꯕꯗ ꯖꯒꯠ, ꯉꯝꯕ ꯑꯃꯗꯤ ꯃꯨꯈꯥꯏ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯀꯤꯊꯨꯞ ꯀꯤꯔꯨꯝ ꯇꯧꯔꯒ ꯂꯩꯅꯈ꯭ꯔꯦ꯫ ꯑꯗꯨ ꯃꯉꯥꯏ ꯑꯃꯥꯏꯕ ꯆꯤꯡꯁꯣꯝꯕ ꯑꯗꯨꯗꯤ ꯃꯥꯒꯤ ꯂꯝꯕꯥ ꯅꯠꯇꯕꯅꯤꯅ ꯃꯥꯅ ꯐꯅ ꯇꯧꯅꯤꯡꯂꯕꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯑꯃꯥꯏꯕ ꯆꯤꯡꯌꯣꯏꯕꯅ ꯍꯥꯏꯔꯛꯏ, ꯂꯥꯛꯂꯦ, ꯑꯩꯈꯣꯏꯅ ꯋꯥꯅ ꯉꯥꯏꯖꯔꯛꯄ ꯑꯔꯥꯟꯕ ꯀꯌꯥꯕꯨ ꯆꯨꯝꯊꯣꯛꯅꯕ ꯂꯥꯛꯑꯕꯅꯤ ꯊꯋꯥꯏ ꯃꯤꯔꯦꯜ꯫ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯊꯥꯕꯤꯔꯛꯑꯕꯅꯤ꯫ ꯅꯈꯣꯏꯅ ꯄꯥꯡꯊꯣꯛꯅꯤꯡꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯂꯣ꯫ ꯁꯤꯂꯩꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯋꯥꯔꯤ ꯂꯣꯏꯁꯤꯜꯍꯧꯗꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯔꯝꯕ ꯑꯗꯨꯃꯛ ꯉꯁꯤꯗꯤ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯂꯩꯔꯔꯦ꯫ ꯃꯨꯈꯥꯏ, ꯉꯁꯤꯗꯤ ꯅꯪ ꯀꯝꯗꯧꯕ ꯇꯥꯔꯦ? ꯀꯗꯣꯝꯗ ꯆꯦꯟꯒꯅꯤ? ꯅꯪꯅ ꯐꯅ ꯆꯦꯜꯂꯕꯁꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯩꯅ ꯂꯧꯒꯅꯤ꯫ ꯅꯪꯅ ꯐꯅ ꯆꯦꯜꯂꯕꯁꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯂꯧꯒꯅꯤ꯫ ꯃꯅꯤ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ, ꯁꯤꯂꯩꯃ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯤꯂꯩꯃ ꯑꯗꯨ ꯇꯨꯡ ꯍꯟꯅ ꯇꯞꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯗꯥꯆꯧ꯫ ꯃꯅꯤ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯉꯁꯤꯗꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯦ꯫ ꯃꯅꯤ ꯑꯃꯗꯤ ꯁꯤꯂꯩꯃ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗ ꯁꯤꯂꯩꯃ ꯑꯗꯨꯗꯤ ꯆꯞ ꯂꯦꯞꯈ꯭ꯔꯦ, ꯃꯁꯥ ꯃꯇꯣꯝꯇ ꯇꯨꯡꯍꯜꯂꯛꯏ꯫ ꯃꯅꯤ ꯁꯤꯂꯩꯃ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯦꯜꯂꯝꯕ ꯑꯗꯨ ꯇꯞꯊꯔꯛꯏ꯫ ꯁꯤꯂꯩꯃ, ꯀꯩꯗꯧꯔꯦ? ꯑꯩ ꯅꯪꯒꯤ ꯊꯥꯏꯅꯒꯤ ꯗꯥꯆꯧ ꯑꯗꯨꯅꯦ꯫ ꯍꯧꯖꯤꯛꯁꯨ
ꯅꯪꯒꯤ ꯗꯥꯆꯧ ꯑꯣꯏꯔꯤꯌꯦ ꯂꯥꯛꯑꯣ ꯅꯪꯕꯨ ꯑꯩꯒꯤ ꯏꯊꯥꯅꯨꯡꯗ ꯆꯦꯛꯁꯤꯟꯅ ꯊꯝꯂꯒꯦ ꯂꯥꯛꯑꯣ ꯁꯤꯂꯩꯃꯅꯝ ꯍꯥꯏꯔꯛꯏ ꯗꯥꯆꯧ ꯑꯩꯗꯤ ꯑꯁꯤꯕ ꯊꯋꯥꯏꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯕ ꯌꯥꯗꯤꯌꯦ ꯃꯅꯤ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯇꯥꯔꯛꯏ ꯁꯤꯂꯩꯃ ꯑꯁꯤ ꯁꯤꯔꯕ ꯊꯋꯥꯏꯅꯦ ꯍꯥꯏꯕꯗꯨ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯃꯗ ꯂꯩꯅꯔꯤꯉꯩ ꯄꯣꯠꯁꯛ ꯑꯃ ꯂꯪꯂꯛꯄꯗꯨ ꯃꯈꯣꯏꯗꯤ ꯎꯍꯧꯗ꯭ꯔꯦ ꯂꯥꯡ ꯑꯃ ꯂꯪꯁꯤꯜꯂꯛꯄꯗꯣ ꯖꯟꯇ꯭ꯔ ꯌꯥꯎꯔꯕ ꯂꯥꯡ ꯑꯗꯨꯅ ꯄꯥꯜꯂꯕꯗ ꯊꯋꯥꯏ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯊꯧꯅꯥ ꯑꯗꯨ ꯍꯟꯊꯈꯤꯕꯣꯏ ꯇꯧꯔꯦ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯁꯤꯡꯗꯨꯅ ꯃꯈꯣꯏꯗ ꯊꯨꯔꯤꯕ ꯂꯥꯡ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯇꯧꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯉꯝꯕ ꯃꯨꯈꯥꯏ ꯑꯃꯗꯤ ꯖꯒꯠ ꯃꯈꯣꯏ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯈꯣꯏ ꯃꯁꯦꯟ ꯐꯨꯅꯕ ꯍꯧꯈ꯭ꯔꯦ ꯑꯩꯁꯦ ꯑꯃꯥꯏꯕꯤꯁꯤꯡꯒꯤ ꯂꯛꯇ ꯍꯩꯕꯗꯒꯤ ꯍꯩꯔꯕꯤ ꯑꯃꯥꯏꯕꯤ ꯂꯩꯃꯅꯦ ꯂꯩꯃ ꯅꯈꯣꯏꯕꯨ ꯍꯥꯠꯅꯤꯡꯕ ꯃꯇꯝꯗ ꯍꯥꯠꯄ ꯉꯝꯂꯤꯕ ꯂꯩꯃ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯖꯟꯇ꯭ꯔ ꯌꯥꯎꯔꯕ ꯂꯥꯡ ꯑꯗꯨꯅ ꯃꯁꯥꯗ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯊꯋꯥꯏ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ ꯂꯩꯃ ꯃꯥꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯆꯤꯡꯌꯣꯏꯕ ꯑꯗꯨꯗꯤ ꯃꯍꯩ ꯄꯨꯝꯕ ꯏꯆꯝ ꯆꯝꯈꯤꯕꯒꯨꯝ ꯇꯧꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗ ꯃꯥꯏꯀꯩ ꯑꯃꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯑꯃꯥꯏꯕꯤ ꯂꯩꯃ ꯑꯗꯨꯒꯤ ꯄꯨꯛꯆꯦꯞꯇ ꯊꯥꯡ ꯁꯨꯔꯤ ꯑꯃꯅ ꯊꯤꯟꯖꯤꯜꯂꯛꯄꯗꯨ ꯈꯪꯍꯧꯗ꯭ꯔꯦ ꯃꯈꯨꯠꯇ ꯊꯥꯡ ꯁꯨꯔꯤ ꯑꯗꯨ ꯄꯥꯏꯔꯒ ꯅꯥꯀꯜ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯃꯥꯏꯕꯤ ꯂꯩꯃ ꯑꯗꯨ ꯇꯞꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯑꯃꯥꯏꯕꯤ ꯂꯩꯃ ꯉꯛꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯅꯥ ꯅꯨꯄꯤ ꯑꯗꯨ ꯇꯞꯅ ꯂꯥꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄꯤꯔꯤ ꯑꯃꯥꯏꯕꯤ ꯑꯗꯨꯗꯁꯨ ꯇꯞꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯟꯖꯥ ꯑꯁꯤꯕꯨ ꯉꯥꯏꯔꯛꯄ ꯃꯤꯁꯛꯅꯤ ꯑꯩ ꯃꯌꯥ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯌꯥꯕꯨ ꯊꯋꯥꯏ ꯑꯗꯨꯅ ꯆꯦꯜꯂꯒ ꯄꯨꯈ꯭ꯔꯁꯨ ꯊꯋꯥꯏ ꯑꯗꯨꯅꯗꯤ ꯃꯌꯥꯒꯤ ꯃꯇꯦꯡ ꯂꯧꯔꯝꯕ ꯑꯣꯏꯔꯝꯃꯤ ꯃꯌꯥ ꯑꯗꯨꯕꯨ ꯆꯦꯜꯂꯒ ꯄꯨꯔꯤꯕ ꯊꯋꯥꯏ ꯑꯗꯨꯗꯤ ꯃꯨꯏꯗꯥꯏ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯁꯤꯡꯒꯤ ꯃꯇꯦꯡ ꯃꯨꯏꯗꯥꯏ ꯃꯁꯥꯃꯛ ꯌꯥꯎꯕ ꯄꯥꯝꯂꯤ ꯑꯣ ꯅꯪ ꯃꯌꯥ ꯑꯣꯏꯔꯦ ꯅꯈꯣꯡꯅ ꯊꯣꯡꯅ ꯅꯃꯪ ꯊꯤꯕ ꯂꯥꯛꯑꯦ ꯅꯪꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕꯤ ꯑꯩꯁꯦ ꯅꯪꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯁꯤ ꯅꯠꯇ꯭ꯔꯥ ꯅꯪꯕꯨꯁꯨ ꯑꯩꯅ ꯂꯥꯏꯔꯝꯂꯦꯟꯗ ꯊꯥꯕꯤꯕ ꯇꯥꯔꯦ ꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯂꯩꯃ ꯑꯗꯨꯅ ꯃꯥꯒꯤ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯃꯌꯥꯕꯨ ꯍꯥꯠꯅꯕ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯃꯨꯏꯗꯥꯏ ꯊꯋꯥꯏ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯑꯗꯨꯒ ꯃꯥꯌꯣꯛꯅꯈ꯭ꯔꯦ ꯃꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯏꯔꯤꯕ ꯌꯥꯏꯁꯅꯥꯅ ꯂꯥꯡꯂꯦꯟꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯥ ꯑꯗꯨ ꯂꯧꯔꯒ ꯄꯥꯏꯁꯤꯜꯂꯛꯏ ꯑꯃꯥꯏꯕꯤ ꯇꯝꯅ ꯇꯥ ꯑꯗꯨ ꯂꯪꯂꯛꯄꯗ ꯑꯃꯥꯏꯕꯤ ꯂꯩꯃ ꯑꯗꯨꯒꯤ ꯃꯕꯨꯛ ꯑꯗꯨ ꯐꯥꯎꯗꯣꯛꯈꯤ ꯌꯥꯏꯁꯅꯥ ꯑꯗꯨꯅ ꯇꯥ ꯑꯗꯨꯕꯨ ꯁꯠꯇꯣꯛꯇꯨꯅ ꯑꯃꯨꯛ ꯁꯤꯂꯩꯃ ꯑꯗꯨꯗ ꯂꯪꯁꯤꯜꯂꯛꯏ ꯇꯥ ꯑꯗꯨ ꯑꯣꯛꯇꯨꯅ ꯃꯥꯅ ꯑꯃꯨꯛ ꯑꯃꯥꯏꯕꯤ ꯂꯩꯃ ꯑꯗꯨꯒꯤ ꯃꯊꯕꯥꯛꯇ ꯊꯤꯟꯖꯤꯜꯂꯤ ꯁꯣꯟꯊꯔꯕ ꯑꯃꯥꯏꯕꯤ ꯂꯩꯃ ꯑꯗꯨ ꯃꯥꯒꯤ ꯊꯧꯅꯥ ꯂꯩꯇ꯭ꯔꯦ ꯕꯦꯕꯦ ꯑꯗꯨ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯥ ꯑꯗꯨꯕꯨ ꯑꯃꯥꯏꯕꯤ ꯑꯗꯨꯗꯒꯤ ꯁꯠꯇꯣꯛꯇꯨꯅ ꯃꯥꯅ ꯑꯃꯨꯛ ꯍꯟꯖꯤꯟ ꯍꯟꯖꯤन ꯑꯃꯥꯏꯕꯤ ꯂꯩꯃ ꯑꯗꯨꯕꯨ ꯄꯦꯟꯅ ꯊꯤꯟꯖꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯏ ꯁꯣꯝꯗ ꯅꯨꯄꯥ ꯃꯈꯣꯏ ꯃꯁꯦꯜ ꯐꯨꯅꯔꯝꯕ ꯑꯗꯨ ꯇꯣꯛꯊꯣꯛꯇꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯂꯨꯆꯤꯡꯕꯤ ꯑꯃꯥꯏꯕꯤ ꯂꯩꯃ ꯑꯗꯨ ꯁꯤꯔꯤꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯈꯣꯏꯁꯥꯎꯅꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯃꯨꯛ ꯉꯝꯕ ꯃꯨꯈꯥꯏ ꯑꯃꯗꯤ ꯖꯒꯠ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯂꯛꯏ ꯃꯨꯈꯥꯏꯅ ꯁꯤꯂꯩꯃ ꯅꯪ ꯑꯩꯕꯨꯗꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯅꯪꯕꯨ ꯀꯟꯕꯤꯕ ꯑꯩꯅ ꯅꯪꯕꯨ ꯀꯟꯕꯤꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯨꯈꯥꯏꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯐꯣꯏꯗꯠꯈ꯭ꯔꯦ ꯑꯗꯨ ꯃꯉꯥꯏ ꯁꯣꯝꯗꯅ ꯖꯒꯠꯅ ꯕꯦꯕꯦ ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯤꯔꯔꯣꯏ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯅ ꯑꯩꯁꯨ ꯀꯟꯕꯤꯌꯨꯗꯤ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜ ꯑꯗꯨꯗꯤ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯗꯨꯕꯨ ꯕꯦꯕꯦ ꯑꯗꯨꯗꯤ ꯇꯥꯈꯤꯗ꯭ꯔꯦ ꯖꯒꯠꯀꯤ ꯃꯉꯛ ꯑꯗꯨ ꯇꯥꯗꯨꯅ ꯃꯉꯛꯁꯝ ꯑꯗꯨꯗ ꯊꯤꯟꯖꯤꯟꯗꯨꯅ ꯉꯛꯁꯝ ꯑꯗꯨꯕꯨ ꯊꯥꯗꯠꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯑꯔꯣꯏꯕ ꯑꯗꯨꯗꯤ ꯉꯝꯕ ꯑꯗꯨ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯦ ꯃꯅꯥ ꯑꯗꯨꯋꯥꯏꯗ ꯇꯥꯔꯝꯕ ꯃꯆꯤꯟ ꯇꯨꯝꯂꯕ ꯑꯃꯅ ꯃꯥꯒꯤ ꯃꯄꯨꯛꯇ ꯈꯪꯊꯤꯟ ꯊꯤꯟꯖꯤꯟꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯤꯈ꯭ꯔꯕꯗ ꯂꯩꯃꯥꯏꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯔꯤ ꯃꯌꯥꯝ ꯑꯁꯤꯅ ꯂꯣꯏꯈ꯭ꯔꯕꯁꯨ ꯂꯥꯡꯂꯦꯟꯒꯤ ꯄꯨꯟꯁꯤꯗ ꯂꯥꯏ ꯐꯠꯇ꯭ꯔꯕ ꯀꯌꯥ ꯊꯥꯖꯤꯟꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯤꯕ ꯑꯃꯥꯏꯕ ꯆꯤꯡꯁꯣꯝꯕ ꯑꯗꯨꯗꯤ ꯂꯥꯡꯂꯦꯟꯅ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯂꯧꯈ꯭ꯔꯦ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯁꯥꯟꯇꯤꯗ ꯂꯩꯅꯔꯤ ꯃꯐꯝ ꯑꯗꯨꯗ ꯑꯋꯥꯕ ꯀꯌꯥ ꯑꯗꯨ ꯄꯣꯊꯥꯅꯔꯤ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯔꯣꯍꯤꯠ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯑꯋꯥꯕ ꯀꯌꯥꯁꯤꯡ ꯑꯗꯨ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯃꯌꯥ ꯑꯃꯁꯨꯡ ꯁꯟꯇꯣꯁ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯁꯤꯅꯅ ꯄꯨꯜꯂꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯔꯤꯉꯩ ꯀꯥꯟꯁꯤꯗ ꯁꯣꯝꯗꯅ ꯃꯅꯤ ꯑꯗꯨ ꯀꯝꯗꯧꯔꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯀꯅꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ
Silaima, ay nang bungayriye. Nang ay ginakta, amuktang di halakhoba. Silaima na, Dajaw, handang mapuksida, natrabasu, matang mapuktadi, nang ay tungnabo oisiko. Ay, matang mapukta, Dajaw bungayramgi ko. Asumna thamoy anigi pukmen paumenaringay priyo amadi loyumba makhoi anigi thawai adusu lairam lendagi makhoi gi nungsijabi bebe amadi yaisna makhoi bu lawwa lai makhoi mayam adubu amaiba chingyoiba aduna loina unahalli matam amagi makhoi gi marup sing aduna amuk na hongnana makhoi mayam gi mangda leplaba sidadi karigi ngakloi loyumbana mani nangdi laibuk phaba misakni nangi kumhai wali haiduna nangbu aikoigi irakta laktribani aikoi nangbu lakpa ngairamge mafam matam chana lauko aikoigi irakta priyo na muhari matam amada nangga silaimaga punsilai pun semba ngamhaudrabasu nangi ani suba mapok lairamlenda amuk thungnauko makhoi mayamgi thamoigi paudam naringai matamsu asum haujinki taibang mapuna sinarakpa yathangadu pangtholai thawai mirel makhoi ahum adu puduna amuk lairamlenda amuk hankhre makhoi mangana chatkiba adu yengna mani adudi makhut thangatuna makhut adu haihori chatkhriba makhoi su tunghanna makhusing adu hairai mani adu mitludagi pirang sintharai nupa oijarabasu ngasidi mani adu kaple mani adugi mataw adu yengba ngamdraduna rohit changsilaktuna mani karisu khalurano masi punsi ki tangkak amada yauba matheli haina khalo aikhoisu nangi na tawasi yengba ngamdre asi haina duna mani gi lengbanda pop pop thabiri santosu changsilaktuna mani gi awaba duda saru yari mayam silwarabada amaiba chingyoiba aduna hairai icha sa punsi gi tungi lambi kayada amuk hanna aikhoi gi ifamda tekhan hanjindanaba Lagi thoram amakhak pangthoksi aduga wari asi loisilachiko amaiba chingroi baduna hairiba wadu makhoi singadu loina yanare Rohit hairi adubu oja sinai khunau khuladudi kamdo butari lai asi khurumduna yengase aduga loina khanglani asi haina duna lai adubu khurummi amaiba adugi mamitta karigumba khara uraduna sidi kaino Sinai khunau asidi khula sigi lanphamdi loidrina Sinai khunau gi micham singi awaba kokpinaba sembiba mapu mana thawai ama khula sidal tharak tawri mahak la abanina khula sigi awaba kaya si kokpirani adubu wari asidi loidri makha tarakhini sakhangdeba miyoi khara hojik lotuna lairi makhoi makha tarakpa sarukta makhoi thola ani wari asi loidri Panadi ludawrida tawrise Asumna lai khurumbadu khula adugisu yauna wafam khara hairai adubu makhoigidi lai adu khurumduna makhoigi hanagi matawgum loina punsi adubu hingduna lainakhre haujikti makhoising adu ingna chingna hingduna lainakhre Haujikti ai kayahada nungairaba sinai khunau asi aigi khutta leire haujikti makha tarakba wari asi aigi warida amuk laghanba tabani asi haiduna nupa adu hauna nokli Chapu Season 3 Lamta thangjigi ahanba numitni thengla sukla mamlaba ahing aduda sinai khunau aduda thawai mirel ama saphongli sinai khunau khul adugi khunyaida nupi ama yamna kanna amai bitana duna angang unari atiyasu numit asida mawong ama tawkhre nongma misu khakli lauri amuk toiba loire amai bi aduna nupi adugi angang adubu kanna mayoknari nupa ama tholaktuna nupidugi nupada hairai ta sarat angang adu pokle
ꯑꯗꯨꯕꯨ ꯑꯉꯥꯡ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯑꯗꯨꯅ ꯂꯩꯅꯨꯡꯗ ꯐꯨꯝꯅꯕ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯗꯨꯁꯨ ꯊꯋꯥꯏ ꯌꯥꯎꯔꯛꯇ꯭ꯔꯦ ꯄꯣꯛꯂꯛꯄꯗ ꯑꯁꯨꯝꯅ ꯀꯤꯕ ꯑꯉꯥꯡ ꯑꯁꯤꯗꯤ ꯉꯁꯤꯒꯤ ꯇꯥ ꯁꯔꯠ ꯅꯪꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯑꯣꯏꯔꯤ ꯌꯥꯔꯒꯗꯤ ꯑꯍꯤꯡ ꯑꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯐꯨꯝꯕꯤꯔꯨꯆꯣꯕ ꯂꯝꯇꯥꯒꯤ ꯊꯥꯡꯖ ꯑꯍꯥꯟꯕ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯑꯁꯤ ꯈꯟꯊꯔꯨꯕꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯇꯧꯐꯝ ꯑꯃ ꯈꯪꯗꯦ ꯑꯗꯨꯕꯨ ꯇꯧꯗꯕꯗꯤ ꯌꯥꯗ꯭ꯔꯗꯨꯅ ꯂꯝꯍꯥꯡ ꯑꯃꯗ ꯂꯥꯛꯏ ꯃꯈꯣꯏ ꯑꯗꯨ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ 8 ꯑꯃꯅ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯖꯒꯣꯏ ꯁꯥꯔꯤꯗꯨ ꯑꯉꯥꯡ ꯑꯗꯨꯕꯨ ꯐꯨꯝꯕ ꯂꯥꯛꯏꯕ ꯃꯈꯣꯏꯅ ꯎꯔꯝꯃꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯂꯥꯛꯏꯕ ꯃꯈꯣꯏꯗꯤ ꯃꯛꯂꯥꯝ ꯅꯤꯛꯄꯅ ꯌꯥꯅꯗ꯭ꯔꯦ ꯃꯔꯨꯝ ꯑꯃꯗꯒꯤ ꯌꯦꯡꯂꯤꯕ ꯃꯈꯣꯏ ꯑꯗꯨ ꯃꯁꯥꯒꯤ ꯐꯤꯗ ꯀꯤꯃꯟꯕꯅ ꯐꯤ ꯑꯗꯨ ꯃꯥꯡꯖꯤꯟꯖꯔꯦ ꯇꯨꯡ ꯍꯟꯅ ꯆꯠꯄꯁꯨ ꯌꯥꯗ ꯀꯤꯅ ꯂꯩꯔꯤꯉꯩ ꯃꯐꯝ ꯑꯗꯨꯗ ꯖꯒꯣꯏ ꯁꯥꯔꯤꯕ ꯅꯨꯄꯤ ꯃꯈꯣꯏꯁꯨ ꯃꯅꯝ ꯑꯃ ꯃꯈꯣꯏꯒꯤ ꯃꯅꯥꯇꯣꯟꯗ ꯅꯝꯂꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯥꯡꯈ꯭ꯔꯦ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯍꯟ ꯑꯃꯅ ꯍꯥꯏꯔꯛꯏ ꯇꯥꯟꯖꯥ ꯑꯁꯤ ꯃꯥꯡꯍꯟꯕ ꯌꯥꯗ꯭ꯔꯦ ꯂꯩꯕꯥꯛ ꯑꯁꯤ ꯌꯣꯄꯥꯛꯇꯨꯅ ꯇꯧꯔꯣ ꯊꯨꯖꯤꯜꯂꯣ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯇꯧꯗꯨꯅ ꯄꯨꯔꯛꯏꯕ ꯑꯉꯥꯡ ꯑꯗꯨ ꯂꯩꯅꯨꯡꯗ ꯇꯞꯅ ꯊꯝꯂꯒ ꯐꯨꯝꯅꯕ ꯇꯧꯔꯤ ꯑꯉꯥꯡ ꯑꯗꯨ ꯐꯨꯝꯕ ꯂꯣꯏꯔꯗꯨꯅ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤ खरा चलगा मखोई सिंह अदु चप लेपख्रे तुंग हन्ना तपने यंगलई मखोइना फुमलंबा अदु लेंबगुम तौरिबदु उरकपदा अमुक किरकपा हौरई इखंग खंगौदना लैनुंग अदुदगी खुद अमखक थिंगलई अदु उबदा मखोइदि मफम अदुदा अदुमक किमनखिबना वानथख्रे वारी असी हौबदगी लोइबा फाउ ताबिरिबा खुदिंगमकपु थागतपा फोंदोकचरी वारी असी फिक्शन गाक्तने हाइबसी मयामना काउबिदना मयामगी ngaihakta oirabasu awawa pothanaba sinjakhiba warini amadi loisilakpada channel asibu support tawbiyu loinana aigi makha tarapa wari kayabusu support tawbiyu amadi writer khudingmaki pukningbu thaugatpiyu haijari wari asida yauriba tribe ki oiba loan singda mateng pangbirakpa ichinaw singbusu ngamkhai leitana thagatpa phongdokchari mayambu hanna hanna khurumjari